ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅ? ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯁꯤꯡꯈꯩ ꯍꯥꯏꯅ ꯀꯧꯕ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ, ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯤꯡꯈꯩ ꯑꯁꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯗꯤ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯀꯤꯅꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯤꯌꯥꯝꯒ ꯋꯥꯈꯜ ꯈꯔ ꯃꯥꯟꯅꯗꯕ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯕꯨ ꯀꯅꯥꯝꯇꯅꯁꯨ ꯂꯣꯏꯅꯕꯤꯔꯝꯗꯦ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯒꯤ ꯍꯨꯏ ꯀꯩꯐꯥ ꯀꯧꯕ ꯌꯥꯝꯅ ꯁꯤꯡꯕ ꯍꯨꯏ ꯑꯗꯨꯒꯗ ꯂꯩꯖꯔꯝꯃꯤ꯫ ꯊꯕꯥꯅ, "ꯑꯩꯈꯣꯏ ꯃꯄꯥ, ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯍꯟꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯃꯧ ꯑꯃ ꯊꯤꯕꯤꯅꯕ ꯇꯧꯔꯁꯤꯔꯣ?" ꯁꯅꯥꯍꯜꯅ, "ꯃꯃꯥ, ꯏꯆꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯅꯥꯒꯤ ꯏꯃꯨꯡꯅꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯤꯅꯤꯡꯒꯗꯣꯏꯅꯣꯗ?" "ꯑꯩꯈꯣꯏ ꯃꯄꯥ, ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯏꯆꯥꯁꯦ ꯑꯉꯥꯎꯕ ꯑꯃ ꯅꯠꯇꯤꯌꯦ, ꯑꯁꯨꯝꯅ ꯍꯥꯟꯅ ꯇꯧꯔꯝꯕꯁꯨ ꯅꯠꯇꯦ꯫ ꯃꯤꯠꯃꯥꯡꯗ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯏꯆꯥꯒꯤ ꯐꯤꯕꯝꯅ ꯉꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯃꯥ, ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤꯅꯦ꯫ ꯏꯆꯥ ꯑꯁꯤꯒꯤ ꯃꯒꯨꯟ ꯈꯪꯂꯤꯕꯁꯦ ꯅꯪꯒ ꯑꯩꯒ ꯈꯛꯇꯅꯤ꯫ ꯃꯤꯌꯥꯝꯅꯗꯤ ꯏꯆꯥ ꯑꯁꯤꯕꯨ ꯋꯥꯈꯜ ꯁꯣꯏꯔꯕ ꯑꯃꯒꯨꯝ ꯎꯔꯤꯕꯅꯤꯅꯦ꯫ ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯃꯤꯃꯥꯟꯅꯗꯅ ꯎꯏ ꯍꯥꯏꯗꯨꯅ ꯏꯆꯥꯁꯤꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯊꯝꯕꯗꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯖꯅꯕ ꯇꯧꯁꯦꯃꯤ꯫ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯁꯨ ꯇꯥꯔꯛꯄ ꯑꯃ ꯌꯥꯏ꯫ ꯃꯥꯕꯨ ꯃꯤꯅ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯑꯁꯤꯅꯁꯨꯅꯦ ꯏꯆꯥꯅ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯐꯤꯕꯝ ꯁꯣꯛꯂꯤꯕꯅꯤ." "ꯐꯔꯦ ꯃꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯗꯨꯅ ꯑꯃꯨꯛ ꯏꯆꯥꯁꯤ ꯈꯔ ꯐꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯁꯤ꯫ ꯑꯗ ꯏꯆꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕꯕꯨ ꯌꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯅꯦ?" ꯊꯕꯥ ꯍꯔꯥꯎꯅ, "ꯃꯈꯣꯏ ꯃꯄꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ꯫ ꯑꯩꯅ ꯊꯣꯛꯄꯅꯦ ꯐꯅꯕ ꯍꯦꯛꯇ ꯁꯤꯟꯒꯦ꯫ ꯃꯈꯣꯏ ꯃꯄꯥꯒꯤ ꯑꯌꯥꯕ ꯑꯝꯇꯪ ꯄꯤꯔꯕꯗꯤ ꯍꯥꯏꯅ ꯋꯥꯁꯦ ꯍꯧꯗꯣꯛꯄꯒꯤ ꯋꯥꯅꯤ꯫ ꯏꯃꯧ ꯑꯣꯏꯒꯗꯕꯤꯗꯨꯒꯤ ꯃꯃꯥꯗꯣ ꯑꯩꯒꯤꯅꯦ ꯊꯥꯏꯅꯒꯤ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯃꯃꯥꯗꯨꯗ ꯑꯩꯅ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯊꯣꯛꯄꯅꯦ ꯐꯅꯅꯕ ꯁꯤꯜꯂꯣ." ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯁꯛꯐꯝ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯃꯇꯣꯝꯇꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ, "ꯑꯩꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ꯫ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝ ꯑꯁꯤꯗꯅꯤꯀꯣ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯍꯦꯛ ꯎꯈꯤꯕꯒ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯉꯝꯅꯗ꯭ꯔꯤꯕꯁꯦ." ꯃꯦꯂꯩꯅ, "ꯏꯃꯥꯒꯤ ꯂꯦꯝꯕꯤꯌꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯅꯣ?" "ꯏꯃꯥ, ꯑꯩꯁꯦ ꯇꯥ ꯐꯛꯆꯥꯎꯗ ꯅꯍꯥꯟ ꯑꯩꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯆꯧꯕ ꯑꯃꯇ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨ ꯂꯧꯕ ꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ." "ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯍꯥꯏꯕ? ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯏꯆꯥꯒꯤ ꯁꯝꯗꯣ ꯏꯃꯥ ꯇꯨꯡ ꯑꯁꯤꯗꯒꯤꯅꯦ ꯐꯖꯅ ꯑꯃꯨꯛꯇ ꯍꯥꯠꯄꯤꯔꯛꯀꯦꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯁꯝ ꯑꯁꯥꯡꯕꯗꯨꯕꯨ ꯃꯦꯂꯩꯅ ꯅꯤꯡꯊꯤꯅ ꯍꯥꯠꯄꯤꯔꯝꯃꯤ꯫ "ꯇꯣ, ꯁꯤ ꯑꯣꯏꯔꯗꯤ ꯏꯆꯥꯁꯦ ꯐꯖꯔꯦꯗꯅ." "ꯏꯃꯥ, ꯑꯩꯁꯦ ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯣ?" "ꯐꯖꯩ꯫ ꯑꯩꯒꯤ ꯏꯆꯥ ꯂꯦꯝꯕꯤꯗꯒꯤ ꯍꯦꯟꯕꯅꯦ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯩꯕꯥꯛ ꯑꯁꯤꯗ꯫ ꯂꯩꯇꯦ ꯀꯩꯅꯣ." "ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ." ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯐꯛꯆꯥꯎꯒ ꯎꯅꯔꯝꯃꯤ꯫ ꯐꯛꯆꯥꯎꯅ, "ꯂꯦꯝꯕꯤ, ꯑꯩꯗꯤ ꯅꯪꯁꯦ ꯐꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯑꯗꯨꯅ ꯉꯁꯤꯃꯨꯛ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤꯕ?" ꯂꯦꯝꯕꯤ ꯀꯦꯁꯤꯟꯅꯗꯨꯅ, "ꯍꯣ ꯇꯥ ꯐꯛꯆꯥꯎ, ꯑꯩꯁꯦ ꯀꯅꯥꯝꯇꯒꯤ ꯅꯠꯇꯤꯌꯦ, ꯅꯪꯒꯤꯅꯤ, ꯅꯪꯒꯤ, ꯀꯅꯥꯒꯤꯁꯨ ꯅꯠꯇꯤꯌꯦ꯫ ꯏꯆꯦ, ꯅꯪꯅ ꯁꯥꯋꯥꯏꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯨꯅꯤ, ꯄꯥꯝꯖꯔꯕ꯭ꯔꯥ ꯌꯦꯡꯉꯣ." ꯂꯦꯝꯕꯤ ꯍꯔꯥꯎꯅ, "ꯍꯩꯃꯥ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯇꯥ ꯐꯛꯆꯥꯎ꯫ ꯁꯤꯗꯅꯤꯅꯦ ꯐꯖꯈ꯭ꯔꯕꯤ ꯑꯩꯅ ꯇꯥ ꯐꯛꯆꯥꯎꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕꯁꯦ꯫ ꯁꯅꯥꯕꯨ ꯄꯤꯔꯤꯈꯩ ꯅꯪꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯝꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯆꯠꯂꯁꯦ ꯍꯥꯏꯕꯗꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ." "ꯍꯩꯃꯥ, ꯇꯥ ꯐꯛꯆꯥꯎ, ꯅꯪꯁꯦ ꯊꯣꯛꯅꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦꯗ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯈꯣꯏ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯏꯃꯥ ꯄꯥꯛꯄꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤꯅꯦ ꯑꯩꯁꯦ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗꯨꯅ ꯇꯧꯕꯅꯤ." "ꯑꯩꯁꯦ ꯅꯪꯕꯨ ꯉꯁꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯄꯨꯔꯒꯦ ꯈꯟꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯊꯦꯝ ꯊꯦꯝ ꯊꯝꯂꯤꯕꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯤꯀꯣ." "ꯐꯔꯦꯁꯦ ꯇꯥ ꯐꯛꯆꯥꯎ, ꯃꯊꯪꯗ ꯍꯧꯒꯠꯂꯛꯄꯗ ꯇꯥ ꯐꯛꯆꯥꯎꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯁꯣꯏꯗꯕ ꯌꯥꯔꯒꯦ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ,
ꯏꯃꯥꯅ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯂꯅꯤ꯫ ꯐꯔꯦ ꯆꯠꯂꯣ, ꯑꯗꯨ ꯂꯦꯝꯕꯤ ꯅꯪ ꯃꯊꯪꯒꯤ ꯊꯥ ꯍꯧꯔꯛꯄꯗ ꯆꯦꯟꯕꯗꯨꯗꯤ ꯀꯥꯎꯅꯨꯀꯣ꯫ ꯍꯣ ꯀꯥꯎꯖꯔꯣꯏꯌꯦ ꯄꯥꯈꯠ ꯆꯥꯎꯕ ꯄꯥꯝꯃꯨꯕꯥꯎ꯫ ꯂꯦꯝꯕꯤ ꯐꯛꯁꯥꯎꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯀꯨꯟꯖꯣꯒ ꯑꯃꯨꯛ ꯎꯅꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ ꯂꯦꯝꯕꯤ ꯉꯁꯥꯏꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯅꯨꯄꯤꯅꯤꯅ ꯇꯥ ꯀꯨꯟꯖꯣ, ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯃꯇꯝꯁꯦ ꯍꯦꯛꯇ ꯊꯦꯡꯈꯤꯕ ꯈꯪꯍꯧꯗꯦ, ꯑꯗꯨꯅ ꯁꯥꯎꯔꯅꯨꯕ ꯇꯥ ꯀꯨꯟꯖꯣ꯫ ꯑꯁꯨꯛ ꯋꯥꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯕꯤꯗꯦ꯫ ꯐꯔꯦꯁꯦ ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯦ, ꯅꯪꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯦ, ꯍꯌꯦꯡ ꯎꯅꯁꯦ, ꯈꯔ ꯉꯟꯅ ꯊꯣꯛꯂꯛꯎꯀꯣ꯫ ꯑꯩꯈꯣꯏꯗꯤ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯅꯪꯒꯤ ꯐꯤꯖꯣꯜ ꯑꯅꯧꯕ ꯑꯃ ꯂꯩꯔꯨꯁꯦꯕ꯫ ꯍꯣꯏ ꯇꯥ ꯀꯨꯟꯖꯣ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯅ ꯅꯨꯄꯥ ꯀꯌꯥ ꯎꯅꯔꯨꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝꯗ ꯁꯔꯦꯡ ꯑꯆꯧꯕ ꯑꯃ ꯂꯩꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯦꯂꯩꯅ ꯍꯩꯃꯥ ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯂꯦꯝꯕꯤ꯫ ꯏꯃꯥ, ꯑꯩꯅ ꯏꯃꯥꯕꯨ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ, ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯊꯣꯛꯁꯤꯀꯣ꯫ ꯏꯃꯥꯒꯤ ꯂꯦꯝꯕꯤ, ꯅꯪꯒꯤ ꯁꯣꯅꯥꯒꯤ ꯈꯨꯗꯣꯞ ꯍꯥꯏꯕꯗꯨꯗꯤ ꯄꯨꯔꯛꯂꯕꯔꯣ? ꯍꯣꯏ ꯏꯃꯥ, ꯁꯤ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯇꯨ꯫ ꯍꯩꯃꯥ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗ, ꯁꯅꯥꯁꯨ ꯌꯥꯝꯂꯝꯒꯅꯤ, ꯈꯨꯗꯣꯞꯁꯦ ꯌꯥꯝ ꯆꯥꯎꯏ꯫ ꯑꯗꯣ ꯏꯃꯥꯁꯤ ꯏꯆꯥꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯏꯃꯥ ꯀꯔꯤ ꯋꯥꯐꯝꯅꯣ? ꯁꯤ ꯅꯤꯡꯊꯤꯅ ꯐꯝꯃꯨ, ꯇꯞꯅ ꯏꯪꯅꯅꯦ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯅꯤ꯫ ꯂꯦꯝꯕꯤ ꯐꯝꯊꯔꯕꯗ ꯃꯦꯂꯩ ꯇꯞꯅ ꯃꯆꯥꯗ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯦꯂꯩ, ꯏꯆꯥꯕꯨ ꯏꯃꯥꯒ ꯊꯥꯏꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯏꯇꯥ ꯑꯃꯅꯅꯦ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯀꯟꯅ ꯍꯥꯏꯔꯤꯅꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯏꯃꯨꯡꯗꯨꯕꯨ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯕ꯭ꯔꯣ? ꯁꯦꯜꯒꯤ ꯋꯥꯗꯤ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯑꯣꯟꯊꯣꯛꯅ ꯄꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ, ꯃꯌꯨꯝ ꯃꯀꯩꯒꯗꯣ ꯀꯣꯅꯨꯡꯒꯨꯝꯅ ꯐꯖꯔꯤꯕꯅꯤꯅꯦ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯒꯤꯗꯤ ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯌꯦꯡꯉꯣ ꯏꯃꯥ, ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯁꯦ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯃꯧ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯐꯖꯔꯤꯕ ꯄꯨꯝꯕ ꯃꯥꯡꯈꯤꯗꯧꯔꯤꯕꯅꯤ꯫ ꯍꯣ ꯑꯗꯨꯕꯨꯗꯤꯅꯦ ꯏꯃꯥꯅ ꯃꯨꯟꯅ ꯈꯪꯕ ꯏꯃꯨꯡꯅꯤ, ꯑꯗ ꯅꯨꯄꯥꯗꯣ ꯀꯣꯛ ꯑꯃ ꯇꯧꯋꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯁꯨꯝ ꯉꯥꯡꯅꯕ ꯑꯃ ꯏꯃꯥꯅ ꯁꯨꯝ ꯇꯥꯕ꯫ ꯏꯃꯥ, ꯑꯩꯒꯤꯗꯤ ꯑꯩꯅ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯏꯃꯨꯡꯗ ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ ꯌꯥꯔꯦ, ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯏꯁꯛ ꯑꯁꯤ ꯎꯕꯗ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯜꯂꯗꯕꯅꯤ, ꯃꯗꯨꯅꯤ ꯅꯆꯥ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤ꯫ ꯍꯣꯏꯅꯦ, ꯏꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ꯫ ꯑꯗ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯀꯝꯗꯧꯕ? ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯏꯃꯥ, ꯍꯧꯖꯤꯛꯁꯦ ꯏꯃꯥ ꯍꯣꯏꯒꯤ ꯊꯥꯏꯅꯒꯤ ꯁꯟ ꯐꯥꯕ ꯉꯝꯕ ꯃꯤꯁꯛꯇ ꯏꯆꯥ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯕꯅꯤ, ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯏꯕꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯀꯣꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯕꯁꯨ ꯑꯝꯇ ꯌꯥꯎꯗꯦꯗ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯅ ꯊꯣꯛꯄꯅꯦ ꯐꯅꯕ ꯁꯤꯜꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯦꯂꯩ ꯑꯃꯗꯤ ꯂꯦꯝꯕꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯂꯩꯒꯤ ꯃꯃꯥ ꯃꯆꯥꯗꯤ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯑꯣꯏꯔꯝꯂꯤꯕ ꯌꯨꯝꯀꯩ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯤꯡꯈꯩꯕꯨ ꯁꯦꯡꯅ ꯈꯪꯗ꯭ꯔꯕꯁꯨ ꯆꯤꯡꯈꯩꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯦꯂꯩꯅ ꯂꯨꯍꯣꯡꯕꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄꯗꯨꯗ ꯁꯅꯥꯍꯜꯒ ꯊꯕꯥꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯁꯦꯜ ꯌꯥꯅꯔꯗꯨꯅ ꯊꯨꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯂꯦꯞꯇꯨꯅꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯤꯡꯈꯩ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ ꯂꯦꯝꯕꯤꯁꯨ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ꯫ ꯇꯥ ꯆꯤꯡꯈꯩ, ꯑꯩꯈꯣꯏꯅꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯨꯅ ꯉꯁꯤꯗꯤ ꯑꯩꯁꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ, ꯑꯗꯨꯅ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯆꯤꯡꯈꯩꯁꯨ ꯑꯉꯥꯎꯕ ꯑꯃ ꯅꯠꯇꯕꯅ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯣ ꯃꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯋꯥꯗꯤ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯖꯩ꯫ ꯂꯦꯝꯕꯤꯗꯤ ꯆꯤꯡꯈꯩꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯊꯣꯏꯅ ꯑꯗꯨꯝ ꯍꯔꯥꯎꯖꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯆꯤꯡꯈꯩꯒꯤ ꯍꯨꯏ ꯀꯩꯐꯥꯗꯨꯁꯨ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯂꯦꯝꯕꯤꯗꯤ ꯍꯨꯏ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯤꯡꯊꯤꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯀꯨꯟꯈꯤꯕꯗꯨꯗ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯗꯨꯅ ꯂꯧꯊꯣꯛꯂꯒ ꯀꯩꯐꯥꯗ ꯐꯨꯗꯨꯅ, ꯀꯔꯤ ꯍꯨꯏꯅꯣ ꯁꯤꯕꯣ, ꯐꯃꯨꯡ ꯃꯊꯛꯁꯤꯗ ꯀꯨꯜꯂꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯀꯩꯐꯥꯗ ꯐꯤꯅꯥꯠ ꯑꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯜꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯃꯥꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯕ ꯀꯩꯐꯥꯗ ꯐꯨꯈꯤꯕꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯨꯠ ꯈꯨꯆꯥꯎꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯆꯤꯡꯈꯩ ꯃꯌꯥ ꯆꯤꯛꯇꯨꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯀꯩꯐꯥꯕꯨ ꯐꯨꯔꯤꯕꯁꯦ
ꯍꯥ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯂꯦꯝꯕꯤ ꯆꯤꯡꯈꯩꯅ ꯑꯗꯨꯝꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨꯗ ꯃꯥꯁꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕ ꯀꯥꯎ ꯃꯈꯩ ꯍꯦ ꯑꯉꯥꯎꯕ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯅꯠꯇꯤꯛꯂꯥ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯕꯨ ꯅꯪꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯜꯂꯤꯕꯅꯣ ꯍꯦ ꯑꯉꯥꯎꯕ ꯅꯪꯗꯤ ꯌꯨꯝ ꯑꯁꯤ ꯂꯩꯒꯗꯕ ꯅꯠꯇꯦ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯂꯩꯒꯗꯕ ꯑꯉꯥꯎꯕꯅꯦ ꯑꯉꯥꯎꯕ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯑꯁꯥꯎ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯝꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯪꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯆꯤꯡꯈꯩꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯗꯨꯝꯅ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯍꯜ ꯄꯥꯈꯠꯅ ꯀꯥꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯁꯅꯥꯍꯜ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯆꯤꯡꯈꯩ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯁꯤ ꯑꯁꯨꯝꯅ ꯇꯧꯕ ꯐꯠꯇꯦ ꯑꯗꯨꯅ ꯏꯆꯥ ꯑꯝꯇ ꯇꯞꯊꯧꯁꯦ ꯕꯥꯕꯥ ꯃꯥ ꯌꯨꯝ ꯑꯁꯤ ꯇꯥꯟꯊꯣꯛꯈꯣ ꯃꯥꯕꯨ ꯌꯨꯝ ꯑꯁꯤ ꯊꯝꯒꯅꯨ ꯃꯥ ꯇꯥꯟꯊꯣꯛꯈꯣ ꯕꯥꯕꯥ ꯁꯅꯥꯍꯜ ꯆꯤꯡꯈꯩꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯆꯤꯡꯈꯩꯕꯨ ꯊꯦꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯀꯞꯁꯤꯟꯅꯗꯨꯅ ꯏꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯊꯕꯥ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯇꯧꯗ ꯉꯁꯤꯗ ꯂꯨꯍꯣꯡꯂꯛꯂꯤꯕ ꯃꯃꯧ ꯑꯁꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥꯍꯣꯏ ꯕꯦꯝꯃ ꯁꯦ ꯑꯁꯨꯝꯅ ꯀꯞꯀꯅꯨꯁꯦ ꯅꯪ ꯏꯃꯥꯈꯣꯏꯕꯨ ꯍꯥꯟꯅ ꯋꯥꯐꯝꯁꯦ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯒꯅꯨ ꯊꯦꯝꯗꯨꯅ ꯂꯣꯏꯅꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯄꯥꯝꯗꯕ ꯑꯃ ꯍꯦꯛ ꯂꯩꯔꯕꯗꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯅꯤ ꯏꯃꯧ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ ꯃꯅꯦꯝ ꯊꯕꯥꯅ ꯅꯤꯡꯊꯤꯅ ꯊꯦꯝꯕꯗꯒꯤ ꯂꯦꯝꯕꯤ ꯀꯞꯁꯤꯟꯅꯕꯗꯨ ꯇꯣꯛꯈꯤꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ ꯆꯤꯡꯈꯩꯁꯨ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯦꯝꯕꯤꯗ ꯎꯠꯂꯨꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯈꯟꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯦꯝꯕꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ ꯂꯦꯝꯕꯤ ꯁꯥꯎꯅ ꯍꯦ ꯉꯧꯕ ꯅꯪ ꯀꯥꯁꯤꯗ ꯀꯔꯤꯒꯤ ꯆꯪꯂꯛꯂꯤꯕꯅꯣ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯀꯥꯁꯤ ꯆꯪꯂꯛꯀꯅꯨ ꯅꯪꯗꯤ ꯅꯁꯥꯒꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯍꯨꯏ ꯑꯁꯤꯅꯤ ꯍꯦꯟꯅ ꯃꯃꯜ ꯂꯩꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯗꯤ ꯂꯨꯈꯥꯛ ꯆꯥꯗꯨꯅ ꯍꯨꯏ ꯑꯃꯒꯨꯝꯅ ꯄꯨꯟꯁꯤꯗꯨ ꯍꯤꯡꯉꯨ ꯆꯤꯡꯈꯩ ꯁꯥꯎꯅꯤꯡꯕ ꯍꯦꯃꯟꯕꯅ ꯁꯥꯎꯅ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯠꯇ ꯄꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯊꯨꯒꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯍꯥꯏꯐꯦꯠꯇꯤ ꯀꯤꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯆꯤꯡꯈꯩꯅ ꯊꯣꯛꯈ꯭ꯔꯕꯗ ꯂꯦꯝꯕꯤ ꯊꯣꯛꯈ꯭ꯔꯤꯕ ꯆꯤꯡꯈꯩꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯆꯤꯡꯈꯩ ꯈꯜꯂꯨꯔꯒ ꯃꯇꯣꯝꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯖꯩ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯂꯦꯝꯕꯤ ꯆꯤꯡꯈꯩꯕꯨ ꯃꯄꯨꯔꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗ ꯍꯥꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇꯁꯨ ꯌꯥꯎꯗ ꯃꯥꯒꯤ ꯊꯣꯛꯄ ꯃꯀꯦ ꯁꯦꯝꯗꯨꯅꯇ ꯂꯩꯔꯝꯃꯤ ꯃꯃꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯑꯗꯨꯝ ꯍꯦꯟꯅ ꯏꯆꯥꯒꯤ ꯐꯤꯕꯝ ꯑꯁꯦ ꯁꯣꯛꯆꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯃꯄꯥ ꯑꯩꯁꯨ ꯀꯣꯛꯁꯦ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯏꯆꯥꯁꯤꯒꯤ ꯃꯇꯧꯅꯤ ꯏꯃꯧ ꯑꯁꯤꯒꯤ ꯃꯇꯧꯃꯛꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯃꯃꯥ ꯏꯆꯥꯕꯨꯗꯤ ꯃꯤꯃꯥꯟꯅꯗꯦ ꯑꯉꯥꯎꯕꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯇꯦ ꯑꯗꯨꯕꯨ ꯏꯃꯧ ꯑꯁꯦ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯦꯅꯦ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯨꯕ ꯊꯕꯛꯅ ꯇꯥꯌꯣꯟꯅꯔꯕꯗ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯍꯜ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯂꯦꯝꯕꯤꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯜꯂꯗꯨꯅ ꯃꯁꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥꯒꯁꯨ ꯂꯣꯟꯅ ꯎꯅꯕ ꯍꯧꯔꯛꯂꯝꯃꯤ ꯉꯁꯤꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯒꯤ ꯂꯦꯝꯕꯤ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯔꯒ ꯊꯕꯥ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯃꯇꯝꯁꯤ ꯊꯦꯡꯂꯦꯅꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯆꯠꯂꯨꯗꯅ ꯂꯦꯝꯕꯤ ꯁꯥꯎꯅ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯄꯥꯟꯅꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯁꯤꯒꯨꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯏꯃꯧꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯀꯟꯃꯟꯗꯔꯅꯦꯍꯦ ꯏꯃꯥ ꯃꯈꯥ ꯌꯥꯝꯅ ꯁꯝꯊꯕꯤꯔꯅꯨ ꯑꯩꯁꯦ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯑꯁꯨꯛ ꯂꯨꯕ ꯊꯕꯛ ꯑꯁꯤꯗ ꯀꯝꯗꯧꯅ ꯅꯆꯥ ꯑꯉꯥꯎꯕꯁꯦ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯃꯥ ꯍꯣꯏꯁꯨ ꯋꯥꯈꯜ ꯈꯔ ꯈꯟꯊꯕꯗꯤ ꯐꯕꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯈꯔ ꯊꯦꯡꯂꯛꯄꯁꯨ ꯌꯥꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯕꯥ ꯀꯔꯤꯁꯨ ꯉꯥꯡꯂꯨꯕ ꯉꯝꯗ ꯆꯠꯈ꯭ꯔꯤꯕ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯉꯁꯥꯏ ꯃꯈꯩ ꯉꯥꯡꯅꯔꯤꯕꯗꯨ ꯆꯤꯡꯈꯩꯁꯨ ꯇꯥꯔꯤꯕꯅꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯩꯐꯥꯕꯨ ꯌꯦꯡꯗꯨꯅ ꯀꯩꯐꯥ ꯑꯩꯁꯤꯕꯨ ꯍꯤꯡꯕꯗ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯕ꯭ꯔꯣ ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏꯅꯔꯤꯕ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏꯕꯗ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯥꯎꯕ ꯑꯩꯕꯨ ꯍꯩꯅꯗ꯭ꯔꯤꯕ
ꯀꯩꯐꯥ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ? ꯆꯤꯡꯈꯩꯅ ꯀꯞꯂꯤꯕꯗꯨ ꯃꯤꯔꯣꯟ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯀꯩꯐꯥ ꯆꯪꯁꯤꯟꯗꯨꯅ ꯆꯤꯡꯈꯩꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯃꯔꯩꯅ ꯂꯦꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯀꯞꯇꯨꯅ ꯀꯩꯐꯥ ꯅꯪꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯐꯔꯝꯒꯅꯤꯀꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯦꯝꯕꯤꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯊꯦꯡꯂꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯥꯊꯗꯨꯅ ꯂꯥꯛꯄ ꯊꯕꯛ ꯃꯃꯧꯒꯤ ꯂꯤꯆꯠ ꯑꯁꯤ ꯀꯥ ꯍꯦꯜꯂꯛꯄꯅ ꯃꯥ ꯋꯥ ꯈꯔ ꯉꯥꯡꯂꯒꯦ ꯈꯜꯂꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤꯕꯣ? ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯕꯅꯣ? ꯅꯪꯕꯨ ꯅꯌꯨꯝꯗꯒꯤ ꯀꯔꯤꯁꯨ ꯅꯃꯥ ꯅꯄꯥꯗꯨꯅ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ? ꯐꯔꯛꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯝꯇ ꯈꯪꯗ ꯎꯗꯕꯣꯏ ꯅꯤꯡꯗꯅ ꯅꯪꯅ ꯇꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ? ꯍꯦ ꯍꯅꯨꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯦꯛꯇ ꯄꯟꯗꯨꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ? ꯑꯩꯅ ꯀꯔꯤ ꯂꯤꯆꯠ ꯆꯠꯂꯦ ꯍꯥꯏꯕ ꯅꯪ ꯅꯃꯤꯠꯇꯨꯅ ꯎꯔꯕ꯭ꯔꯥ? ꯍꯥ ꯅꯃꯤꯠ ꯑꯗꯨꯅ ꯎꯔꯕ꯭ꯔꯕ? ꯑꯩꯒꯤ ꯂꯤꯆꯠ ꯇꯥꯛꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯐꯨꯔꯅꯤ꯫ ꯑꯩꯁꯨ ꯃꯧ ꯑꯃꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯏꯄꯨꯔꯣꯏꯕ ꯑꯉꯥꯎꯕꯁꯤꯒ ꯑꯩꯕꯨ ꯀꯝꯗꯧꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯧ ꯍꯥꯏꯕꯅꯣ? ꯍꯦ ꯃꯧ ꯅꯪ ꯌꯥꯝ ꯍꯦꯟꯃꯜꯂꯦ꯫ ꯈꯔ ꯈꯟꯊꯔꯒꯅꯦ ꯋꯥ ꯉꯥꯡꯕ ꯇꯝꯃꯨꯀꯣ꯫ ꯅꯪ ꯏꯋꯥ ꯏꯄꯨꯔꯣꯏꯕꯁꯦ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯊꯦꯝꯗꯨꯅ ꯂꯣꯏꯅꯕ ꯌꯥꯗꯕ꯭ꯔꯥ? ꯍꯥ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯃꯧ ꯑꯃꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯑꯊꯦꯡ ꯑꯃꯝꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯅꯕ꯭ꯔꯅꯦꯍꯦ? ꯏꯆꯥꯁꯦ ꯃꯤꯃꯥꯟꯅꯗꯦ ꯈꯟꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯕꯅꯤ꯫ ꯑꯩꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕꯁꯦ ꯅꯪꯒꯤ ꯂꯤꯆꯠꯇꯣ ꯍꯦꯜꯂꯛꯄꯒꯤꯅꯤ꯫ ꯏꯅꯦꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯟꯗ ꯅꯆꯤꯜ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯁꯨꯝ ꯈꯨꯝꯂꯤꯕꯅꯤ ꯅꯪꯒꯤꯁꯦ ꯈꯨꯝꯂꯤꯕꯅꯦꯕ꯫ ꯑꯁꯨꯝ ꯈꯠꯅꯔꯝꯕꯗꯒꯤ ꯂꯦꯝꯕꯤꯅ ꯁꯥꯎꯅ ꯊꯕꯥꯕꯨ ꯆꯣꯡꯁꯤꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯕꯨ ꯂꯦꯝꯕꯤꯅ ꯐꯨꯈꯤꯕꯗꯨꯗ ꯆꯤꯡꯈꯩ ꯁꯥꯎꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯁꯤꯅꯤ ꯅꯥꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯗ ꯂꯦꯝꯕꯤꯕꯨ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯕꯥ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯆꯥꯕꯨ ꯈꯝꯗꯣꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯆꯤꯡꯈꯩ ꯁꯤ ꯊꯥꯗꯣꯛꯎꯁꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯁꯤꯕ ꯇꯥꯔꯤꯃꯤ ꯅꯪꯕꯣ꯫ ꯆꯤꯡꯈꯩ ꯁꯥꯎꯅ ꯏꯃꯥ ꯑꯩꯕꯨ ꯈꯪꯒꯅꯨ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯤꯁꯤꯗꯤ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ꯫ ꯌꯥꯗꯦ ꯏꯃꯥꯒꯤ ꯆꯤꯡꯈꯩ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦ꯫ ꯏꯃꯥ ꯑꯩꯕꯨ ꯈꯪꯒꯅꯨ ꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛ ꯑꯩ ꯃꯤ ꯍꯥꯠꯀꯦ ꯏꯃꯥ꯫ ꯀꯩꯐꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯈꯩꯕꯨ ꯇꯣꯛꯂꯣ ꯍꯥꯏꯕꯒꯨꯝ ꯐꯨꯔꯤꯠ ꯑꯗꯨ ꯆꯤꯛꯇꯨꯅ ꯆꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯅꯥꯍꯜꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕꯅ ꯂꯩꯇꯕ ꯇꯥꯟꯖꯥꯅꯤ꯫ ꯑꯗꯨꯅ ꯊꯕꯥꯗꯤ ꯃꯆꯥꯕꯨ ꯈꯥꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯇꯧꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯊꯕꯥ ꯃꯁꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯏꯃꯥꯒꯤ ꯆꯤꯡꯈꯩ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯧ ꯀꯩꯗꯧꯕꯒꯦ? ꯏꯃꯧꯁꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ꯫ ꯆꯤꯡꯈꯩ ꯃꯃꯥꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯗꯨꯝꯅ ꯀꯞꯂꯛꯄꯗꯨꯗ ꯃꯥꯁꯨ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯏꯃꯥ ꯅꯆꯥꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯃꯥ ꯃꯄꯥ ꯋꯥꯍꯟꯗꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯣ? ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯣ ꯏꯃꯥ? ꯂꯦꯝꯕꯤ ꯁꯥꯎꯅ ꯀꯞꯂꯗꯨꯅ ꯅꯈꯣꯏꯕꯨ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯥꯔꯣ? ꯍꯦ ꯍꯅꯨꯕꯤ ꯅꯪꯁꯨꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯅꯆꯥꯁꯤꯒꯤ ꯃꯒꯨꯟ ꯈꯪꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯈꯣꯏꯅ ꯃꯥꯡꯍꯜꯂꯤꯕꯅꯣ? ꯄꯣꯛꯂꯛꯄꯗꯒꯤ ꯀꯅꯥꯝꯇꯅ ꯃꯤꯠꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤꯕ ꯑꯩꯕꯨ ꯉꯁꯤ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯆꯥ ꯉꯧꯕꯁꯤꯅ ꯑꯩꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯐꯨꯍꯜꯂꯕ ꯅꯠꯇ꯭ꯔꯥ? ꯐꯩ ꯉꯁꯤꯗꯒꯤ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ꯫ ꯅꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯁꯔꯪ ꯑꯁꯤꯗ ꯑꯩ ꯏꯀꯨꯞ ꯑꯃ ꯐꯥꯟꯗꯨꯅꯦ ꯄꯟꯊꯥꯗꯨ ꯂꯩꯅꯤꯡꯕ ꯄꯣꯛꯇꯤꯌꯦ꯫ ꯑꯩ ꯂꯩꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤ ꯀꯞꯇꯨꯅ ꯆꯦꯟꯈꯤ꯫ ꯊꯕꯥ ꯃꯃꯧꯕꯨ ꯈꯥꯝꯖꯕꯁꯨ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯆꯤꯡꯈꯩ ꯀꯩꯐꯥꯕꯨ ꯀꯣꯟꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯃꯦꯂꯩꯅ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯁꯥꯎꯅ ꯆꯤꯡꯈꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯩ ꯊꯕꯥ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ? ꯅꯈꯣꯏꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ? ꯅꯆꯥ ꯑꯉꯥꯎꯕꯁꯤꯅ ꯏꯆꯥꯕꯨ ꯇꯝꯊꯤꯅ ꯐꯨꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ? ꯃꯦꯂꯩ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯏꯪꯅ ꯇꯞꯅ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ꯫ ꯏꯆꯥꯕꯨ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯛꯂꯕꯁꯤꯗ ꯀꯝꯗꯧꯅ ꯑꯩꯅ ꯇꯞꯊꯒꯗꯧꯔꯤꯕꯅꯣ? ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯉꯥꯎꯕꯗꯣ ꯀꯧꯊꯣꯔꯛꯎ꯫ ꯅꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯤꯕꯗꯣ ꯀꯗꯥꯏ ꯑꯩ ꯋꯥꯔꯛꯄꯤꯔꯝꯒꯦ꯫ ꯁꯅꯥꯍꯜ ꯁꯥꯎꯅ ꯍꯩ ꯃꯦꯂꯩ ꯉꯁꯥꯏꯗꯒꯤ ꯑꯩ ꯇꯥꯒꯦ ꯑꯃꯨꯛ ꯇꯥꯕꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯋꯥꯔꯛꯀꯗꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯅꯆꯥ ꯑꯩꯒꯤꯅꯦ ꯏꯃꯧ ꯑꯗꯨꯕꯨꯅꯤꯅꯦ꯫
ꯑꯩꯒꯤ ꯏꯆꯥ ꯉꯥꯎꯕꯁꯦ ꯋꯥꯔꯛꯇ꯭ꯔꯤꯉꯩꯗ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯤ ꯅꯆꯥꯗꯣ ꯍꯥꯟꯅ ꯋꯥꯔꯛꯐꯝ ꯊꯣꯛꯇ꯭ꯔꯣ? ꯍꯩ ꯊꯕꯥ, ꯏꯃꯧ ꯋꯥꯈꯜ ꯇꯥꯕꯤ ꯏꯪ ꯇꯞꯄꯤ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯕꯨ ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯋꯥꯔꯛꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯕꯨ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝ ꯑꯃꯠꯇꯒꯤ ꯑꯐꯕ ꯃꯧ ꯂꯩꯔꯛꯂꯣꯏ ꯍꯥꯏꯕꯁꯦ ꯅꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯂꯤꯕ ꯃꯃꯥ ꯈꯨꯗꯤꯡꯃꯛꯅ ꯋꯥꯈꯜ ꯈꯟꯊꯐꯝ ꯊꯣꯛꯄꯅꯤ꯫ ꯁꯅꯥꯍꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯦꯂꯩ ꯀꯔꯤꯁꯨ ꯈꯨꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯂꯩꯅꯤ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯣ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯆꯥ ꯑꯉꯥꯎꯕ ꯃꯤꯃꯥꯟꯅꯗꯕ ꯑꯁꯤꯕꯨꯅ ꯀꯟꯈꯠꯇꯨꯅ ꯊꯝꯂꯒ ꯑꯩꯒꯤ ꯏꯆꯥꯕꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯃꯛꯅꯦ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯇꯥꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯁꯥꯔ ꯃꯤꯔ ꯈꯪꯗꯕ ꯅꯆꯥꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯝꯕꯁꯨ ꯑꯩ ꯉꯝꯖꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯟꯅꯕꯗꯒꯤ ꯁꯅꯥꯍꯜꯅ ꯁꯥꯎꯗꯨꯅ ꯃꯦꯂꯩ ꯑꯃꯗꯤ ꯂꯦꯝꯕꯤꯅ ꯄꯥꯝꯖꯕ ꯈꯨꯗꯤꯡꯃꯛ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯦꯂꯩꯒ ꯂꯦꯝꯕꯤꯒꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯂꯟ ꯊꯨꯝ ꯈꯔ ꯐꯪꯕꯗ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯁꯅꯥꯍꯜꯒꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯃꯆꯦ ꯂꯥꯛꯇꯨꯅ ꯎꯁꯤꯠꯃꯟꯗꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯤꯡꯈꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯍꯜꯅ ꯍꯧꯗꯣꯛꯂꯤ ꯋꯥꯐꯝꯗꯣ ꯌꯥꯔꯝꯗꯦ꯫ ꯃꯦꯝꯆꯥꯅ, ꯁꯅꯥꯍꯜ, ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯍꯟꯅꯤꯡꯉꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯃꯃꯥꯡ ꯊꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝꯅꯅꯦ ꯊꯣꯛꯂꯣꯏꯌꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯄꯨꯝꯕꯅꯦ ꯏꯆꯦꯅ ꯄꯨꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯆꯥꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯁꯅꯥꯍꯜ ꯑꯃꯗꯤ ꯊꯕꯥꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯗꯨꯅ ꯆꯤꯡꯈꯩꯕꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯀꯥꯗꯨꯗ ꯆꯤꯡꯈꯩ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯅ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ꯫ ꯃꯃꯥꯡ ꯊꯛꯀꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯆꯤꯡꯈꯩꯒꯤ ꯃꯁꯥꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯤꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯅꯨꯔꯩ ꯐꯝꯂꯝꯕꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯇꯨꯅ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯁꯨ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯀꯤꯅ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯅꯨ, ꯑꯩ ꯅꯪꯕꯨ ꯀꯤꯌꯦ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯅꯨ ꯅꯪ꯫ ꯅꯨꯔꯩ ꯆꯤꯡꯈꯩꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯄꯥꯏꯗꯨꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯎꯔꯒ ꯀꯤꯔꯤꯕꯁꯦ? ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯁꯨ ꯅꯠꯇꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯪ ꯑꯩꯒꯤ ꯀꯅꯥꯁꯨ ꯅꯠꯇꯦ꯫ ꯅꯨꯔꯩ ꯅꯨꯡꯉꯥꯏꯇꯅ, ꯇꯥ ꯆꯤꯡꯈꯩ, ꯅꯪꯅ ꯑꯩꯕꯨ ꯀꯅꯥꯁꯨ ꯅꯠꯇꯦ ꯍꯥꯏꯔꯕꯁꯨ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯅꯪꯗꯤ ꯑꯩꯕꯨ ꯀꯤꯗꯕ꯭ꯔꯥ? ꯑꯩꯕꯨ ꯎꯕꯗ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯀꯔꯤꯁꯨ ꯐꯥꯎꯗꯕ꯭ꯔꯥ? ꯅꯨꯔꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯁꯛꯐꯝꯗ, ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯤꯒꯗꯧꯔꯤꯕꯅꯣ? ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯃꯥꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈ꯭ꯔꯕ ꯑꯩꯒꯤ ꯏꯁꯣꯔ ꯁꯛꯂꯕ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯆꯤꯡꯈꯩ ꯅꯨꯔꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯇꯧꯗ ꯇꯨꯃꯤꯟꯅ ꯅꯨꯔꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯩꯐꯥꯁꯨ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯨꯟꯊꯔꯛꯏ꯫ ꯅꯨꯔꯩ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯩꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯩꯐꯥꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ, ꯇꯥ ꯆꯤꯡꯈꯩ, ꯍꯨꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤ, ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯃꯥ ꯍꯨꯏ ꯅꯠꯇꯦ, ꯃꯥꯒꯤ ꯃꯔꯨꯞꯅꯤ꯫ ꯑꯗꯣ ꯇꯥ ꯆꯤꯡꯈꯩꯒꯤ ꯃꯔꯨꯞꯁꯤꯕꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯃꯁꯥꯁꯨ ꯌꯥꯝ ꯐꯩ꯫ ꯀꯩꯐꯥ꯫ ꯅꯨꯔꯩ ꯃꯈꯨꯠ ꯈꯠꯇꯨꯅ, ꯇꯨꯔꯨ ꯇꯨꯔꯨ ꯇꯨꯔꯨ, ꯀꯩꯐꯥ ꯂꯥꯛꯑꯣ, ꯁꯤꯗ ꯂꯥꯛꯑꯣ꯫ ꯀꯩꯐꯥꯁꯨ ꯅꯨꯔꯩꯕꯨ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯕꯒꯨꯝꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯔꯥꯎꯅ ꯆꯣꯡꯈꯠꯇꯨꯅ ꯅꯨꯔꯩꯒ ꯁꯥꯟꯅꯩ꯫ ꯆꯤꯡꯈꯩꯁꯨ ꯅꯨꯔꯩꯅ ꯀꯩꯐꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯀꯩꯐꯥꯒ ꯁꯥꯟꯅꯔꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯊꯣꯡꯖꯤꯜꯗ ꯄꯥꯈꯠꯅ ꯂꯨꯝꯗꯨ ꯂꯩꯔꯝꯕ ꯁꯅꯥꯍꯜꯒ ꯊꯕꯥꯒ ꯆꯤꯡꯈꯩꯒꯤ ꯃꯈꯣꯜ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯕꯗꯨꯗ, ꯃꯈꯣꯏ ꯃꯄꯥ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ, ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯇꯨꯝꯂꯨꯔꯁꯤ, ꯀꯔꯤꯁꯨ ꯇꯧꯔꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯃꯃꯥ, ꯍꯟꯗꯛꯀꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯃꯗꯤ ꯈꯔ ꯄꯤꯔꯣꯟ ꯊꯨꯡꯒꯗꯧ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯗꯤ ꯏꯃꯧꯒꯅꯦ ꯄꯨꯡꯈꯤ ꯍꯦꯛ ꯀꯤꯖꯔꯦ, ꯂꯤꯟꯗꯥꯎꯕꯤ ꯑꯃꯗꯤ ꯍꯦꯛ ꯈꯨꯗꯤ ꯊꯤꯔꯨꯗꯅ꯫ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯤꯃꯨꯛ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯔꯤꯁꯨ ꯇꯧꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯑꯌꯨꯛꯇ ꯊꯕꯥꯅ ꯌꯥꯍꯧꯔꯛꯄꯗ ꯇꯨꯜꯁꯤꯕꯣꯡꯗ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯨ ꯂꯩꯔꯝꯕꯗꯨꯗ ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯊꯕꯥꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯅꯨꯔꯩꯁꯨ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥꯍꯜꯅ, ꯍꯩꯃꯥ, ꯏꯃꯧꯅ ꯆꯥ ꯄꯨꯔꯛꯂꯦꯗꯅ, ꯀꯗꯥꯏ ꯀꯗꯥꯏ, ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯗꯨ ꯏꯀꯨ ꯑꯃꯨꯛꯇ ꯍꯥꯟꯅ ꯊꯛꯀꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯧꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯇꯧꯔꯝꯂꯤꯕꯗꯤ? ꯏꯃꯧ ꯋꯥꯅꯅꯕ ꯏꯃꯥꯅ ꯇꯧꯔꯕꯁꯨ ꯌꯥꯕꯁꯤꯗ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯌꯨꯝ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯑꯍꯟ ꯑꯃ ꯑꯣꯏꯗꯨꯅ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯂꯦꯝꯅ ꯂꯩꯕꯤꯔꯣ꯫
ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯃꯧꯗꯤ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤꯅꯦ ꯑꯗꯨ ꯏꯃꯥ ꯄꯥꯕ ꯋꯥꯐꯝ ꯑꯃꯇ ꯑꯩ ꯍꯪꯖꯒꯦ ꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ ꯏꯃꯧꯅ ꯍꯪꯅꯤꯡꯂꯤꯕꯁꯤꯕꯣ ꯏꯃꯥ ꯇꯥ ꯁꯤꯡꯈꯩꯒꯤ ꯐꯤꯕꯝ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈ꯭ꯔꯤꯕꯅꯣ ꯑꯃꯨꯛꯇ ꯁꯦꯡꯅ ꯅꯃꯧꯗ ꯍꯥꯏꯕꯤꯌꯨ ꯁꯅꯥꯍꯜꯅ ꯏꯃꯧ ꯏꯕꯦꯝꯃ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯆꯤꯡꯈꯩꯒꯤ ꯃꯊꯛꯇ ꯃꯆꯦ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯄꯤꯛꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯉꯁꯤ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯏꯈ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯕꯗ ꯅꯨꯔꯩ ꯃꯄꯨꯔꯣꯏꯕꯕꯨ ꯃꯥꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯕ ꯉꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯅꯣꯡꯃꯗꯤ ꯀꯩꯐꯥꯗꯨ ꯈꯣꯡꯕꯥꯜ ꯑꯃꯗ ꯇꯥꯁꯤꯜꯂꯨꯕꯒꯤ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯍꯩꯃꯥ ꯀꯩꯐꯥ ꯅꯪꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯇꯥꯁꯤꯜꯂꯨꯔꯦ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯨꯖꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯑꯁꯨꯝꯅ ꯀꯩꯐꯥꯕꯨ ꯅꯨꯔꯩꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯗꯨꯅ ꯂꯨꯖꯕꯤꯔꯝꯃꯤ ꯀꯩꯐꯥ ꯃꯤꯔꯣꯟ ꯐꯅ ꯈꯪꯂꯕꯁꯨ ꯍꯨꯏ ꯑꯣꯏꯕꯅ ꯅꯨꯔꯩꯅ ꯂꯨꯖꯕꯗꯨꯗ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯝꯃꯤ ꯆꯥꯎꯔꯕ ꯀꯩꯐꯥꯗꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯅꯨꯔꯩ ꯃꯆꯥꯗꯨ ꯄꯨꯝꯆꯣꯠ ꯍꯦꯛ ꯆꯣꯠꯂꯤ ꯀꯩꯐꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯤꯡꯈꯩ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯅꯨꯔꯩꯅ ꯀꯩꯐꯥꯕꯨ ꯂꯨꯖꯔꯤꯕꯗꯨ ꯐꯨꯔꯤꯕꯩ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯁꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯍꯥꯞꯄ ꯕꯥꯔꯇꯤꯟ ꯑꯗꯨꯅ ꯅꯨꯔꯩꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯈꯤꯔꯝꯃꯤ ꯅꯨꯔꯩ ꯃꯀꯣꯛꯇꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯈꯤ ꯊꯕꯥ ꯄꯥꯈꯠꯅ ꯍꯩꯃꯥ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯗꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯅꯦꯝꯗꯤ ꯃꯥꯡꯂꯤꯗꯅ ꯁꯅꯥꯍꯜꯅ ꯃꯃꯥ ꯆꯠꯂꯣ ꯅꯃꯧꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯅꯤꯡꯊꯤꯅ ꯊꯝꯂꯝꯃꯣ ꯑꯩ ꯑꯃꯨꯛꯇ ꯃꯥꯏꯕ ꯀꯧꯔꯨꯒꯦ ꯃꯈꯣꯏ ꯃꯄꯥ ꯈꯔ ꯇꯨꯕꯤꯔꯛꯎꯀꯣ ꯑꯁꯨꯝꯅ ꯃꯥꯏꯕ ꯀꯧꯗꯨꯅ ꯊꯕꯥꯕꯨ ꯌꯦꯡꯂꯕꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯁꯣꯛꯂꯝꯗ꯭ꯔꯤ ꯏ ꯈꯔ ꯊꯣꯛꯈꯤꯕꯅ ꯍꯧꯖꯤꯛꯁꯨ ꯅꯨꯔꯩ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯄꯥꯈꯠꯂꯨꯔꯅꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯄꯣꯊꯥꯍꯜꯂꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯒ꯭ꯌꯥꯟꯁꯨ ꯂꯥꯛꯂꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯏꯕ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯁꯅꯥꯍꯜꯅ ꯆꯤꯡꯈꯩꯕꯨ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯊꯕꯥꯗꯤ ꯅꯨꯔꯩꯅ ꯋꯥꯈꯜ ꯂꯥꯛꯂꯒ ꯂꯦꯝꯕꯤꯒꯨꯝꯅ ꯅꯨꯔꯩꯁꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯋꯥꯏ ꯋꯥꯖꯔꯝꯃꯤ ꯅꯨꯔꯩ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ ꯊꯕꯥ ꯊꯋꯥꯏ ꯋꯥꯖꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯏꯃꯥ ꯀꯣꯛꯁꯦ ꯈꯔꯗꯤ ꯉꯥꯎꯕꯒꯨꯝꯅ ꯇꯧꯏ ꯁꯤꯁꯦ ꯏꯃꯧ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎꯈꯣ ꯏꯅꯦꯝ ꯁꯪꯕꯤꯒꯦ ꯏꯃꯥ ꯁꯪꯗ꯭ꯔꯕꯁꯨ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯄꯣꯊꯥꯖꯒꯦ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯉꯥꯎꯕꯁꯦ ꯃꯁꯤꯗ ꯋꯥꯔꯧꯕ꯭ꯔꯣ ꯏꯃꯥ ꯀꯔꯤꯒꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯒꯗꯧꯔꯤꯕꯅꯣ ꯅꯈꯣ ꯏꯕꯨꯡꯉꯣꯗꯣ ꯃꯁꯥꯕꯨ ꯋꯥꯔꯧꯗꯨꯅ ꯄꯨꯟꯗꯨꯅ ꯁꯪꯒꯣꯏꯗ ꯉꯁꯥꯏꯗꯒꯤ ꯊꯝꯂꯤꯕꯅꯤ ꯏꯃꯧ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯍꯥꯏꯅꯅꯦ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯃꯨꯀꯣ ꯃꯅꯦꯝꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯕꯗ ꯅꯨꯔꯩ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯉꯥꯎꯕ ꯃꯒꯨꯝ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯤꯡꯈꯩꯕꯨ ꯊꯧꯔꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯊꯥ ꯆꯤꯡꯈꯩ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯨꯔꯁꯤ ꯆꯤꯡꯈꯩ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯔꯩꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯐꯨ ꯁꯦ ꯑꯩꯉꯣꯟꯗ ꯐꯨ ꯑꯗꯨꯒ ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈꯤꯗꯣ ꯊꯥ ꯆꯤꯡꯈꯩ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯣ ꯍꯥꯏꯔꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗ꯭ꯔꯥ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯒꯦ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅꯗꯤ ꯅꯪ ꯆꯠꯈꯤꯗꯣ ꯑꯗꯨꯗꯤ ꯇꯥ ꯆꯤꯡꯈꯩ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯨꯔꯁꯤ ꯑꯁꯨꯝꯅ ꯅꯨꯔꯩꯅ ꯆꯤꯡꯈꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯈꯩꯕꯨ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯝꯃꯤ ꯏꯅꯦꯝꯒꯤ ꯅꯨꯔꯩ ꯁꯦ ꯏꯃꯧꯁꯨꯅꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯅꯀꯣꯛꯇꯣ ꯑꯃꯨꯛ ꯉꯥꯎꯔꯛꯄ ꯇꯥꯔꯦ ꯁꯦ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇ ꯍꯤꯞꯊꯧ ꯁꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯃꯨꯛꯅꯦ ꯅꯀꯣꯛ ꯉꯥꯎꯔꯛꯄꯁꯨ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯐꯃꯨꯡ ꯑꯁꯤꯗ ꯏꯃꯥꯒ ꯄꯨꯟꯅ ꯇꯨꯝꯂꯁꯤꯔꯣ ꯍꯣꯏ ꯏꯃꯥ ꯅꯣꯡꯃꯗꯤ ꯅꯨꯔꯩꯅ ꯆꯤꯡꯈꯩꯕꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯆꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯐꯪꯕꯗ ꯁꯅꯥꯍꯜꯒ ꯊꯕꯥꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯆꯤꯡꯈꯩ ꯆꯥꯛ ꯑꯗꯨ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯅꯨꯔꯩꯅ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯐꯥꯗꯨꯅ ꯇꯥ ꯆꯤꯡꯈꯩ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯌꯦꯡꯉꯣ ꯏꯃꯥ ꯄꯥꯕꯅ ꯆꯥꯔꯤꯕꯁꯤꯕꯨ ꯇꯞꯅ ꯏꯪꯅ ꯆꯥꯒꯗꯕꯅꯤ ꯆꯥꯛ ꯆꯥꯕ ꯍꯥꯏꯕꯁꯦ ꯑꯩ ꯄꯨꯛ ꯊꯜꯍꯧꯗ꯭ꯔꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯉꯥꯏꯗꯣꯏꯅꯤ ꯇꯥ ꯆꯤꯡꯈꯩꯅ ꯄꯨꯛ ꯍꯦꯛ ꯊꯟꯗ꯭ꯔꯤ ꯐꯥꯎ ꯑꯣꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯞꯇꯣꯏꯅꯤ ꯑꯩꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥꯁꯦ ꯆꯥꯛ ꯅꯤꯡꯊꯤꯅ ꯆꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯁꯨ ꯃꯤꯠꯁꯤ ꯇꯥꯡꯗꯦ ꯂꯣꯏꯅ ꯎꯔꯤ ꯀꯩꯅꯣ ꯃꯃꯥ ꯑꯃꯨꯛ ꯇꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦꯗ ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯍꯥꯏꯕꯗꯒꯤ ꯆꯤꯡꯈꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕ ꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯀꯌꯥ ꯎꯔꯒ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯍꯜ ꯊꯃꯣꯏꯗ ꯃꯃꯧꯕꯨ ꯊꯥꯒꯠꯆꯔꯝꯃꯤ ꯅꯨꯔꯩꯅ ꯇꯥ ꯆꯤꯡꯈꯩ ꯇꯨꯝꯃꯗꯣꯏꯔꯣ
ꯑꯩꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯊꯥꯕꯜꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯃꯤꯟꯅꯔꯨꯁꯤꯔꯥ? ꯑꯩ ꯉꯁꯤꯗꯤ ꯊꯥꯕꯜꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯏ꯫ ꯇꯨ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯆꯪꯉꯛꯂꯤꯕ ꯃꯉꯥꯜꯁꯦ ꯐꯖꯗ꯭ꯔꯥ? ꯐꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯔꯩꯒ ꯁꯤꯡꯈꯩꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯅꯨꯔꯩꯅ ꯁꯤꯡꯈꯩꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯖꯔꯕ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ꯫ ꯆꯤꯡꯈꯩ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯅꯨꯔꯩ, ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦꯀꯣ꯫ ꯅꯥꯏꯇꯣꯝ ꯇꯥꯔꯨꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯂꯛꯈꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯔꯨꯗꯦ꯫ ꯇꯥ ꯁꯤꯡꯈꯩ, ꯑꯩꯁꯨ ꯇꯥ ꯁꯤꯡꯈꯩꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯩꯅ ꯃꯄꯨꯃꯥꯒꯤ ꯃꯐꯝꯗ ꯇꯠꯇꯅ ꯅꯤꯖꯈꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯖꯕꯗꯣ ꯃꯄꯨꯃꯥꯅ ꯏꯐꯝꯗ ꯄꯤꯕꯤꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯩꯕꯨ ꯇꯝꯊꯤꯔꯕ ꯁꯥꯍꯤꯡ ꯆꯥꯕ ꯑꯃꯒꯨꯝ ꯈꯟꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯑꯩꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯈꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯕꯗ ꯅꯠꯇꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯑꯩꯒꯤ ꯅꯨꯄꯤꯃꯛꯅꯁꯨ ꯑꯩꯕꯨ ꯍꯩꯅꯗꯕ ꯃꯇꯧ ꯀꯌꯥ ꯎꯠꯇꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯈꯤꯗꯦ꯫ ꯃꯇꯝꯗꯨꯗ ꯑꯩ ꯌꯥꯝ ꯋꯥꯈꯤ꯫ ꯁꯤꯔ ꯍꯥꯏꯅ ꯐꯥꯎ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯆꯩꯅꯥꯗꯨꯕꯨ ꯅꯍꯥꯛꯇꯅ ꯏꯐꯝꯗꯒꯤ ꯉꯁꯤꯗꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄꯤꯈ꯭ꯔꯦ꯫ ꯇꯥ ꯁꯤꯡꯈꯩ, ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗꯣ ꯇꯝꯊꯤꯔꯕ ꯑꯍꯤꯡ ꯑꯃꯗ ꯃꯪꯈꯤꯕ ꯑꯀꯤꯕ ꯃꯪꯂꯥꯟ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯥꯛꯇ ꯅꯛꯅ ꯂꯩꯔꯤꯕ ꯑꯩꯒꯤꯗꯃꯛ ꯑꯣꯏꯅ ꯈꯟꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯐꯝꯗ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯗ꯭ꯔꯦ꯫ ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯅꯪꯒꯤꯗꯃꯛ ꯂꯦꯡꯗꯅ ꯑꯩꯅ ꯂꯩꯒꯅꯤ ꯅꯨꯔꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯔꯩ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯤꯇ ꯁꯨꯝ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯏꯃꯥꯗ ꯀꯣꯛ ꯏꯃꯧꯅ ꯆꯥꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥꯅ ꯆꯠꯇꯨ ꯂꯩꯔꯨꯔꯕꯁꯨ ꯃꯌꯥꯏ꯫ ꯃꯃꯥ, ꯅꯃꯧꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯀꯔꯤꯝꯇ ꯆꯠꯊꯣꯛꯄ ꯅꯠꯇ꯭ꯔꯤ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯠꯆꯁꯅꯨ ꯀꯩꯅꯣ? ꯏꯃꯧꯕꯨ ꯁꯦꯜꯒ ꯂꯩꯔꯕ꯭ꯔꯣ? ꯁꯦ ꯁꯦꯜ ꯈꯔꯁꯤ ꯄꯥꯏꯁꯤꯀꯣ꯫ ꯍꯣꯔꯦꯟ ꯏꯃꯧꯅ ꯑꯄꯥꯝꯕꯗꯣ ꯈꯟꯗꯨꯅ ꯍꯦꯛ ꯂꯩꯔꯛꯎ꯫ ꯅꯠꯇꯦ, ꯏꯃꯧꯕꯨ ꯅꯊꯟꯗ ꯆꯠꯄ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯅꯦꯝꯒ ꯆꯠꯃꯤꯟꯅꯒꯦꯔꯣ? ꯆꯤꯡꯈꯩ ꯊꯣꯛꯂꯛꯇꯨꯅ, ꯕꯥꯕꯥ, ꯑꯩꯒ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ꯫ ꯁꯅꯥꯍꯜꯒ ꯊꯕꯥꯒ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯊꯕꯥꯅ, ꯑꯁꯦꯡꯕꯒꯤ ꯅꯈꯣꯏꯅꯤꯕꯨ ꯀꯩꯊꯦꯜꯗ ꯆꯠꯀꯗꯧꯔꯤꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ꯫ ꯊꯕꯥ ꯍꯔꯥꯎꯅ, ꯁꯦ ꯑꯗꯨꯗꯤꯅꯦ ꯏꯃꯥꯁꯨ ꯁꯦꯜ ꯍꯥꯞꯀꯦ꯫ ꯍꯣꯔꯦꯟ ꯏꯆꯥꯒ ꯏꯃꯧꯒꯅ ꯑꯄꯥꯝꯕ ꯄꯣꯠ ꯃꯈꯩ ꯂꯣꯏꯅ ꯂꯩꯔꯛꯎ꯫ ꯅꯨꯔꯩꯒ ꯆꯤꯡꯈꯩꯒ ꯁꯅꯥꯍꯜ ꯑꯃꯗꯤ ꯊꯕꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯗꯨꯅ ꯍꯔꯥꯎꯅ ꯀꯩꯊꯦꯜ ꯇꯞꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯒ ꯃꯃꯧꯒꯗ ꯌꯦꯡꯗꯨꯅ, ꯃꯈꯣꯏ ꯃꯄꯥ, ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯎꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯨꯗ꯭ꯔꯕ ꯁꯛꯇꯝ ꯑꯃ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯅ ꯎꯍꯜꯂꯝꯂꯤꯕꯁꯤꯕꯨ ꯃꯪꯂꯥꯟꯗꯤ ꯅꯠꯇꯦꯀꯣ? ꯃꯃꯥ, ꯃꯪꯂꯥꯟ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤꯅꯦ, ꯇꯥꯏꯕꯪ꯫ ꯃꯁꯤ ꯄꯨꯝꯕ ꯑꯩꯒꯤ ꯏꯃꯧꯒꯤ ꯃꯄꯥꯟꯅꯅꯤꯀꯣ꯫ ꯑꯩꯒꯤ ꯏꯃꯧꯗꯤ ꯃꯥꯂꯦꯝꯁꯤꯗ ꯑꯇꯥꯡꯕꯅꯤ꯫ ꯅꯨꯔꯩꯒ ꯆꯤꯡꯈꯩꯒ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗ ꯂꯦꯝꯕꯤꯁꯨ ꯍꯦꯛ ꯎꯍꯧꯔꯗꯨꯅ ꯄꯨꯛꯅꯤꯡꯗ ꯃꯇꯣꯝꯇ ꯈꯟꯖꯩ꯫ ꯑꯩꯁꯤ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯠꯂꯨꯔꯤꯕꯅꯣ? ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯑꯔꯥꯛ ꯑꯔꯥꯛꯇ ꯃꯤꯇꯥꯗꯨꯅ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯁꯤꯅ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯜꯂꯝꯂꯕ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯔꯝꯂꯣꯏꯀꯣ? ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯆꯤꯡꯈꯩꯁꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯑꯍꯟꯊꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ 4 ꯄꯣꯛꯂꯝꯃꯤ꯫ ꯑꯍꯟꯊꯦꯝ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤ 4ꯃꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯆꯥ ꯄꯤꯕ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯈꯨꯜꯂꯩꯀꯥꯏꯅ ꯉꯥꯡꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯑꯍꯟꯊꯦꯝꯒꯤ ꯅꯨꯄꯤ ꯇꯃꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯗꯣꯛꯆꯈꯤꯗꯅ꯫ ꯀꯔꯤ ꯋꯥꯅꯣꯅꯤ ꯃꯃꯥ, ꯅꯪꯅ ꯑꯗꯨ ꯀꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ ꯃꯃꯥ, ꯅꯪꯒꯤ ꯃꯑꯣꯡꯁꯤ ꯇꯥꯕꯗ ꯈꯔ ꯌꯥꯃꯧꯅꯕꯗꯤ ꯁꯣꯏꯗꯅ ꯑꯣꯏꯗꯧ ꯃꯥꯟꯈ꯭ꯔꯦꯗ꯫ ꯍꯣꯏ, ꯑꯩꯅ ꯍꯥꯏꯗꯧꯔꯤꯕꯁꯦ ꯇꯥꯕꯗ
ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯩꯅꯗꯤ ꯁꯣꯏꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯁꯦ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯋꯥ ꯀꯥꯏꯅꯔꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤꯅꯤ ꯑꯍꯟꯊꯦꯝ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯑꯗꯨ ꯀꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯁꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯆꯤꯡꯅꯅ ꯃꯃꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯖꯤꯜꯂꯨ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧꯔꯤꯕ꯭ꯔꯥ ꯑꯩꯅ ꯈꯜꯂꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯩꯅꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯑꯋꯥꯏ ꯇꯥꯅ ꯍꯥꯏꯖꯤꯜꯂꯛꯏꯅꯦ ꯑꯩ ꯃꯃꯥ ꯏꯆꯥ ꯃꯔꯤꯁꯦ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯧꯒꯗꯣꯔꯤꯕꯅꯣ ꯃꯗꯨꯒꯤ ꯋꯥꯗꯣ ꯃꯇꯨꯡ ꯑꯃꯨꯛ ꯍꯧꯗꯣꯔꯛꯀꯅꯨꯀꯣ ꯇꯥꯃꯨꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯥꯇꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯖꯔꯛꯂꯝꯃꯤ ꯑꯍꯟꯊꯦꯝ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯇꯥꯇꯨ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯃꯃꯥ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯐꯔꯤ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯨꯄꯤ ꯑꯃꯠꯇꯗꯤ ꯊꯤꯖꯤꯟꯅꯕ ꯇꯧꯁꯤꯕ ꯃꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯃꯔꯤ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯃꯈꯣꯏ ꯃꯔꯤꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯣꯏꯈꯤꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ ꯃꯃꯥ ꯅꯨꯄꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨꯅꯦ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯅ ꯈꯟꯗꯣꯟ ꯅꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯥꯁꯤꯡꯁꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯖꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯁꯅꯥ ꯉꯥꯛꯇꯅꯤ ꯀꯅꯥꯅ ꯈꯪꯕ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯧꯔꯒ ꯃꯗꯨꯁꯨ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯂꯕꯗꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯔꯛꯂꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝꯗꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯃꯨꯕꯤꯗꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯁꯅꯥꯍꯜꯗꯨ ꯏꯃꯨꯡꯗꯒꯤ ꯇꯞꯄꯤꯡ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎꯁꯤꯗ ꯃꯄꯥꯟꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯁꯤꯕꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯆꯧꯕꯤ ꯍꯣꯏ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯍꯟꯊꯦꯝꯗꯨ ꯂꯧꯗ ꯀꯧꯈꯥ ꯀꯧꯊꯨꯝ ꯇꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯡꯕꯥꯟꯗ ꯌꯣꯄꯥꯛ ꯑꯃ ꯊꯥꯡꯒꯠꯂꯒ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯈꯨꯜꯒꯤ ꯅꯍꯥ ꯑꯃꯅ ꯑꯍꯟꯊꯦꯝ ꯂꯥꯛꯄꯗꯨ ꯎꯕꯗ ꯐꯥꯒꯤ ꯑꯣꯏꯅ ꯈꯨꯔꯥ ꯀꯩꯅꯣ ꯌꯣꯄꯥꯛ ꯑꯃꯒ ꯀꯔꯥꯏꯗ ꯀꯣꯏꯔꯨꯒꯦ ꯍꯥꯏꯔꯤꯕꯅꯣ 이보 लबुक्ता ꯉꯥꯏꯍꯥꯛꯇ ꯀꯣꯏꯊꯣꯛꯂꯨꯒꯦꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯕꯨꯛꯇ ꯐꯖꯕꯤ ꯂꯩꯔꯥꯡ ꯀꯅꯥ ꯂꯩꯔꯒꯦ 이보 ꯀꯗꯥꯏꯗꯒꯤ ꯂꯩꯔꯥꯡꯅꯣ ꯍꯧꯖꯤꯛꯄꯣ ꯅꯪ ꯈꯨꯔꯥꯅ ꯆꯠꯂꯤꯕꯁꯤꯗꯤ ꯀꯧꯈꯥ ꯀꯧꯊꯨꯝ ꯇꯥꯟꯕꯅꯤ ꯍꯦꯔꯥ ꯈꯨꯔꯥ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯈꯜꯂꯒ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤꯗ 이보 ꯑꯃꯃꯨꯛ ꯂꯥꯛꯂꯒ ꯈꯠꯅꯅꯕ ꯁꯥ ꯂꯥꯟ ꯇꯥꯅꯕꯅꯤꯀꯣ ꯍꯦꯔꯥ ꯈꯨꯔꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯟꯗꯣꯟ ꯑꯅꯤꯃꯛ ꯃꯔꯨ ꯂꯣꯏꯅ ꯀꯣꯛꯊꯣꯛꯂꯒ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃꯠꯇ ꯈꯠꯅꯔꯣꯏꯗꯧꯅꯤ 이보 ꯅꯪꯅ ꯍꯥꯏꯕꯁꯤꯃ ꯐꯅ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝ ꯅꯍꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯂꯕꯨꯛꯂꯣꯝꯗ ꯄꯥꯡꯈꯤꯔꯝꯃꯤ ꯅꯍꯥꯗꯨꯁꯨ ꯑꯍꯟꯊꯦꯝꯅ ꯊꯧꯁꯥꯗꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨꯒ ꯑꯍꯨꯝꯁꯨꯕꯤꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯁꯪꯒꯣꯜꯗ ꯂꯩꯔꯤꯕ ꯁꯟꯕꯤ ꯑꯗꯨꯒ ꯁꯅꯥꯎ ꯑꯗꯨꯒ ꯂꯝꯄꯥꯛꯇ ꯁꯟ ꯂꯤꯁꯥꯡ ꯊꯥꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯨꯜꯗꯨꯒꯤ ꯃꯈꯨꯔꯥ ꯊꯣꯛꯄ ꯑꯅꯤꯈꯛꯁꯨ ꯁꯟ ꯊꯥꯗꯣꯛꯄ ꯂꯥꯛꯄꯗꯨꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯆꯥꯎꯕꯅ ꯍꯩ ꯁꯅꯥꯍꯜ ꯅꯣꯏꯅ ꯁꯟ ꯂꯤꯁꯥꯡ ꯊꯥꯗꯣꯛꯄ ꯂꯥꯛꯂꯤꯕꯗꯨꯕꯨ ꯅꯣꯏ ꯄꯥꯕꯨ ꯑꯣꯏꯅ ꯊꯥꯗꯣꯛꯍꯟꯕ ꯌꯥꯗ꯭ꯔꯣ ꯁꯅꯥ ꯃꯆꯥꯅ ꯈꯨꯔꯥ ꯊꯕꯛ ꯈꯨꯗꯤꯡ ꯄꯥꯕ ꯈꯛꯇ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯄꯣꯟꯇꯦꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯣꯏꯅꯤ ꯈꯝꯇꯣꯟꯅ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯏꯆꯥ ꯄꯤꯕ ꯀꯇꯜ ꯃꯌꯥꯝ ꯑꯃ ꯂꯩꯕꯕꯨꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯎꯕꯤ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕꯕꯨꯗꯤ ꯍꯦꯟꯅ ꯐꯔꯦꯗ ꯁꯅꯥ ꯃꯆꯥꯅ ꯈꯨꯔꯥ ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯕꯅꯤ ꯁꯅꯥꯍꯜꯅ ꯃꯁꯤꯗꯤꯕ ꯂꯥꯎ ꯆꯠꯂꯁꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯂꯥꯛꯑꯣ ꯑꯍꯜꯁꯤꯡꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯟꯗꯦꯗꯀꯣ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯇꯟꯕꯤꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯆꯥ ꯑꯍꯜ ꯑꯅꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯔꯦ ꯆꯥꯎꯕꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯁꯅꯥ ꯃꯆꯥꯁꯤ ꯉꯥꯡꯕ ꯁꯛꯄ ꯃꯈꯣꯜ ꯃꯋꯥ ꯇꯥꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯍꯟꯊꯦꯝ ꯃꯣꯏꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯌꯨꯝ ꯑꯗꯨ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯂꯥꯎꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯪꯕꯤꯅ
ꯏꯆꯥ ꯄꯤꯕ ꯑꯍꯨꯝ ꯄꯣꯛꯄꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯎꯕ ꯑꯃꯠꯇ ꯌꯥꯎꯗꯕꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯅ ꯁꯨꯔ ꯅꯣꯝꯂꯒ ꯂꯤꯝꯆꯥ ꯆꯥꯅꯤꯗꯣ ꯍꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯕ ꯏꯆꯥ ꯉꯥꯛꯇ ꯊꯣꯏꯕꯅ ꯏꯃꯥ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯄꯣꯛꯄꯤꯔꯕꯅꯤꯅ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯅꯣꯏꯒꯤ ꯅꯊꯧ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯍꯥꯏꯕ ꯅꯄꯥ ꯊꯥꯡꯗꯕ ꯅꯪꯗ ꯂꯩꯔꯝꯃꯨ ꯅꯪꯗ ꯍꯥꯠꯂꯒꯅꯦ ꯊꯃꯣꯏꯁꯦ ꯏꯪꯂꯗꯕꯅꯤ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯃꯈꯣꯡꯗ ꯇꯣꯡꯂꯤ ꯐꯤꯅꯥꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯦꯛꯇ ꯊꯣꯝꯂꯝꯃꯤ ꯊꯣꯏꯕꯁꯨ ꯃꯃꯥꯒꯤ ꯐꯤꯅꯥꯠꯀꯤ ꯈꯨꯍꯨꯟ ꯃꯨꯟꯅ ꯈꯪꯂꯕꯅ ꯃꯁꯥꯗꯨ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯑꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯏꯃꯥꯅ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯅꯆꯥꯅ ꯐꯤꯅꯥꯠꯅ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩ ꯐꯥꯎꯕ ꯃꯨꯟꯅ ꯂꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯑꯁꯤ ꯅꯠꯇꯕ ꯃꯣꯏꯅ ꯇꯧꯔꯨ ꯀꯩꯗꯧꯒꯦ ꯀꯌꯥꯝꯇ ꯃꯆꯣꯡ ꯃꯄꯥꯛ ꯅꯥꯏꯗ꯭ꯔꯤꯕꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯑꯩ ꯅꯪꯗ ꯍꯥꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯂꯝ ꯇꯩꯔꯝꯕꯒꯤ ꯂꯨꯔꯥ ꯐꯗꯤꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯆꯥꯅꯨꯄꯥ ꯇꯝꯅ ꯊꯣꯝꯂꯛꯂꯝꯃꯤ ꯃꯇꯥꯡꯗꯨꯗ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯃꯅꯤꯡ ꯆꯪꯂꯨꯕꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯊꯣꯝꯕꯅ ꯍꯩ ꯃꯃꯥ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯣ ꯅꯆꯥ ꯀꯇꯟ ꯃꯌꯥꯝꯁꯤ ꯉꯥꯡꯅꯕꯗꯅꯦ ꯑꯩꯁꯦ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕꯅꯦ ꯏꯍꯦ ꯇꯞꯅ ꯇꯞꯅ ꯍꯥꯏꯅꯔꯒ ꯌꯥꯕꯁꯤꯗ ꯍꯣ ꯅꯪꯒꯤ ꯅꯆꯥꯁꯤꯡꯁꯤꯗꯤ ꯇꯞꯅ ꯏꯪꯅ ꯍꯥꯏꯕꯗ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯣꯏꯒꯤ ꯂꯥꯏꯗꯅ ꯑꯋꯥꯡꯒꯤ ꯇꯥ ꯑꯍꯟꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯃꯔꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣꯕ ꯑꯁꯤ ꯐꯥꯎꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯕ ꯈꯪꯉꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯌꯦꯡꯉꯣ ꯁꯥꯃꯨꯃꯨꯛ ꯆꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯕꯕꯨ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯩꯈꯣꯏꯅ ꯁꯨꯔꯒ ꯆꯥꯅꯤ ꯍꯥꯏꯗꯅ ꯉꯥꯏꯔꯒ ꯂꯩꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯗꯨ ꯁꯩꯔꯦꯡ ꯊꯤꯕꯗꯧꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯍꯦꯛꯇ ꯏꯁꯧꯗꯨ ꯄꯔꯦꯡ ꯄꯔꯦꯡ ꯊꯤꯙꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯗꯨꯗꯤ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯈꯨꯠꯅ ꯃꯅꯥꯀꯣꯡꯗꯨ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯁꯪꯕꯤꯗꯨ ꯄꯩꯔꯞꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯂꯝꯃꯤ ꯊꯣꯝꯕꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯠꯌꯦꯡ ꯈꯪꯂꯗꯨꯅ ꯈꯧꯗꯦꯝꯗꯨꯅ ꯑꯆꯧꯕ ꯅꯣꯡꯉꯥꯟꯕꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯅꯣ ꯕꯥꯕꯥ ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯑꯁ꯭ꯋꯥꯏꯗ ꯎꯈ꯭ꯔꯣꯡꯗ ꯃꯌꯥꯝ ꯐꯝꯕꯗꯨꯗ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯁꯤꯔ ꯇꯧꯅꯤꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇꯨꯗ ꯀꯔꯤꯅꯣ ꯁꯨꯕ ꯆꯠꯄ ꯌꯥꯕ ꯑꯃ ꯇꯧꯕꯗꯤ ꯌꯥꯔꯕꯅꯤ ꯀꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯁꯤ ꯐꯥꯎꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯁꯤꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ ꯊꯣꯏꯕ ꯃꯄꯥꯅ ꯉꯥꯡꯂꯛꯄꯗꯨꯗ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯏꯃꯨꯡꯂꯣꯝꯗ ꯍꯟꯖꯤꯟꯕꯁꯨ ꯉꯝꯗ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯕꯥꯕꯥ ꯑꯩꯁꯨ ꯀꯔꯤꯕꯨ ꯇꯧꯁꯤꯒꯦꯅ ꯈꯜꯂꯤꯕꯅꯤ ꯑꯗ ꯑꯩꯅ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯕꯁꯤꯗ ꯈꯟꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯑꯁꯪꯕꯤꯅ ꯂꯩꯔꯣꯏꯌꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯤꯒꯤꯗꯤ ꯀꯔꯤꯕꯨ ꯁꯨꯅꯤꯡꯉꯥꯏ ꯂꯩꯅꯤꯒꯦ ꯊꯕꯛ ꯁꯨꯅꯤꯡꯕ ꯃꯤꯒꯤꯗꯤꯅꯦ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯃꯥ ꯅꯄꯥ ꯑꯁꯣꯟꯕ ꯑꯩꯈꯣꯏꯅ ꯀꯝꯂꯥ ꯀꯨꯔꯨ ꯀꯥꯔ ꯐꯥꯎꯕꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯁꯨꯔꯨꯕ ꯑꯗꯨꯒꯅꯦ ꯅꯣꯏꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯠꯂꯒ ꯆꯥꯕꯁꯤꯗꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯂꯝ ꯇꯩꯕꯗ ꯂꯣꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯅꯨꯔꯥꯗꯨ ꯊꯝꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯝꯕ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯅ ꯑꯍꯜ ꯑꯣꯏꯔꯒ ꯃꯅꯥꯎ ꯑꯅꯤꯁꯤꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯨꯅ ꯏꯃꯨꯡ ꯏꯪꯈꯣꯜ ꯑꯍꯥꯡꯕ ꯑꯗꯨꯗ ꯑꯣꯏꯔꯕꯁꯨ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯏꯃꯨꯡꯗꯨ ꯀꯣꯝꯅ ꯆꯥꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯋꯥꯔꯦꯝ ꯁꯨꯕ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯃꯗꯨ ꯉꯝꯗꯗꯨꯅ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯌꯣꯝꯄꯥꯛꯇꯨ ꯑꯣꯏꯅ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯕ ꯃꯄꯥꯕꯨꯡ ꯀꯤꯕꯒꯤ ꯀꯁꯟ ꯀꯁꯟ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤ ꯐꯥꯟꯕ ꯍꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯨ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯌꯥꯏꯃ ꯏꯊꯥ ꯊꯥꯖꯗꯅ ꯃꯌꯥꯝꯕꯨꯡ ꯅꯦꯡꯈꯣꯜ ꯁꯦꯡꯂꯝꯕꯗꯨ ꯎꯕꯗ ꯑꯆꯣ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯅꯣꯡꯃꯥꯏꯖꯤꯡꯅꯦ ꯀꯩ ꯇꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ ꯑꯆꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ngasi ta songna ingkol senglam libisibu tarai dagi lakwa wakhal no haiwani hey ai ne ingkol sengam mise apai wakhal nati ko wakhal ga nate ba pawna haibadu da upai leituna senglibuni nangsu napi phandat libise khari yaru law ngamje pawna ta sawda hairam yab natro ta saw dum tawso madugi da bakto aingon hairakat asi haiduna yai madu hut leithok satkirami thoiba upai leita tande mande tawduna napi singdu leptana phandatlami asomdana ahanthemgi masanupi atombi sanatombi du makhoigi pukri masa adudagi iru sadenglaga karaklami madamduda mase yai masana yaina sumang siknaba tokpre sumjit aduna khongambondu chuplut lupsillaga sumangdu gurogro launa tairibudu ubada taha ichi yai
ꯀꯩꯅꯣ ꯇꯧꯔꯤ ꯃꯇꯧꯗꯨꯕꯣ ꯁꯨꯃꯥꯡꯒꯤ ꯂꯝꯁꯦ ꯂꯣꯏꯅ ꯄꯨꯈ꯭ꯔꯤ ꯄꯨꯈꯥꯡ ꯊꯨꯡꯕꯒ ꯆꯞ ꯃꯥꯟꯅꯕ ꯇꯥꯔꯤꯃꯤ ꯑꯩꯅꯅꯦ ꯅꯨꯔꯥꯅ ꯑꯗꯨꯝ ꯇꯩꯔꯒꯦ ꯍꯥꯏꯁꯨ ꯅꯪꯅ ꯃꯌꯥꯗꯩ ꯇꯧꯔꯤꯕ ꯁꯅꯌꯥꯏꯅ ꯍꯦ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯑꯁꯤꯅ ꯍꯦꯟꯅ ꯁꯤꯠ ꯅꯥꯟꯗꯧꯔꯤꯕꯅꯤ ꯅꯨꯔꯥꯅ ꯇꯞꯂꯤ ꯇꯞꯂꯤ ꯇꯧꯗꯣ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯨꯝꯖꯤꯠꯁꯤꯅ ꯁꯠ ꯂꯣꯏꯁꯤꯟꯕꯅ ꯐꯩ ꯇꯧꯕꯅꯤ ꯄꯦꯜꯂꯕꯅꯤ ꯊꯕꯛ ꯊꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯨꯃꯥꯡꯁꯤꯗꯤ ꯐꯖꯔꯅꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯗꯨ ꯃꯁꯤ ꯌꯥꯏꯃꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯃꯁꯤꯡ ꯊꯥꯗꯕꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯑꯁꯣꯠꯄꯗꯨ ꯐꯧꯗꯣꯛꯅꯕ ꯇꯧꯔꯝꯃꯤ ꯁꯅꯌꯥꯏꯁꯨ ꯃꯅꯥꯎꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯁꯥꯎꯔꯞꯅ ꯇꯣꯝꯕꯤ ꯉꯥꯡꯕ ꯁꯛꯄꯗ ꯌꯥꯝ ꯂꯤꯈꯠꯂꯛꯀꯅꯨꯀꯣ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯁꯤꯡꯊꯥꯅꯗꯕ ꯇꯧꯒꯅꯨ ꯑꯁꯤꯗꯕꯨꯗꯤ ꯐꯩ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯊꯨꯝ ꯃꯆꯦ ꯑꯃ ꯐꯥꯎꯕꯅꯦ ꯆꯥꯕ ꯀꯣꯟꯅꯔꯣꯏꯀꯣ ꯏꯆꯦ ꯌꯥꯏ ꯃꯁꯤꯡ ꯊꯥꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯆꯦ ꯍꯥꯏꯅ ꯇꯧꯔꯤꯕꯗꯣ ꯐꯤꯕꯝ ꯇꯥꯔꯣꯏꯗꯕꯗꯨꯒꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯈꯪꯂꯤꯗ ꯏꯃꯥꯅꯤꯀꯣ ꯑꯉꯥꯡꯅꯤ ꯃꯥ ꯁꯥꯔꯛꯀꯅꯨ ꯆꯩ ꯆꯥꯔꯒ ꯇꯣꯛꯀꯅꯤ ꯍꯥꯏꯕꯤꯔꯣꯏꯅ ꯁꯣꯏꯅ ꯍꯥꯏꯕꯒꯤ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯍꯥꯏꯕꯗ ꯁꯥꯎꯔꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯖꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯗꯨ ꯈꯨꯈꯨ ꯀꯥꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯅꯌꯥꯏꯁꯨ ꯁꯧ ꯁꯧ ꯂꯥꯎꯔꯒ ꯆꯪꯈ꯭ꯔꯤꯕ ꯃꯅꯥꯎꯅꯨꯄꯤꯗꯨ ꯇꯥꯅꯕ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏꯕꯤꯅꯨ ꯑꯉꯥꯡ ꯍꯩꯅꯨ ꯇꯩꯔꯦꯡ ꯏꯃꯥ ꯁꯥꯖꯤꯜꯂꯛꯀꯅꯨ ꯃꯁꯦꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯁꯅꯥꯇꯣꯝꯕꯤꯁꯨ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣꯅꯦ ꯁꯨꯛꯍꯥꯏ ꯍꯥꯏꯖꯔꯔꯣꯏ ꯁꯅꯌꯥꯏ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕꯗꯨꯝ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯝꯗꯨ ꯃꯈꯥ ꯇꯥꯅ ꯇꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯇꯃꯨꯕꯤꯗꯤ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯏꯃꯥꯒꯤ ꯌꯥꯏꯃ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯁꯅꯌꯥꯏ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯁꯨꯝꯖꯤꯠꯇꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯏꯃꯥ ꯁꯨꯃꯥꯡꯁꯦ ꯅꯨꯔꯥꯅ ꯇꯩꯔꯒ ꯂꯩꯕꯗꯣ ꯀꯨꯏꯔꯅꯤ ꯍꯥꯏꯗꯅ ꯊꯨꯅꯕ ꯁꯨꯝꯁꯤꯅ ꯍꯦꯛꯇ ꯇꯩꯊꯣꯛꯄꯅꯤ ꯅꯪꯅ ꯇꯧꯕꯁꯤꯅꯅꯦ ꯃꯊꯣꯡ ꯂꯩꯕ ꯆꯥꯗꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤ ꯃꯁꯝ ꯃꯅꯥ ꯅꯥꯟꯁꯤꯜꯂꯒ ꯀꯣꯔꯧꯍꯟꯕ ꯏꯄꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯑꯁꯨꯝꯅ ꯀꯣꯔꯧꯍꯟꯕ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕꯗ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁ꯭ꯋꯥꯏ ꯃꯇꯦꯛ ꯑꯁꯤꯗ ꯇꯩꯔꯣ ꯑꯇꯩꯁꯤꯗꯤ ꯍꯣꯔꯦꯟꯅꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯅꯨꯔꯥꯅ ꯇꯧꯔꯒ ꯇꯩꯊꯣꯛꯍꯜꯂꯒꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯌꯥꯏ ꯂꯝ ꯇꯩꯊꯣꯛꯂꯤꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯗ ꯁꯅꯥꯃꯆꯥꯒ ꯁꯅꯌꯥꯏꯒꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄꯅꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯇꯣꯟꯗꯥꯡꯗꯨ ꯂꯝꯕꯤꯗ ꯅꯥꯎꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯃ ꯀꯥꯞꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯑꯝꯕꯗꯨꯗ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯟꯗꯥꯡꯗꯨ ꯆꯥꯎꯅ ꯅꯈꯣꯏꯅꯤ ꯉꯥꯏꯈꯣ ꯁꯅꯥꯃꯆꯥꯅ ꯑꯩꯈꯣꯏꯕꯨꯔꯣ ꯅꯈꯣꯏꯗ ꯅꯠꯇ꯭ꯔꯕꯗꯤ ꯑꯥꯗꯒꯤ ꯁꯟꯁꯤꯗ ꯍꯥꯏꯒꯗ꯭ꯔꯣ ꯏꯕꯣ ꯅꯪꯗꯤ ꯁꯥ ꯁꯟꯒꯁꯨ ꯃꯔꯣꯜ ꯈꯪꯅꯗꯥꯏꯅꯦ ꯑꯗ ꯑꯩꯈꯣꯏꯗꯤ ꯁꯟꯁꯤꯗ ꯍꯥꯏꯕ ꯃꯥꯜꯂꯨꯕ ꯌꯥꯔꯦ ꯁꯥ ꯁꯟꯒꯤ ꯋꯥ ꯂꯥꯛꯏ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯁꯛ ꯌꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯁꯅꯌꯥꯏꯅ ꯀꯩꯅꯣ ꯃꯁꯤꯒꯤ ꯉꯈꯥꯁꯤꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯅ ꯍꯩ ꯉꯈꯥ ꯃꯆꯥ ꯑꯩꯈꯣꯏꯅꯦ ꯅꯣꯏꯗꯧꯅ ꯊꯕꯛ ꯂꯩꯇꯕ ꯃꯤꯔꯦꯝ ꯅꯠꯇꯦ ꯅꯪ ꯒꯣꯟ ꯁꯤꯟꯅꯔꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯂꯥꯛꯑꯣ ꯁꯅꯥꯃꯆꯥ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯤꯒꯤ ꯉꯈꯥꯁꯤ ꯒꯣꯟ ꯁꯤꯟꯅꯔꯒꯅꯦ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯌꯥꯏꯗꯨ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯨ ꯃꯥꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯈꯔ ꯉꯥꯡꯂꯒ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯁꯅꯥꯃꯆꯥꯁꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯅꯌꯥꯏꯅ ꯍꯥꯏꯔꯝꯕꯗꯨ ꯇꯥꯕꯗ ꯇꯣꯟꯗꯥꯡꯗꯨꯗꯤ ꯁꯥꯎꯅ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯀꯔꯤ ꯑꯩꯕꯨ ꯉꯈꯥ ꯀꯥꯏꯅ ꯈꯪꯉꯤꯕ ꯑꯁꯤꯒꯤ ꯑꯔꯤꯕꯤꯁꯦ ꯂꯧꯗꯅꯗꯤ ꯇꯣꯛꯏꯕ ꯑꯩꯉꯣꯟꯗ ꯉꯈꯥ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤꯁꯦ ꯃꯣꯏ ꯇꯥ ꯍꯥꯏꯅ ꯀꯧꯕ ꯉꯝꯃꯟꯗ꯭ꯔꯕ ꯑꯩ ꯇꯣꯟꯗꯥꯡ ꯅꯠꯇ꯭ꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯥꯡꯗꯨ ꯁꯅꯌꯥꯏ ꯍꯣꯏꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯇꯦꯛ ꯑꯃ ꯂꯥꯛꯂꯕ ꯀꯥꯟꯗ ꯁꯅꯥꯃꯆꯥꯅ ꯃꯁꯤ ꯌꯥꯏꯃꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ ꯍꯧꯖꯤꯛꯀꯤ ꯇꯣꯟꯗꯥꯡ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯗꯣ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯀꯣꯛ ꯈꯔ ꯆꯥꯏꯁꯨ ꯍꯥꯏꯅꯩ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯁ ꯍꯧꯖꯤꯛꯇ ꯏꯆꯦꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤ ꯃꯌꯥꯝꯗꯨꯒ ꯍꯌꯦꯡ ꯇꯨꯡꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯨꯛ ꯄꯤꯔꯛꯑꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤ ꯎꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯌꯥꯏ ꯃꯥꯒꯤ ꯈꯨꯇꯨꯝꯗꯨ ꯃꯅꯥꯎꯅꯨꯄꯤꯗ ꯎꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯃꯆꯥꯁꯨ ꯃꯁꯤꯒꯤ ꯃꯁꯤꯡ ꯈꯪꯕꯅ ꯀꯥꯟꯅꯔꯣꯏ ꯈꯟꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯨꯅ ꯇꯣꯟꯗꯥꯡꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯏ ꯀꯥ ꯃꯈꯩ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯁꯛ ꯎꯕꯗ ꯃꯃꯥꯏꯕꯦꯝꯃ ꯑꯁꯪꯕꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ
Imagi tomba nangbu kanana mo kari haireklagi namit nanado ika makai halaklibaduna. Ma, awang leikaygi sana haibra kori haibra karino pareng maming thonbado. Adugi aribi leisabi manane aingonda usitabagi mada ulaklibani. Kanano ni mana harisibo. O ta hanthemgi masanupi mayamdo oiramnani. Hai, makoidudi nasi ngakta thoklibani ne. Nasi na warakpani hain hek khandu. Kari khandokpa madugi leisabi aribido aina lauradoni. As karino masina ngangli mayamsina. Hai, apang tagat tekpi leisabi masa lauge haidadana. Leisabi aribi oina lauge harisibo. Hai, masi onthongna pangreda. Khangni aidi mado soina lauradoni. Asi haiduna tondang mamana haibatada imungda gamgam thangduna sangkhirami. Asangbi masanupa atombana ngangli mayamdu tabada masada kana ngangba sungamda masinda tapna. Masiki haikru marusina mamita kakputa ngai nupi thirani kaina haijari. Masi mapa tarabadi hidak mana naibadaunane naigi hairkani khangjine. Asi haiduna asangbidu matomta murum sondu leirami. Tanjaduda thoibasu wathi ngangluraga hanjilakpaga mapa sanarami. Aduna mamanu murum solibadu ubada khonjel kalapna. Ma, nangbu karam kanda porokso matuna lepkadage. Imana porokso ni khanbadane yumda hanjilakadau talabani. Napa thangdaba masibu aina soningduna sonbaga malurabro. Imana soningduna sonmanatradi kanana solo hairake. Nate, si lebaktagi abokai bugana solo hairakpraba. Napa thangdaba nangda hatlagena aino solibase nakhoi miyam silaknabadani. Asi haiduna sangbi santi sei sarambagi wajet amata paikhatlaga masanupada kange tawrami. Matamduda thoibadu penjadana. Puro ba. Aiguna loi tasiladoni. Amana matawrasu aidine taina phamnina loi tasiloba. Asangbi masanupagi wadu tabada pairambu wasetu lebakta pop launa thadarami. Aduga sorsang hondoklaga. Ha, imagi thoiba nangna halaidu oirabani. Aduna nanawani se karaida karida haina yingsinbagi mahut nangna isa satana leibase ima pendeko. Taningsh mana thokpa adum leisani. Asi haiduna thoiba mama pana manaw anida khallaga lei magidi kaisu khante haina khuku kamlaga imungde sangkhirami. Asangbisu masanupa ahalna sauna sangkhibdu uraga masinda tapna. Masidiba masina wakhal kitang tarabadi imungse ingadabani tawrisi. Asi haiduna asangbi wakhal nungaita santi sei saribadu adomda mai amu onsinkirami. Numit adugi numidangdu tamubi masanupi mayamna mathil kaya thongthaktuna saba thakpa loiraga ngihak khungada mai tiklaga tumbani haina sangkhirami. Ngihaki tungda tamubidu khomlen manglancha mamanglaklammi. Matamduda mahagi khomlen manglancha aduda mahagi mapureba hanthemdu leisabi ama mahagi nupi atombi oinani haidana buduna laklammi. Madu ubada tamubi makhong makut tingthoklaga o khongu makhai kaplammi. Karino hanu thangsina makhoi mapana tawbiraknibasibo. Isu surol phawba phanglaba kansina nupi mamu pusilakna tawribasibo aibo. Hey, mama, taningte. Pet pa kaptana laudan tawrano. Aina tawribasi tawdi yadabagi tawribani. Tanjaduda ahan temna purakliba leisabi masa aduna marai kolaga. Moita aibu asida sumne phallaga thamlage hairo. Tamubina marai ga koladana moita kaina masiya ngangmingam isemasya yam tawba ngamine. Tamnana hoi khoidi khara dum tawba ngami. Adunabu hanuba ipagumlaba sida laini haina laklibani. Moita aine isega sum jinda pawdanadana lairo hairo ayi ka kadai ayi ka do oina ai pothawrageba. Asi haiduna tamnana ahanthemgi makhutu chingduna imunglamda sangkhirami. Tamubi mikuptuda mitludagi atat akham leitana birang masu simtharaklami. Oh, aina naha oiringaida akhoi mapada nupi thizilo hairibadudi asida thoknaba sinjaba oiredana. Asi haiduna tamubi taksi sondu leirami. Tanjaduda masanupi maridu parengsana taha sensinaraklami aduga mamado onsillaga sanahalna. Ima aikoina tari pausibo sumbro. Sumlabani haujiktana pado
ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯄꯨꯔꯛꯇꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯨ ꯑꯃꯅ ꯑꯃꯗ ꯉꯥꯏꯍꯥꯛ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯁꯤꯡ ꯐꯠꯇꯕꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ "ꯕꯥꯕꯥ! ꯕꯥꯕꯥ!" ꯑꯍꯟꯊꯦꯝꯁꯨ ꯃꯆꯥꯅꯨꯄꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯇꯞꯅ "ꯌꯥꯏꯃ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯕꯥꯕꯥ, ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯕꯥꯕꯥ!" ꯃꯁꯤ ꯂꯥꯛꯂꯕꯗꯤ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯍꯧꯔꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝ ꯏꯃꯨꯡꯗꯒꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯄꯥꯟ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯤ ꯃꯔꯤꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ "ꯅꯈꯣꯏ ꯃꯔꯤꯗꯤ ꯄꯨꯂꯞ ꯍꯧꯅꯗꯨꯅ ꯂꯥꯛꯂꯕ ꯋꯥ ꯑꯣꯏꯔꯦ?" ꯁꯅꯥꯌꯥꯏꯅ "ꯅꯠꯇꯦ, ꯄꯥꯕꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ?" "ꯌꯥꯏꯃ, ꯏꯄꯥꯅ ꯀꯩꯗꯧꯔꯒꯦꯅꯦ? ꯏꯆꯥꯅ ꯗꯨꯛ ꯁꯥꯎꯔꯤꯕꯣ?" "ꯕꯥꯕꯥ, ꯈꯪꯁꯤꯟꯅꯗ ꯇꯧꯔꯅꯨ꯫ ꯍꯅꯨꯊꯪꯁꯤꯗ ꯄꯥꯕꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯍꯜꯂꯝꯒꯅꯤꯅꯦ ꯏꯃꯥꯇꯣꯟꯅꯤꯅ ꯈꯨꯜ ꯂꯩꯀꯥꯏꯅ ꯉꯥꯡꯅꯔꯤꯕꯁꯦ ꯄꯥꯕꯅꯗꯤ ꯀꯩꯝꯇ ꯇꯥꯗ꯭ꯔꯕꯣ? ꯃꯆꯥꯅꯨꯄꯤꯒꯨꯝꯂꯕ ꯃꯄꯨꯗꯨ ꯂꯥꯛꯂꯦꯅ ꯃꯌꯥꯝꯅ ꯋꯥꯔꯤꯅꯔꯤꯁꯦ." "ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯇꯥꯔꯝꯅꯤ ꯏꯆꯥꯁꯤꯗꯤ꯫ ꯃꯣꯏ ꯐꯪꯖꯗꯗꯅ ꯀꯜꯂꯛꯇꯅ ꯍꯥꯏꯅꯔꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝꯗꯨ ꯊꯧꯁꯥꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯌꯥꯎꯅ ꯍꯦꯛꯇ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯝꯅꯥꯁꯨ ꯏꯃꯨꯡꯗꯒꯤ ꯃꯐꯤ ꯁꯦꯝꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯗ ꯑꯣꯟꯁꯤꯜꯂꯒ "ꯍꯩ, ꯀꯩꯅꯣ? ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯄꯥꯕꯨꯡꯁꯤ ꯇꯧꯔꯤꯁꯤꯕꯣ ꯍꯥ?" ꯁꯅꯥꯌꯥꯏꯅ "ꯍꯩ, ꯏꯃꯥꯁꯥꯕꯤ, ꯅꯪ ꯃꯁꯤ ꯌꯥꯎꯁꯤꯜꯂꯛꯀꯅꯨ." "ꯀꯔꯤ ꯑꯩꯕꯨ ꯏꯃꯥꯁꯥꯕꯤ ꯀꯥꯏꯅ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯇꯣꯟ ꯑꯣꯏꯔꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯅ ꯋꯥꯗꯨ ꯌꯦꯡꯂꯒ ꯉꯥꯡꯉꯨ." "ꯍꯥꯏꯌꯣ! ꯆꯍꯤ ꯁꯨꯗꯅ ꯏꯄꯥ ꯍꯅꯨꯕꯁꯤ ꯐꯥꯔꯒ ꯂꯩꯁꯤꯜꯂꯒ ꯑꯍꯟꯒꯁꯨ ꯌꯥꯝ ꯁꯥꯅꯤꯡꯉꯤ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯒꯤ ꯃꯁꯤꯡ ꯂꯥꯛꯇꯅ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯄ ꯁꯣꯏꯔꯣꯏ ꯈꯪꯗ꯭ꯔꯤ ꯅꯪ." ꯑꯍꯟꯊꯦꯝꯅ "ꯀꯔꯤ ꯍꯥꯏꯕ? ꯍꯥ? ꯍꯥꯏꯈꯣꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯄꯣꯛꯄꯗꯒꯤ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯔꯛꯇꯕꯗꯨ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤꯗꯨꯒꯤ ꯍꯛꯀꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯦ ꯈꯟꯅ ꯁꯅꯥꯌꯥꯏ ꯃꯃꯥꯏꯗ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ "ꯕꯥꯕꯥ, ꯑꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤꯁꯤꯒꯤ ꯍꯛꯀꯟꯗ ꯅꯆꯥꯏꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯌꯥꯏꯗꯨ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥꯏꯕꯦꯝꯃ ꯇꯃꯨꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯃꯄꯥꯕꯨꯡꯗ ꯄꯦꯟꯗꯅ ꯌꯦꯡꯂꯒ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯂꯣꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯍꯟꯊꯦꯝ ꯃꯆꯥꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯂꯣꯏꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯕꯗ ꯃꯥꯁꯨ ꯁꯥꯎꯔꯤ "ꯆꯠꯈ꯭ꯔꯣ! ꯅꯈꯣꯏ ꯀꯅꯥꯝꯇ ꯂꯥꯛꯄꯤꯔꯅꯨ." ꯇꯝꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯊꯃꯣꯏꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ "ꯀꯩꯅꯣ ꯃꯩ ꯇꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ." "ꯆꯠꯅꯤꯡꯉꯗꯤ ꯆꯠꯆꯈꯤꯕ ꯇꯥꯕꯅꯤ. ꯃꯣꯏꯗꯤꯅꯦ ꯐꯋꯥꯎ ꯉꯥꯛꯇꯅꯤ, ꯀꯥꯟꯅꯕ ꯅꯠꯇꯦ. ꯃꯣꯏꯒꯤꯗꯃꯛ ꯅꯪ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯥꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝ, ꯑꯩ ꯉꯥ ꯂꯩꯔꯨꯒꯦ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯉꯥ ꯊꯣꯡꯗꯨꯝ ꯆꯥꯊꯣꯛꯁꯤ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯃꯨꯕꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨ ꯑꯃꯠꯇ ꯈꯥꯝꯕ ꯉꯝꯗ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯂꯤ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯍꯟꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯅ ꯀꯞꯂꯤꯕꯗꯨ ꯎꯁꯤꯟꯅꯗ ꯃꯥꯅ ꯊꯣꯛꯄ ꯀꯩꯊꯦꯜ ꯆꯠꯅꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯃꯨꯕꯤ ꯃꯊꯃꯣꯏ ꯀꯥꯏꯅ ꯇꯛꯁꯤ ꯁꯣꯟꯖꯗꯨꯅ "ꯑꯣ, ꯇꯃꯨꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ? ꯏꯃꯤꯠꯇ ꯏꯆꯥ ꯄꯤꯕ ꯌꯥꯎꯗꯕꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯏꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯩꯁꯥ. ꯑꯩꯁꯤꯕꯨ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯅꯅꯣ? ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯛ ꯐꯕ ꯆꯩꯅꯥ." ꯑꯁꯤ ꯈꯟꯅ ꯇꯃꯨꯕꯤ ꯑꯋꯥꯕꯗꯨ ꯈꯪꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯑꯣꯠꯅꯩꯕꯗ ꯇꯃꯨꯕꯤ ꯈꯥꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠꯇꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯍꯟꯊꯦꯝꯗꯨ ꯇꯃꯨꯕꯤꯅ ꯃꯉꯣꯟꯗ ꯃꯪꯗꯨꯅ ꯐꯝꯂꯤꯉꯩꯗ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯂꯝꯃꯤ꯫ "ꯃꯃꯥ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝꯅ ꯇꯃꯨꯕꯤꯒꯤ ꯃꯁꯥ ꯅꯣꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯃꯨꯕꯤ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯂꯥꯛꯄꯗ ꯃꯅꯥꯛꯇ ꯃꯄꯨꯔꯣꯏꯕꯅ ꯐꯝꯂꯝꯕꯗꯨꯗ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯌꯦꯡꯂꯒ "ꯏꯅꯥꯛꯇ ꯀꯩꯗꯧꯕ ꯆꯪꯕꯤꯔꯛꯂꯤꯕꯅꯣ? ꯆꯪꯕꯤꯔꯛꯀꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯝꯃꯤ꯫
ꯇꯟꯖꯥꯗꯨꯗ ꯇꯃꯨꯕꯤ ꯃꯃꯥꯡꯗꯒꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯃꯄꯨꯔꯣꯏꯕꯗꯨ ꯏꯟꯈꯤꯕꯗ ꯑꯍꯟꯊꯦꯝꯗꯨ ꯐꯃꯨꯡꯗꯒꯤ ꯂꯩꯕꯥꯛꯇ ꯄꯣꯞ ꯂꯥꯎꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯍꯟꯊꯦꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯅ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝ ꯂꯩꯕꯥꯛꯇ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ "ꯃꯃꯥ, ꯃꯃꯥ, ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯃꯨꯕꯤꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯃꯪꯈꯤꯕ ꯃꯃꯪ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯁꯤꯅ ꯇꯞꯅ "ꯑꯣꯟꯊꯣꯛꯄꯒꯤ ꯃꯪ ꯍꯥꯏꯗꯨꯅꯤ꯫ ꯅꯪꯕꯨ ꯀꯔꯤ ꯃꯪꯂꯨꯔꯒꯦ ꯑꯩꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯛꯂꯤꯕꯗꯨꯕꯨ? ꯑꯁ, ꯑꯣꯟꯊꯣꯛꯄ ꯃꯪ ꯑꯃ ꯃꯪꯂꯨꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤ ꯃꯍꯥꯛꯅ ꯃꯪꯈꯤꯕ ꯃꯃꯪꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯃꯪꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯍꯟꯊꯦꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ "ꯃꯃꯥ, ꯅꯪ ꯁꯤꯗꯤꯕ ꯑꯣꯏꯗ ꯄꯥꯗꯕꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯦ. ꯑꯗꯨꯅꯅꯤ ꯅꯃꯪꯗ ꯐꯥꯎ ꯇꯧꯔꯤꯕꯗꯣ." "ꯈꯪꯗꯦ, ꯑꯗꯨꯅ ꯇꯧꯔꯤꯔꯥ? ꯑꯁꯨꯝꯅ ꯋꯥꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯇꯨꯡꯗ ꯅꯨꯄꯤ ꯊꯤꯔꯣ ꯀꯥꯏꯅ ꯍꯥꯏꯖꯔꯔꯣꯏ." "ꯑꯗꯨꯅꯤ, ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯅꯨ ꯌꯥꯔꯦꯀꯣ, ꯇꯨꯝꯊꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯃꯨꯕꯤ ꯃꯄꯨꯔꯣꯏꯕꯗ ꯅꯨꯄꯤ ꯊꯤꯅꯕ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯍꯜꯁꯤꯡꯅ ꯑꯍꯟꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯁꯅꯥꯍꯜꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯍꯟꯊꯦꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ "ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯑꯗꯨꯃꯛꯄꯨ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯃꯇꯪꯗꯤ ꯇꯥꯈꯤꯒꯦ. ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯝꯃ ꯍꯥꯗꯅ ꯇꯧꯕꯗꯤ ꯄꯥꯝꯗꯦ. ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯅ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯗꯣꯛꯄꯤꯔꯣ. ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ." "ꯍꯣꯏ, ꯅꯨꯄꯥꯒꯤ ꯃꯄꯥꯗꯨꯅ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ. ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣꯕꯨ ꯄꯨꯅꯦꯝꯖꯔꯤ." ꯌꯥꯔꯦ, ꯑꯩꯁꯨ ꯄꯨꯅꯦꯝꯖꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯃꯁꯦꯟ ꯈꯨꯔꯨꯝꯅꯔꯝꯃꯤ꯫ ꯑꯍꯜꯁꯤꯡꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯇꯃꯨꯕꯤꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ." ꯁꯅꯥꯍꯜꯅ "ꯏꯃꯥ, ꯀꯔꯤ ꯋꯥꯅꯣ?" "ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕꯗꯣ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯂꯥꯛꯂꯝꯂꯤꯕꯅꯤ. ꯑꯗꯣ ꯏꯃꯥ ꯍꯣꯏꯅꯕꯨ ꯀꯔꯤ ꯍꯥꯏꯈꯤꯒꯦ?" "ꯅꯄꯥꯕꯨꯡꯅꯕꯨꯗꯤ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯃꯠꯇ ꯍꯪꯈꯤꯒꯦ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯦ. ꯑꯗꯣ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯅꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ?" "ꯏꯃꯥ, ꯅꯆꯥꯒꯤꯗꯤ ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯅꯆꯥꯅ ꯑꯗꯨꯝ ꯌꯥꯖꯒꯅꯤ." "ꯑꯗꯨꯅꯤꯗꯅ, ꯏꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯏꯃꯥ ꯄꯦꯜꯂꯦ. ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯁꯅꯥꯍꯜꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯁꯅꯥꯍꯜꯁꯨ ꯏꯀꯥꯏꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯁꯅꯥꯍꯜꯁꯨ ꯃꯥꯒ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯍꯟꯊꯦꯝ ꯑꯃꯗꯤ ꯇꯃꯨꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯈꯤꯕꯗ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯃꯤ꯫ "ꯃꯃꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯍꯟꯗꯛꯇꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅꯗ ꯎꯏꯗ." "ꯍꯣ, ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯎꯔꯤꯁꯦ ꯑꯩꯗ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯜꯂꯤꯗ." "ꯆꯨꯝꯃꯤ. ꯏꯆꯥꯅꯨꯄꯤ ꯑꯍꯜꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯗꯨꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯦ ꯌꯨꯝꯁꯤ ꯏꯍꯥꯡ ꯍꯥꯡꯕꯗꯧꯅ ꯇꯧꯏꯅꯦ." "ꯍꯣꯏꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨꯅꯦ. ꯏꯆꯥꯅꯨꯄꯤꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯦ ꯑꯩꯁꯨ ꯏꯍꯥꯡ ꯍꯥꯡꯉꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯨꯍꯣꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯁꯅꯌꯥꯏꯗꯨ ꯃꯈꯨꯠꯇ ꯄꯨꯈꯝ ꯑꯄꯥꯛꯄ ꯑꯃꯒ ꯅꯣꯕꯥꯞ ꯑꯃꯒ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯄꯥꯕꯨꯡꯒ ꯃꯃꯥ ꯏꯕꯦꯝꯃꯒ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯅꯌꯥꯏ ꯈꯧꯗꯦꯝꯂꯒ "ꯏꯃꯥ, ꯄꯥꯕ, ꯏꯆꯦꯗꯣ ꯂꯨꯍꯣꯡꯈꯤꯕ ꯊꯥ ꯐꯥꯎ ꯐꯥꯗ꯭ꯔꯤ. ꯑꯗꯨꯒ ꯏꯃꯥꯒ ꯄꯥꯕꯒꯅ ꯏꯆꯦꯗꯣ ꯑꯗꯨꯃꯥꯏꯅ ꯁꯣꯜꯂꯗꯤ ꯑꯁꯣꯝꯗ ꯏꯆꯦꯗꯣ ꯆꯠꯄ ꯐꯥꯎꯕ ꯈꯨꯗꯤ ꯁꯣꯏꯗꯅ ꯊꯤꯔꯝꯂꯅꯤ. ꯍꯩ, ꯅꯪꯁꯨ ꯍꯌꯦꯡ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯣꯟꯊꯧꯔꯤꯅꯤꯅꯦ." "ꯍꯣ, ꯑꯩꯒꯤꯗꯤꯅꯦ ꯁꯣꯟꯕꯤꯌꯨ ꯍꯥꯏꯗꯦ. ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯣꯟꯗꯅꯕ ꯌꯨꯝꯒ ꯄꯥꯟꯖꯔꯔꯣꯏ." "ꯍꯩ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ. ꯅꯨꯄꯤꯗꯤ ꯃꯄꯥꯝꯅ ꯁꯤꯌꯨ ꯍꯥꯏꯅ ꯇꯝꯗꯕꯅꯤ. ꯅꯨꯄꯥ ꯃꯌꯨꯝꯗ ꯁꯤꯒꯗꯕꯅꯤꯅꯦ." "ꯍꯣꯏ, ꯌꯥꯔꯦ. ꯅꯣꯏꯒꯤ ꯊꯥꯏꯅꯒꯤ ꯋꯥꯗꯣ ꯑꯩꯗꯤ ꯊꯥꯖꯗꯦ. ꯑꯩꯗꯤ ꯌꯨꯝꯒ ꯁꯨꯛꯄꯥꯟ ꯄꯥꯜꯂꯣꯏ ꯍꯥꯏꯁꯤꯅꯤ." "ꯃꯁꯤꯗꯤꯕ ꯃꯃꯥ, ꯅꯆꯥ ꯌꯥꯏꯃꯅ ꯄꯥꯝꯕꯁꯦ ꯊꯤꯡꯒꯦ ꯍꯥꯏꯅ ꯈꯜꯂꯨꯅꯨ. ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯃꯥꯒꯤ ꯃꯁꯤꯡꯗꯣ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥ ꯌꯥꯏꯃꯁꯤ ꯃꯁꯤꯡ ꯐꯠꯇꯦ, ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯕꯁꯨ ꯃꯈꯣꯏꯗ ꯍꯦꯟꯅ ꯋꯥꯒꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯁꯪꯕꯤꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯟꯗꯥꯡꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂ ꯐꯥꯎꯕꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯅ ꯃꯁꯤꯒꯤ ꯑꯇꯣꯝꯕꯁꯤꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯕꯁꯤ ꯐꯥꯎꯕꯗ ꯍꯟꯖꯤꯜꯂꯛꯇꯗꯅ ꯆꯥꯛꯁꯦ ꯆꯥꯊꯣꯛꯀꯦ ꯍꯥꯏꯅ ꯀꯗꯥꯏꯗꯅꯣꯕ ꯃꯥꯅ ꯆꯠꯂꯝꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯁꯤ ꯈꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯂꯛꯄꯗ ꯌꯥꯏꯃꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯁꯪꯕꯤꯅ ꯏꯄꯥ ꯄꯥꯈꯠꯅ "ꯍꯩ ꯌꯥꯏꯃ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ?" "ꯏꯃꯥ, ꯑꯩꯈꯣꯏ ꯊꯪꯖꯧꯗꯣ ꯀꯥꯏꯗ ꯂꯩꯍꯧꯒꯦ?" "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕꯕꯣ?" "ꯏꯃꯥ, ꯃꯤ ꯍꯜꯂꯨꯒꯦ, ꯊꯪꯖꯧꯗꯣ ꯀꯥꯏꯗ ꯂꯩꯍꯧꯒꯦꯃꯤ?" "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯨ ꯍꯥ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ?" "ꯏꯃꯥ, ꯑꯩ ꯉꯥꯎꯗꯦꯃꯤ, ꯑꯩꯈꯣꯏ ꯇꯣꯝꯕꯗꯣ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯗꯥꯀꯨ ꯑꯃꯨꯖꯥꯎꯗꯣ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅ ꯐꯨꯍꯧꯔꯦꯕ." "ꯍꯥ, ꯑꯩ ꯑꯁꯣꯝꯗ ꯄꯨꯈ꯭ꯔꯤꯗꯅꯦ ꯅꯄꯥ ꯂꯩꯕꯅꯤ, ꯅꯄꯥ ꯀꯧꯔꯨꯁꯣ, ꯑꯩꯁꯨ ꯅꯌꯥꯝꯕꯨꯡ ꯀꯧꯔꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯃꯌꯨꯝꯂꯣꯝꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯏꯃꯨꯡ ꯍꯨꯞꯇꯨꯅ ꯆꯠꯂꯒ ꯇꯣꯟꯗꯥꯡꯗꯨ ꯗꯥꯀꯨ ꯑꯃꯨꯖꯥꯎꯒꯤ ꯃꯈꯨꯠꯇꯒꯤ ꯀꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯍꯟ ꯊꯦꯝꯅ ꯃꯈꯣꯏꯒꯤ ꯂꯧꯗ ꯂꯧ ꯈꯥꯎꯕ ꯂꯣꯏꯈ꯭ꯔ ꯃꯇꯨꯡ ꯂꯦꯝꯍꯧꯕ ꯆꯔꯨ ꯈꯔꯗꯨ ꯈꯣꯝꯖꯤꯟꯕꯅꯤ ꯍꯥꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯥꯎ ꯁꯤꯡꯊꯣꯛꯄ ꯑꯃꯅ "ꯇꯥꯗꯥ, ꯂꯧ ꯀꯨꯝꯂꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯍꯣꯏ ꯍꯣꯏ ꯇꯥꯗꯥ, ꯑꯍꯜꯊꯪꯁꯤꯗ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯔ ꯃꯇꯝꯁꯤꯗ ꯀꯥꯟꯅꯗꯦ. ꯁꯨꯃꯥꯏꯅ ꯇꯧꯗꯅꯕ ꯅꯆꯥ ꯄꯤꯕ ꯇꯥꯟꯕ ꯑꯣꯏꯅ ꯏꯇꯩꯃ ꯑꯃ ꯀꯣꯛ ꯄꯨꯁꯤꯜꯂꯨꯗꯅ. ꯏꯕꯣ, ꯍꯅꯨꯊꯪꯗ ꯏꯆꯥ ꯄꯤꯕ ꯄꯥꯝꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯃꯃꯨꯛ ꯂꯧꯔꯒ ꯅꯤꯡꯉꯣꯜ ꯉꯥꯛꯇ ꯄꯣꯛꯂꯕꯗꯤ ꯃꯗꯨꯅꯦꯅ ꯅꯥꯇꯩ ꯆꯥꯔꯔꯣꯏ. ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅ ꯀꯜꯂꯤꯉꯩ ꯏꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯍꯧꯕꯗꯨꯗꯅꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯁꯤ. ꯑꯗ ꯇꯥꯗ ꯍꯌꯦꯡ ꯇꯥꯗ ꯍꯣꯏꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯀꯥꯟ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯀꯥꯟꯗ ꯀꯅꯥꯅ ꯇꯥꯗ ꯍꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯤ? ꯏꯕꯣ, ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ. ꯃꯗꯨꯒꯤ ꯃꯇꯝꯗꯨꯒꯤꯅ ꯃꯇꯝꯗꯨꯒꯤ ꯊꯣꯛꯄ ꯂꯥꯛꯆꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯊꯦꯝ ꯁꯥꯎꯅꯤꯡꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯟꯊꯦꯝꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯃꯆꯤꯟꯗ ꯇꯞꯅ "ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯑꯗꯨꯁꯨ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯟꯗꯥꯡ ꯑꯗꯨꯗꯤ ꯗꯥꯀꯨ ꯑꯃꯨꯖꯥꯎꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯐꯨꯗꯦꯛꯂꯛꯄꯒꯤ ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯨ ꯈꯥꯝꯗꯦꯛꯂꯝꯃꯤ꯫ ꯃꯁꯥ ꯃꯎ ꯄꯨꯝꯕꯗꯨꯁꯨ ꯄꯨꯝꯊꯤꯟ ꯊꯤꯟꯗꯣꯛꯇꯨꯅ ꯃꯃꯥꯅ ꯍꯤꯒꯥꯏ ꯌꯩꯕꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯟꯗꯥꯡꯗꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯁꯨꯒꯠꯂꯒ "ꯏꯌꯨ, ꯏꯃꯥ, ꯈꯔ ꯇꯞꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯅꯥꯕꯅ ꯂꯣꯏꯔꯦ." "ꯍꯧꯖꯤꯛꯇ ꯆꯩꯅꯥ ꯐꯥꯎꯔꯛꯂꯕ꯭ꯔꯥ? ꯍꯥ? ꯃꯤ ꯈꯠꯅꯕꯅ ꯊꯧꯅꯥ ꯐꯔꯤꯕ, ꯅꯥꯔꯛꯂꯀꯥꯟꯗꯅ ꯑꯩꯌꯣ ꯏꯃꯥ ꯍꯥꯏꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯉꯥꯡꯗꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯍꯤꯒꯥꯏ ꯌꯩꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯎꯄꯥꯏ ꯂꯩꯇ ꯇꯥꯅꯤꯡꯗ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯍꯟꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯨꯕꯤꯗꯨꯒ ꯑꯇꯣꯝꯕꯤꯗꯨꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯨꯕꯗ ꯗꯥꯀꯨ ꯑꯃꯨꯖꯥꯎ ꯍꯣꯏꯅ ꯂꯛꯅꯔꯛꯏ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯏꯕꯦꯝꯃꯗꯨꯅ ꯄꯥꯈꯠꯅ "ꯍꯥꯏ ꯑꯇꯣꯝꯕꯤ, ꯅꯣꯏꯕꯨ ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯒ ꯀꯩꯗꯧꯔꯦ ꯀꯞꯂꯒ ꯆꯪꯂꯛꯂꯕꯗꯤ?" ꯁꯅꯥꯇꯣꯝꯕꯤꯅ "ꯏꯃꯥ, ꯗꯥꯀꯨ ꯑꯃꯨꯖꯥꯎ ꯍꯣꯏꯅ ꯑꯩꯈꯣꯏꯕꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯈꯣꯏꯅ ꯐꯥꯕꯗ ꯀꯅꯥꯅꯁꯨ ꯀꯟꯕꯤꯔꯣꯏ ꯍꯥꯏꯅ ꯂꯛꯅꯔꯛꯏꯅꯤꯅꯦ." "ꯀꯔꯤ? ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕꯗꯧꯅ? ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯗ ꯃꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯁꯥꯔꯗꯅ ꯃꯇꯤꯛ ꯂꯩꯔꯕꯗꯤ ꯐꯥꯔꯨ ꯂꯥꯎ ꯍꯥꯏꯌꯨꯅꯦ, ꯍꯦ ꯇꯥꯃꯣ ꯑꯩꯒꯤꯗꯤ ꯈꯪꯗ ꯁꯥꯔꯗꯅ." ꯁꯅꯥ ꯃꯆꯥꯅ "ꯏꯃꯥ, ꯇꯣꯛꯂꯨꯁꯦ, ꯃꯈꯣꯏꯒ ꯃꯥꯟꯅꯔꯒ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩꯈꯣꯏꯗꯅꯤ. ꯑꯗꯨꯅ ꯃꯇꯨꯡ ꯑꯩꯈꯣꯏ ꯃꯣꯏꯒ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯆꯥꯅ ꯃꯃꯥꯏꯕꯦꯝꯃꯗꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯁꯅꯥꯌꯥꯏꯗꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯔꯝꯃꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ꯫ "ꯅꯈꯣꯏꯅ ꯍꯧꯖꯤꯛꯇ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯀꯩꯅꯣ? ꯑꯩꯉꯣꯟꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯨ." ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯀꯤꯅ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯃꯨꯕꯤꯁꯨ ꯉꯁꯥꯏ ꯃꯈꯩ ꯃꯇꯤꯡ ꯐꯨꯗꯣꯛꯂꯝꯕꯗꯨ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ "ꯀꯔꯣꯝꯗꯒꯤꯅꯣ ꯃꯁꯤꯃꯨꯛ ꯇꯥꯈ꯭ꯔꯦꯅꯦ? ꯀꯩꯅꯣ ꯍꯥꯏꯕꯅꯤ, ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯅꯣꯏ? ꯍꯥ, ꯅꯣꯏ ꯑꯝꯇ ꯍꯥꯏꯔꯣꯏꯗ꯭ꯔꯕ?" ꯁꯅꯥꯇꯣꯝꯕꯤꯅ "ꯍꯥꯏꯒꯦ ꯏꯆꯦ ꯌꯥꯏ, ꯁꯥꯎꯔꯛꯀꯅꯨ, ꯑꯩ ꯍꯥꯏꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯗꯥꯀꯨ ꯑꯃꯨꯖꯥꯎ ꯍꯣꯏꯅ ꯂꯛꯅꯔꯛꯄꯗꯨ ꯃꯆꯦ ꯌꯥꯏꯃꯗ ꯇꯝꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯅꯥꯌꯥꯏꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ "ꯀꯔꯤ, ꯑꯩꯈꯣꯏꯕꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯅꯥ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯑꯗꯨꯛꯇ ꯁꯣꯟꯅ ꯈꯟꯕ? ꯁꯅꯥꯌꯥꯏ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯂꯣꯏꯗ꯭ꯔꯗꯣ? ꯈꯪꯅꯤꯕ." ꯁꯅꯥ ꯃꯆꯥꯅ "ꯏꯆꯦ ꯌꯥꯏ, ꯃꯣꯏꯒ ꯃꯥꯟꯅꯔꯒ ꯀꯩꯁꯨ ꯀꯥꯟꯅꯗꯧ ꯅꯠꯇꯦ.
ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯇꯞꯊꯧꯕ ꯃꯇꯥꯡꯁꯤ ꯌꯧꯔꯛꯂꯕꯗꯤꯅꯦ ꯇꯞꯊꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯌꯥꯏ ꯃꯅꯥꯎꯅꯨꯄꯤ ꯑꯍꯨꯝ ꯁꯨꯕꯤꯗꯨꯒ ꯃꯃꯥ ꯏꯕꯦꯝꯃꯒꯅ ꯈꯥꯝꯕ ꯇꯥꯗ ꯃꯅꯥꯎꯅꯨꯄꯤꯅ ꯇꯥꯛꯂꯛꯄ ꯗꯒꯨ ꯑꯃꯨꯖꯥꯎ ꯍꯣꯏꯅ ꯂꯩꯍꯧꯏ ꯍꯥꯏꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯀꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯅ ꯈꯥꯝꯕ ꯌꯥꯗ ꯁꯥꯎꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯇꯃꯨꯕꯤꯗꯨ ꯄꯥꯈꯠꯅ ꯃꯁꯤꯒꯤꯅꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕꯤꯁꯦ ꯑꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯒ ꯑꯃꯨꯛ ꯈꯠꯅꯔꯒ ꯂꯩꯔꯝ ꯇꯥꯔꯦ ꯅꯈꯣꯏꯅꯤꯁꯨ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯎꯁꯨꯅꯦ ꯁꯅꯥꯇꯣꯝꯕꯤꯅ ꯏꯃꯥ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯌꯥꯏꯅ ꯃꯥꯒꯤ ꯗꯥꯀꯨ ꯑꯃꯨꯖꯥꯎ ꯍꯥꯏꯗꯣ ꯐꯨꯗꯠꯂꯝꯃꯗꯤ ꯐꯅꯤ ꯍꯥꯏꯁꯤꯅꯤ ꯁꯅꯥ ꯃꯆꯥꯅ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯥꯛꯑꯣ ꯑꯝꯇ ꯇꯥꯟꯅꯔꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯁꯤꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯦꯅ ꯗꯥꯀꯨ ꯑꯃꯨꯖꯥꯎ ꯍꯣꯏꯗꯨ ꯋꯥꯀꯣꯛꯅ ꯐꯖꯅ ꯁꯥꯟꯊꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕꯤꯗꯤ ꯃꯈꯨꯠ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯏꯆꯦ ꯌꯥꯏ ꯃꯈꯣꯏꯁꯤꯡꯗꯣ ꯂꯣꯏꯅ ꯐꯨꯗꯠꯂꯣ ꯅꯨꯡꯉꯥꯏꯖꯩ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯁꯅꯥ ꯃꯆꯥꯅ ꯌꯥꯔꯦ ꯅꯪꯕꯨꯁꯨ ꯏꯆꯦ ꯌꯥꯏ ꯌꯥꯔꯦ ꯇꯣꯛꯑꯣꯕ ꯋꯥ ꯌꯥꯝꯅꯕ ꯇꯥꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯆꯥꯅ ꯃꯁꯤ ꯌꯥꯏꯃꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯨꯗ ꯈꯨꯜꯂꯩꯀꯥꯏ ꯄꯨꯝꯕꯗ ꯁꯅꯌꯥꯏꯅ ꯗꯥꯀꯨ ꯑꯃꯨꯖꯥꯎ ꯐꯨꯔꯦ ꯍꯥꯏꯅ ꯋꯥꯔꯤꯅꯔꯝꯃꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯣꯟꯗꯥꯡꯒꯤ ꯃꯅꯥꯅꯁꯨ ꯇꯥꯔꯝꯃꯤ ꯃꯗꯨ ꯇꯥꯔꯨꯕꯗ ꯇꯣꯟꯗꯥꯡ ꯋꯥꯈꯜꯗ ꯏꯁ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯑꯩ ꯐꯨꯏ ꯇꯥꯕꯗ ꯁꯥꯎꯗꯨꯅ ꯗꯥꯀꯨ ꯑꯃꯨꯖꯥꯎꯗꯣ ꯐꯨꯊꯔꯝꯃꯤ ꯃꯥꯜꯂꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯥꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯃꯪꯀꯅ ꯃꯪꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯇꯨꯡꯗꯒꯤꯗꯤ ꯇꯣꯟꯗꯥꯡꯗꯨ ꯃꯁꯥ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯨꯅ ꯃꯁꯥ ꯅꯥꯟꯅ ꯁꯅꯌꯥꯏ ꯍꯣꯏꯔꯣꯝꯗ ꯁꯅꯌꯥꯏ ꯂꯨꯝꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯁꯅꯌꯥꯏꯗꯨ ꯃꯈꯨꯠꯇ ꯂꯣꯡꯎꯞ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯞꯇꯛꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯀꯦꯃꯧꯗ ꯂꯩꯒꯦ ꯍꯥꯏꯗꯦꯕ ꯍꯣꯏꯗ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯃꯥꯗꯤ ꯄꯛꯆꯩ ꯑꯁꯤꯗꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯎꯖꯔꯤꯕꯁꯤꯁꯨ ꯑꯁꯤ ꯈꯟꯅ ꯇꯣꯟꯗꯥꯡ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯁꯅꯌꯥꯏꯅ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯁꯅꯌꯥꯏꯁꯨ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯟꯗꯥꯡ ꯈꯧꯗꯦꯝꯗꯨꯅ ꯋꯥ ꯑꯃ ꯇꯥꯏꯖꯒꯦꯕ ꯑꯩꯉꯣꯟꯗꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯀꯥꯏꯅ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯏꯆꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯂꯩꯕ ꯅꯠꯇꯦꯅꯦ ꯁꯛꯇꯤ ꯍꯥꯎꯇ꯭ꯔꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯇꯣꯟꯗꯥꯡ ꯁꯅꯌꯥꯏꯒꯤ ꯃꯇꯧꯗ ꯋꯥ ꯂꯥꯡꯒ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯁꯅꯌꯥꯏꯁꯨ ꯁꯨꯛꯇꯣꯛꯂꯒ ꯇꯣꯟꯗꯥꯡꯗ ꯌꯦꯡꯂꯛꯂꯝꯃꯤ ꯇꯣꯟꯗꯥꯡ ꯎꯄꯥꯏ ꯂꯩꯇ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯨꯝꯖꯤꯜꯂꯒ ꯅꯨꯡꯁꯤꯌꯦꯕ ꯀꯔꯤꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦꯕ ꯃꯁꯤ ꯅꯞꯁꯤꯟꯗꯨꯅ ꯁꯣꯏꯔꯣꯏꯁꯦ ꯆꯠꯂꯣ ꯑꯗ ꯑꯉꯥꯡ ꯃꯆꯥ ꯅꯪꯅꯁꯨ ꯑꯉꯥꯡꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯀꯩꯅꯣ ꯁꯅꯌꯥꯏ ꯇꯣꯟꯗꯥꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯩꯔꯞꯅ ꯇꯣꯟꯗꯥꯡꯗ ꯌꯦꯡꯂꯒ ꯁꯣꯔ ꯁꯥꯡꯅ ꯇꯞꯅ ꯇꯣꯟꯗꯥꯡꯗ ꯋꯥꯈꯜ ꯇꯥꯅꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯌꯥꯝꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯨꯗꯤ ꯑꯉꯥꯡ ꯋꯥꯈꯜꯅꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯃꯃꯥ ꯃꯄꯥꯒꯤ ꯈꯜꯂꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯆꯦ ꯃꯅꯥꯎ ꯃꯃꯥ ꯃꯄꯥꯒꯤ ꯈꯜꯂꯒ ꯍꯤꯡꯂꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣꯟꯗꯥꯡ ꯁꯅꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯐꯦꯠ ꯐꯂꯞ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ ꯁꯅꯌꯥꯏꯁꯨ ꯇꯣꯟꯗꯥꯡ ꯆꯠꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯥꯒꯤ ꯉꯥ ꯐꯥꯕ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯣꯟꯗꯥꯡꯗꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯪꯕꯤꯗꯤ ꯏꯉꯥꯎꯇ ꯉꯥꯎꯅ ꯂꯩꯖꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯗ ꯄꯥꯈꯠꯄ ꯑꯃꯗꯨꯝ ꯄꯣꯛꯂꯝꯃꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯐꯛ ꯁꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯪꯕꯨ ꯍꯟꯗꯛꯁꯤ ꯀꯩꯗꯧꯔꯒꯦꯅꯦ ꯏꯃꯥ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯑꯁꯨꯝ ꯍꯪꯂꯤꯕꯁꯤꯕꯣ ꯍꯟꯗꯛ ꯃꯔꯛꯁꯤ ꯏꯆꯥꯁꯤ ꯃꯍꯧꯁꯥꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯏꯉꯥꯎꯇ ꯉꯥꯎꯅ ꯂꯩꯔꯝꯕ ꯏꯆꯥꯅ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯄꯁꯤꯗ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯈꯜꯂꯨꯔꯤꯕꯅꯤ ꯅꯆꯥꯁꯦ ꯋꯥꯈꯜ ꯂꯩꯕꯤꯃꯒ ꯊꯦꯡꯅꯔꯨꯔꯦ ꯑꯗꯨꯅꯅꯤ ꯋꯥꯈꯜ ꯂꯩꯕꯤꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯏꯆꯥꯒꯤ ꯏꯃꯧ ꯑꯣꯏꯅ ꯀꯣꯛ ꯑꯣꯏꯊꯣꯛꯂꯒ ꯂꯣꯏꯔꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯥꯡ ꯃꯃꯥꯗ ꯁꯅꯌꯥꯏꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯇꯣꯟꯗꯥꯡꯒꯤ ꯋꯥꯈꯜ ꯐꯥꯊꯕꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯁꯅꯥ ꯃꯆꯥꯗꯨꯁꯨ ꯊꯪꯅꯕ ꯈꯨꯜ ꯑꯃꯗꯒꯤ ꯍꯥꯏꯕ ꯆꯪꯂꯛꯇꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯆꯦ ꯑꯅꯤꯒ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯥꯛꯇꯨꯅ ꯍꯧ ꯆꯦꯟ ꯆꯣꯡꯕꯗ ꯎꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ
ꯃꯆꯥ ꯄꯤꯕ ꯌꯥꯎꯕꯕꯨꯗꯤ ꯋꯥꯈꯜ ꯂꯩꯕ ꯅꯤꯡꯉꯣꯜ ꯉꯥꯛꯇ ꯌꯥꯎꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯁꯅꯥꯇꯣꯝꯕꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗꯨꯗꯤ ꯃꯆꯥ ꯌꯥꯏꯃꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯈꯔ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯇꯣꯟꯗꯥꯡꯅ ꯑꯍꯟꯊꯦꯝ ꯑꯃꯗꯤ ꯇꯃꯨꯕꯤ ꯑꯅꯤꯒꯤ ꯃꯈꯣꯡ ꯈꯨꯌꯥꯗ ꯁꯅꯥꯌꯥꯏꯕꯨ ꯃꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒꯤ ꯌꯦꯡꯂꯒꯗꯤ ꯆꯥꯅ ꯆꯨꯅꯕ ꯈꯔ ꯋꯥꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯇꯣꯟꯗꯥꯡ ꯑꯍꯜ ꯑꯅꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ "ꯃꯃꯥ, ꯏꯅꯦ, ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯉꯥꯡꯅ ꯍꯥꯏꯅ ꯁꯥꯎꯅꯤꯡꯂꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯏꯆꯦ ꯁꯅꯥꯌꯥꯏꯁꯦ ꯅꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯟꯖꯔꯨꯔꯤ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ" ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯏ ꯐꯥꯎꯕ ꯅꯣꯡꯈꯠꯇꯕꯤ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯅꯥꯌꯥꯏ ꯆꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ "ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯍꯥ? ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤ? ꯀꯔꯤ ꯍꯥꯏꯈꯤꯒꯦꯕ?" "ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ, ꯑꯗꯨꯕꯨ ꯏꯅꯦꯒ ꯃꯥꯃꯒꯁꯨ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅꯤ ꯍꯥꯏꯅ ꯈꯟꯖꯒꯦ꯫ ꯃꯈꯣꯏꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯈꯣꯏꯒꯤ ꯊꯧꯒꯜ ꯇꯧꯖꯒꯦ, ꯂꯨꯍꯣꯡꯕꯁꯤꯗꯗꯤ ꯌꯥꯕꯤꯌꯨ" ꯑꯍꯟꯊꯦꯝꯅ "ꯅꯨꯄꯥ ꯃꯆꯥ, ꯏꯄꯥꯅ ꯌꯥꯔꯦ, ꯅꯪ ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ." "ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯁꯤꯕꯣ? ꯑꯉꯥꯡꯁꯤꯅ ꯆꯣꯏꯔꯣꯜ ꯂꯣꯜꯂꯒ ꯄꯥꯕꯅ ꯍꯦꯛꯇ ꯊꯥꯖꯔꯤꯁꯤꯕꯣ?" "ꯌꯥꯏꯃ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯆꯣꯏꯔꯣꯜ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯃꯨꯟꯅ ꯈꯪꯂꯒꯅꯤ ꯑꯩꯅ ꯌꯥꯊꯣꯛꯂꯤꯕꯁꯦ꯫ ꯅꯪꯁꯨ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨꯅꯦ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨ." ꯁꯅꯥꯌꯥꯏ ꯃꯄꯥꯕꯨꯡꯒꯤ ꯃꯊꯛꯇ ꯋꯥ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯅꯥꯌꯥꯏ ꯇꯣꯟꯗꯥꯡꯒ ꯂꯨꯍꯣꯡꯗꯨꯅ ꯇꯣꯟꯗꯥꯡꯗꯨ ꯁꯅꯥꯌꯥꯏ ꯍꯣꯏꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥ ꯅꯥꯄꯤ ꯄꯥꯟꯗꯣꯡ ꯑꯃ ꯐꯣꯏꯗꯨꯅ ꯃꯥꯒꯤ ꯁꯅꯥꯕꯨꯜ ꯑꯗꯨ ꯐꯦꯡꯂꯤ꯫ ꯃꯈꯨꯠꯁꯨ ꯂꯦꯞꯇꯦ, ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ, "ꯇꯥ ꯂꯩꯆꯤꯜ, ꯑꯩꯒꯤ ꯈꯨꯗꯣꯞ ꯄꯨꯡꯗꯣꯟ ꯃꯄꯥꯟꯗꯣ ꯀꯔꯝ ꯀꯥꯟꯗ ꯁꯥꯕꯤꯗꯣꯏꯅꯣꯕ? ꯑꯁ, ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯍꯜꯂꯤ꯫ ꯇꯥ ꯂꯩꯆꯤꯜ, ꯅꯪꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯁꯤꯅꯤ꯫ ꯃꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯗꯥꯏ?" ꯂꯩꯆꯤꯜꯅ "ꯂꯦꯝꯕꯤ ꯁꯅꯥ, ꯅꯪꯒꯤ ꯁꯅꯥꯁꯦ ꯁꯥꯔꯤꯈꯩ ꯄꯦꯟꯕ ꯀꯧꯕ ꯂꯩꯇꯦꯗꯀꯣ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯁꯅꯥ ꯃꯌꯥꯝꯗꯨ ꯁꯤꯔꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣꯃꯤ? ꯁꯅꯥꯒꯤ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯂꯒꯦ ꯍꯥꯏꯔꯣ? ꯍꯥ? ꯍꯥꯡꯂꯒꯦ ꯍꯥꯏꯔꯛꯄ ꯅꯪꯕꯨ?" "ꯀꯩꯅꯣ ꯇꯥ ꯂꯩꯆꯤꯜ, ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯁꯤꯟꯕꯁꯦ ꯇꯨꯔꯦꯜꯗ ꯍꯨꯟꯗꯣꯛꯅꯕ꯭ꯔꯣ? ꯍꯌꯦꯡꯋꯥꯏꯅꯦ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯄꯨꯔꯛꯅꯕꯅꯤ ꯈꯪꯂꯕ꯭ꯔꯣ? ꯑꯩꯅꯁꯨ ꯁꯣꯝꯗ ꯃꯌꯥꯝ ꯁꯥꯔꯤꯁꯦ ꯇꯥ ꯂꯩꯆꯤꯜꯅꯗꯤ ꯈꯪꯄꯣꯟꯇꯦ꯫ ꯑꯗꯨ ꯂꯦꯝꯕꯤ ꯁꯅꯥ, ꯁꯅꯥꯗꯨꯕꯨ ꯇꯞꯇꯈꯩ ꯄꯨꯔꯛꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦꯃꯤ? ꯅꯪꯅ ꯃꯌꯥꯝ ꯄꯨꯔꯛꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯅꯥ ꯃꯌꯥꯝ ꯂꯩ, ꯑꯗꯣ ꯅꯪꯒꯤ ꯂꯣꯏ ꯑꯣꯏꯗꯣꯏꯅꯤ꯫ ꯏꯃꯥꯒꯤ ꯃꯃꯧꯁꯦ ꯅꯇꯣꯝꯇꯅꯤ ꯑꯣꯏꯗꯣꯏꯁꯦ, ꯀꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ?" "ꯍꯣꯏ, ꯏꯃꯥꯒꯤ ꯁꯅꯥꯗꯨꯅ ꯏꯃꯥꯒꯤꯅꯤꯗꯅ, ꯑꯩꯒꯤ ꯁꯅꯥꯅ ꯑꯩꯒꯤ, ꯃꯥꯟꯅꯗꯦ ꯑꯅꯤꯗꯣ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯦꯕ꯫ ꯃꯤꯒꯤ ꯁꯅꯥꯕꯨ ꯑꯩꯒꯤꯅꯦ ꯍꯥꯏꯔꯨ ꯌꯥꯕ꯭ꯔꯣ? ꯑꯁ, ꯅꯈꯣꯏ ꯅꯨꯄꯤꯅ ꯁꯅꯥ ꯄꯥꯝꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯕꯣꯏꯗꯀꯣ꯫ ꯅꯠꯇꯦ, ꯍꯟꯗꯛꯇꯁꯨ ꯑꯩꯕꯨ ꯅꯪꯒꯤ ꯈꯣꯏ ꯃꯍꯨꯝ ꯈꯨꯗꯣꯞ ꯑꯃ ꯁꯥꯈ꯭ꯔꯤꯗꯨꯗꯤ." "ꯇꯥ ꯂꯩꯆꯤꯜ, ꯄꯨꯟꯁꯤꯁꯤꯗ ꯈꯣꯏ ꯃꯍꯨꯝ ꯈꯨꯗꯣꯞ ꯑꯃ ꯁꯥꯈ꯭ꯔꯦꯅ ꯑꯩ ꯑꯇꯩ ꯈꯨꯗꯣꯞ ꯑꯝꯇ ꯁꯤꯔꯅꯨ ꯍꯥꯏꯔꯕ ꯇꯥ ꯂꯩꯆꯤꯜꯒꯤꯁꯦ? ꯌꯥꯔꯦ ꯌꯥꯔꯦ, ꯁꯥꯅꯤꯡꯗ꯭ꯔꯒꯅꯅꯦ ꯁꯥꯅꯤꯡꯗꯦꯅ ꯀꯣꯛ ꯍꯥꯏꯌꯨ꯫ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇꯅ ꯂꯩꯇ꯭ꯔꯁꯨ ꯁꯅꯥ ꯃꯆꯦ ꯑꯃ ꯁꯥꯕꯗꯅꯦ ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯉꯤ" ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥ ꯃꯆꯤꯟꯒ ꯇꯨꯝꯊꯣꯛꯂꯒ ꯄꯩꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯂꯩꯆꯤꯜ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯁꯛꯇꯝꯗꯤ ꯅꯨꯡꯁꯤ ꯃꯩꯗꯥ ꯆꯦꯟꯕꯤꯅꯤ, ꯃꯩꯊꯣꯡꯗ ꯁꯥꯏ ꯃꯔꯨ ꯃꯔꯨ ꯈꯔ ꯇꯥꯕꯗꯨ ꯁꯨꯝ ꯈꯨꯅꯝꯅ ꯏꯟꯈꯠ ꯏꯟꯈꯠꯇꯨꯅ ꯁꯅꯥꯕꯨꯜ ꯑꯗꯨ ꯐꯦꯡꯂꯤꯕꯗꯨꯗ ꯂꯩꯆꯤꯜ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯁꯝꯂꯥꯡꯗꯨ ꯈꯣꯝꯒꯠꯄꯤꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥ ꯏꯁꯧꯒ ꯂꯥꯡꯗꯨꯅ ꯍꯥꯏ, "ꯑꯁ, ꯐꯦꯡꯕꯤꯔꯛꯀꯅꯨ ꯑꯝꯇ! ꯃꯤꯅ ꯍꯥꯏꯕꯗꯤ ꯍꯦꯛ ꯌꯥꯗ꯭ꯔꯒ ꯍꯌꯦꯡꯗꯒꯤꯅꯦ ꯁ꯭ꯋꯥꯏꯗꯒ ꯑꯝꯇ ꯉꯥꯏꯕꯤꯔꯝꯒꯅꯨ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯩꯅꯤ ꯅꯪꯅ ꯑꯩꯒꯤ ꯈꯨꯗꯣꯞ ꯁꯥꯅꯤꯡꯗ꯭ꯔꯤꯗꯣ, ꯅꯨꯡꯁꯤꯔꯝꯂꯗꯤ ꯁꯠ ꯁꯠ ꯅꯥꯟꯅ ꯁꯥꯔꯛꯇꯧꯕ." ꯂꯩꯆꯤꯜ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯍꯩ ꯅꯤꯡꯉꯥꯏꯆꯧꯕꯤ, ꯑꯩꯒꯤ ꯅꯨꯄꯤ, ꯇꯧꯔꯅꯨ ꯌꯥꯔꯦ ꯅꯤꯡꯉꯥꯏꯗꯣ꯫ ꯑꯩ ꯅꯪꯒꯤ ꯄꯨꯡꯗꯣꯟ ꯃꯄꯥꯟ ꯍꯥꯏꯕ꯭ꯔꯥ, ꯀꯕꯣꯀꯪ ꯃꯄꯥꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯈꯨꯗꯣꯞꯇꯣ ꯑꯩ ꯁꯥꯔꯒꯦꯕ, ꯌꯥꯔꯕꯣ?" "ꯍꯥ, ꯑꯁꯦꯡꯕ꯭ꯔꯣ ꯇꯥ ꯂꯩꯆꯤꯜ? ꯑꯁ, ꯅꯨꯡꯉꯥꯏꯔꯦꯗ꯫ ꯑꯗꯣ ꯁꯅꯥꯗꯣ ꯈꯔ ꯌꯥꯝ ꯍꯜꯂꯛꯎꯀꯣ, ꯁꯅꯥ ꯌꯥꯝꯗ꯭ꯔꯗꯤ ꯐꯖꯔꯣꯏꯕ, ꯈꯔ ꯆꯥꯎꯅ ꯁꯤꯒꯦꯕ ꯑꯩ ꯀꯣ." "ꯏꯁ, ꯁꯥꯕꯤꯔꯅꯤ ꯍꯥꯏꯕꯗꯤ ꯍꯔꯥꯎꯁꯤ ꯌꯦꯡꯉꯨ꯫ ꯅꯆꯤꯟꯒꯗꯣ ꯇꯨꯝꯊꯣꯛꯈꯩ ꯅꯃꯥꯏꯗꯨꯅ ꯄꯨꯡꯗꯣꯟ ꯎꯝꯕ ꯃꯥꯜꯂꯝꯕꯗꯣ, ꯄꯨꯡꯗꯣꯟ ꯃꯄꯥꯟ ꯈꯨꯗꯣꯞ ꯁꯥꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯂꯣꯏ ꯐꯈ꯭ꯔꯤꯁꯤ꯫ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯤ." "ꯐꯠꯇ꯭ꯔꯗꯤ ꯃꯤ
Imannabi mayamdi pungdoi mapangi khudop loisi ai khaktani sidrisi khangaba. Khara haraurabanina kesinabum hauredo. Masi mamaisidi eksiktatba masidi. Aya nai hingsabo migi khazaidu phoiridubu kaigino ha. Onangse aini yam nungsiba adugi nakhazaido thatatke toba. Atuda leichel kai numita sage hainaba khara thuro ai yam pameba. Yardi hayeng sabirodana. Lembi sana yam tahagadu kedauke. Hayengdi ai thabak sangdung wani aduna hangsit oine sabirage nangi sana khudopto. As tali hayeng maksaw hangsit thabak to tauranoba. Hangsit tinya sisit ithu e haibani hayeng sawai sini. Lembi nangi ningai sidiba. As iko ka ngawi ko. Talai jil se hayeng te sabiru soba se ko mi talai jil. As hoi si pare saragi bema nangi ningai mayam se aina sel pai banu pawrambagi phabai wani ko aina lairam bisa koiram labadi nangse ai yoina phangnai bise ai thajadi bema adunabu lairasu naba tombana ai nusi haibada ai yabidi aduga talai jilna haibada yarini kain o adudi nangna nungsiri se aigi sel si tare ha aina teba nang nungsiri se as talai jil wachi nganganusi adugi saruk sanado saba loiraga aigi inapi amtaga leibiyoba imanabigi luhongba chatoi myam lei aduda inaba phimta leitreba ko kaino nangbu aina pi ahumari leikhidaine adu kai sakhrage adudi inmandana loina malleba ahan bakra leibiyo haiba kaithildagi ko mi ta leijil lembi nangi ningai sidi ai nongmudine khangba ngamaktadana leisildagi nongolaga paikidi mada sing hinsu yamangreba ama loijringaida amamo karinu khangdi o talasil nangi se phido yam leningdabai waro phare leibir kutoka to amta sabirana ai pamchi to yare adai lembi nang ningai yam tawbrabu khupang thajilani yare nangi phido ai leirage kari musu nang pamsi ko homasugi wati loyai ado marak taibi atangbido adu oina leidoba ko hoise leirage ado hagulo lawse matam si thengi nang yumpau tinbiramage law ha leibirani hairo yam nungsi talaisil nangsi nang naibu nungdi nungsi zatni ko tinbiramo jalasi law haidro lembi sanabu mayum tamna tinbiramlaga leisil mayum dalaklammi mahakna mayumda sumjanglakpada mamai bema tombi sanana insang malibudo ubada mamagi manakta sangsintuna hai ma sil kita piyo kita nate kharyam na piyo ai sil khra darkar tare tombi sana walanga ngangde maliba hangama pul adu tapai khatuna masanupagi mamaida pop hepta thai aduga hai hey nuonga le sil numit tare sil chathokre sel yum danjile sil kadai sel no ha sil sibu singum sobudangna khongba lupa saubro ha nang ne ki hemalebani ko nang hemalebani haibi de hainu nang na pabu da takthok sani ko aina as ma aina sel lawri do lemna mangdana masida yu thaktoktana jorda thadokba nateba mi sana lepselingi somda inu khongte I adudi sana adudi kadai ha mon makhadaga lotbro nangi sanadu nate kang kadaga thamlibro kadai non amatabu udeni aidi imabu nangna lepsin masana mayamdo amukta uzage dana onamung nupido magi sana sabiriba hayeng mana luhonglaga yumsi lakudana puraknaba mayam sabiyoi adugi sari ma is hari kari lausu laujriba nupidugi nangna sana sariba ha hey mahasandan nangbu nakoktuba amang mahalabro tate nupidu nupa atopada thok chen thokradi nang mayim chalaga sanado thauruba yadawribra ha yadawribo karino ni masibo kuiraga sum sono churi sibo masibo cheloidai ma aina suknuna tawbiri sida chengkhraga chengkhredana kudo macha mani dubu bugi busagi yam sopadi larami da kathokpani na kathok laga loi
ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯁꯥꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯆꯥꯅꯤꯅ ꯄꯨꯛꯆꯦꯜꯒꯁꯦ ꯆꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯌꯥꯝ ꯆꯥꯎꯔꯤꯕꯅꯤꯅꯦꯀꯣ ꯄꯨꯛꯆꯦꯜꯒꯁꯦ ꯏꯃꯥ ꯎꯄꯜꯂꯦ ꯃꯄꯣꯛꯄꯤ ꯅꯆꯥꯏꯁꯦ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯤ ꯀꯩꯗꯧꯒꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯔ ꯏꯅꯤꯡ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯖꯕꯅꯦ ꯏꯃꯥ ꯍꯦ ꯑꯇꯩ ꯑꯇꯩ ꯋꯥ ꯂꯣꯏ ꯊꯝꯈ꯭ꯔꯒꯅꯦ ꯂꯧꯅꯤ ꯂꯧꯔꯣꯏꯁꯨ ꯈꯪꯗꯕ ꯅꯨꯄꯤꯗꯨꯒꯤ ꯂꯤꯛ ꯁꯥꯕ ꯌꯥꯔꯣꯏꯀꯣ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁ ꯂꯤꯛ ꯍꯥꯏꯕ ꯅꯠꯇꯦ ꯈꯨꯗꯣꯞ ꯍꯥꯏꯕꯅꯤꯕ ꯏꯃꯥ ꯁꯦꯜꯗꯣ ꯑꯝꯇ ꯄꯤꯌꯨꯗ ꯅꯠꯇꯦ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯅꯆꯥꯏꯅ ꯍꯌꯦꯡꯋꯥꯏ ꯉꯥꯛꯁꯦꯜꯍꯧꯗꯣꯏꯅꯤ ꯑꯩ ꯂꯣꯏ ꯋꯥꯈꯜ ꯇꯥꯏꯕ ꯏꯃꯥ ꯑꯗꯣ ꯈꯨꯗꯣꯞꯇꯨꯃꯗꯤ ꯁꯥꯈꯤꯒꯦꯕ ꯑꯩꯒꯤꯁꯨ ꯈꯨꯗꯣꯞ ꯁꯥꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯀꯥꯏꯅꯒ ꯃꯥꯏ ꯑꯣꯏꯖꯗꯣꯏꯅꯤ ꯏꯃꯥ ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯑꯩꯅꯦ ꯅꯪꯒꯤ ꯅꯈꯣꯟꯗꯣ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯂꯩꯍꯧꯔꯣ ꯅꯪ ꯃꯪꯒꯣꯜꯁꯤꯗ ꯎꯔꯥꯎ ꯊꯔꯥꯎꯔꯒꯅꯦ ꯂꯩꯍꯧꯔꯣꯕ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯅꯅꯦ ꯇꯣꯝꯕꯤꯗꯨꯁꯨ ꯉꯁꯤꯗꯤ ꯂꯥꯛꯇꯦ ꯑꯗꯨꯅ ꯆꯥꯛꯁꯤ ꯑꯩꯅ ꯊꯣꯡꯕ ꯇꯥꯔꯦ ꯁꯅꯥꯗꯣ ꯌꯥꯝ ꯁꯥꯅꯤꯡꯂꯒꯅ ꯅꯨꯄꯤꯗꯣ ꯏꯃꯨꯡꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯣ ꯃꯥꯒꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯀꯥꯟꯗꯅꯦ ꯁꯥꯔꯣ ꯅꯪꯒꯤ ꯅꯠꯇꯨꯗꯨꯒꯤ ꯁꯅꯥꯗꯣ ꯇꯦꯛꯊꯈꯩ ꯁꯥꯔꯣ ꯏꯃꯥ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯎꯄꯨꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯂꯧꯊꯣꯛꯀꯅꯤ ꯑꯩꯅꯦ ꯎꯄꯨꯒꯤ ꯁꯣꯒꯁꯦ ꯀꯨꯜ ꯂꯣꯜꯂꯅꯤ ꯉꯁꯤꯗꯒꯤꯗꯤ ꯃꯥꯅ ꯁꯦꯜꯁꯦ ꯍꯨꯔꯥꯟꯗꯅ ꯅꯨꯄꯤ ꯆꯔꯣꯏ ꯃꯥꯟꯕꯤ ꯑꯃꯗ ꯂꯣꯏꯅ ꯊꯥꯗꯗꯅ ꯂꯩꯔꯦꯕꯁꯤ ꯅꯨꯄꯤꯗꯨꯗ ꯁꯦꯜꯁꯤꯡꯁꯦ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯤꯕꯨ ꯃꯨꯠꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯍꯣ ꯃꯨꯠꯂꯨꯌꯦ ꯅꯆꯥꯁꯨ ꯋꯥꯈꯜ ꯇꯥꯏ ꯑꯩꯅꯦ ꯅꯪꯒ ꯌꯥꯝ ꯉꯥꯡꯅꯅꯤꯡꯗꯦ ꯑꯩ ꯅꯪꯅꯦ ꯍꯦꯃꯜꯂꯕꯅꯤ ꯑꯁꯤꯌꯥꯏꯗꯣꯟ ꯇꯣꯝꯕꯤꯁꯅ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯂꯩꯆꯤꯜꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯎꯄꯨꯒꯗꯨ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯁꯦꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯏ ꯁꯦꯜꯒꯤ ꯈꯥꯎꯗꯨ ꯄꯥꯏꯗꯨꯅ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯍꯣꯏꯅꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯅꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤ ꯁꯅꯥ ꯃꯥꯁꯨ ꯁꯅꯥ ꯈꯨꯗꯣꯞ ꯂꯥꯛꯄ꯭ꯔꯥ ꯁꯦꯞꯊ ꯌꯦꯡꯗꯨꯅ ꯋꯥꯅ ꯉꯥꯏꯖꯔꯤ ꯂꯩꯆꯤꯜꯅ ꯅꯣꯛꯃꯤ ꯃꯈꯨꯠꯇ ꯇꯥꯕꯨ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯁꯅꯥ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏ ꯑꯌꯥ ꯗꯥ ꯂꯩꯆꯤꯜ ꯄꯨꯡꯗꯣꯟ ꯃꯄꯥꯟ ꯈꯨꯗꯣꯞ ꯁꯥꯔꯛꯂꯕ꯭ꯔꯣ ꯑꯁ ꯀꯥꯏꯅꯣ ꯄꯤꯔꯣꯁꯤ ꯑꯩ ꯁꯤꯡꯅꯤꯡꯕꯅ ꯈꯨꯠꯀꯥꯁꯦ ꯊꯛꯊꯛ ꯅꯤꯛꯂꯕꯅꯤ ꯀꯥꯏꯅꯣ ꯁꯤꯕꯤꯔꯨꯁꯤ ꯑꯩꯅ ꯆꯥꯎꯅ ꯁꯥꯔꯛꯑꯣ ꯍꯥꯏꯗꯣ ꯁꯥꯔꯛꯇ꯭ꯔꯣ ꯅꯪꯕꯣ ꯂꯦꯝꯕꯤ ꯁꯅꯥ ꯌꯨ ꯊꯛꯄ ꯃꯤꯅ ꯌꯨꯔꯥꯏ ꯆꯨꯕꯗꯧꯅ ꯅꯪꯁꯨ ꯈꯨꯗꯣꯞ ꯁꯤꯅꯤꯡꯕꯅ ꯅꯈꯨꯠꯀꯁꯦ ꯅꯤꯛꯂꯕꯣꯏꯔꯦ ꯑꯣ ꯁꯤ ꯌꯥꯔꯕ ꯌꯦꯡꯉꯣ ꯄꯥꯝꯕ꯭ꯔꯣ ꯅꯪꯕ꯭ꯔꯣ ꯄꯥꯝꯕꯁꯦ ꯑꯧ ꯄꯥꯝꯃꯤ ꯑꯁ ꯁꯤ ꯀꯌꯥꯗꯤ ꯐꯖꯔꯦꯁꯦ ꯑꯩꯒꯤ ꯈꯨꯠꯁꯥ ꯉꯧꯕꯁꯤꯗ ꯄꯨꯡꯗꯣꯟ ꯃꯄꯥꯟ ꯈꯨꯗꯣꯞꯁꯤ ꯁꯤꯕꯁꯦ ꯐꯖꯗ꯭ꯔꯣꯁꯦ ꯗꯥ ꯂꯩꯆꯤꯜ ꯀꯝꯗꯧꯒꯦ ꯍꯣꯏ ꯌꯥꯝ ꯐꯖꯔꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯍꯔꯥꯎꯔꯕ ꯅꯪꯕꯣ ꯍꯣꯏ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯁ ꯄꯥꯝꯖꯔꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯤ ꯍꯣꯏ ꯃꯥ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯃꯇꯨꯡ ꯑꯃꯨꯛ ꯀꯔꯤ ꯁꯥꯎ ꯍꯥꯏꯗꯤ ꯋꯥꯠꯂꯤꯒꯦ ꯑꯋꯥꯠꯄꯕꯨꯗꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤꯗ ꯃꯔꯩ ꯄꯔꯦꯡ ꯑꯃꯇꯪꯒ ꯁꯥꯕꯤꯔꯗꯤ ꯀꯔꯤ ꯃꯔꯩ ꯄꯔꯦꯡ ꯁꯅꯥꯃꯣꯟ ꯕꯣꯔꯥ ꯑꯃ ꯆꯪꯕ ꯂꯤꯛꯇꯣ ꯅꯠꯇꯦ ꯑꯗꯨ ꯁꯥꯕꯗꯤ ꯖꯨꯔꯥ ꯁꯥꯗ꯭ꯔꯗꯤ ꯌꯥꯗꯗꯥꯏꯅꯦ ꯍꯣꯏ ꯌꯥꯗꯦ ꯑꯗꯨ ꯗꯥ ꯂꯩꯆꯤꯜ ꯃꯇꯨꯡꯗꯤ ꯑꯗꯨ ꯑꯣꯏꯅ ꯁꯥꯕꯤꯌꯨꯀꯣ ꯀꯣ ꯃꯤ ꯂꯦꯝꯕꯤ ꯁꯅꯥ ꯅꯪ ꯐꯤ ꯂꯩꯌꯨ ꯍꯥꯏꯗꯥꯏ ꯂꯥꯛꯑꯣ ꯅꯪꯒꯤ ꯐꯤꯗꯣ ꯂꯩꯕꯤꯔꯒꯦ ꯐꯤꯗꯣ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯂꯩꯍꯧꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯐꯤꯗꯨꯁꯨ ꯁꯅꯥꯒꯤ ꯁꯥꯎ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯧ ꯌꯥꯝ ꯃꯥꯜꯂꯤ ꯍꯣꯏ ꯂꯩꯔꯨꯔꯁꯤ ꯑꯗꯣ ꯗꯥ ꯂꯩꯆꯤꯜ ꯐꯤꯗꯣ ꯑꯇꯥꯡꯕꯗꯨ ꯂꯩꯕꯤꯌꯨꯀꯣ ꯑꯍꯣꯡꯕꯗꯨꯗꯤ ꯑꯩ ꯏꯅꯤꯡꯗꯦꯕ ꯇꯜꯂꯤ ꯍꯣꯏꯁꯤ ꯂꯩꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯩꯆꯤꯜ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯐꯤ ꯐꯖꯕ ꯀꯌꯥ ꯂꯩꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤꯗꯨꯒꯤ ꯑꯄꯥꯝꯕ ꯃꯅꯤꯡ ꯊꯨꯡꯍꯜꯂꯨꯔꯒ ꯂꯩꯆꯤꯜ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯩꯅꯨꯅ ꯁꯨꯃꯥꯡ ꯄꯥꯛꯈ꯭ꯔꯕꯗꯨ ꯁꯤꯟ ꯊꯨꯡꯅ ꯋꯥꯏ ꯇꯩꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯂꯩꯅꯨ ꯂꯩꯆꯤꯜꯅ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯥꯏ ꯈꯖꯤꯛ ꯅꯣꯟꯊꯗꯨꯅ ꯃꯥꯒꯤ ꯁꯦꯒꯥꯏꯔꯕ ꯐꯅꯦꯛ ꯃꯁꯤꯗꯨꯕꯨ ꯈꯨꯝꯖꯤꯟꯖꯩ ꯃꯇꯧꯗꯨꯗ ꯂꯩꯆꯤꯜ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯅ ꯈꯜꯂꯤ ꯑꯣ ꯐꯅꯦꯛꯁꯤꯁꯨ ꯁꯦꯒꯥꯏꯔ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯅꯦꯛ ꯑꯍꯟꯕꯒ ꯑꯃꯠꯇꯁꯨ ꯄꯤꯕꯤꯕ ꯌꯥꯏꯗꯅ ꯑꯉꯥꯡꯁꯦ ꯏꯀꯥꯏꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯋꯥꯈꯜꯗ ꯁꯤ ꯈꯟꯗꯨꯅ ꯂꯩꯆꯤꯜ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯃꯥꯏꯕꯦꯝꯃ ꯇꯣꯝꯕꯤ ꯁꯅꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏ ꯏꯃꯥ ꯍꯣꯏ ꯃꯥꯎ ꯑꯩ ꯍꯜꯂꯦ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯁꯤꯗ꯭ꯔꯤꯌꯦ ꯍꯤꯡꯂꯤꯌꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯣꯝꯗ ꯁꯅꯥ ꯍꯨꯟꯗꯣꯛꯂꯨꯔꯒ ꯍꯜꯂꯛꯂꯤꯕ ꯏꯆꯥ ꯏꯕꯨꯡꯉꯣꯁꯦ ꯋꯥꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯝꯂꯅꯤ ꯏꯃꯥꯕꯨ ꯁꯪꯒꯣꯝ ꯁꯦꯝꯂꯛꯎꯔꯣ ꯂꯥ ꯀꯔꯤ ꯑꯍꯥꯎ ꯑꯊꯨꯝꯒꯁꯦ ꯆꯥꯔꯅꯨ ꯏꯃꯥꯅꯦ ꯍꯨꯃꯥꯏꯒꯁꯨ ꯍꯨꯝꯕꯤꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯅꯪꯕꯣ ꯋꯥꯔꯝꯃꯅꯤ ꯏꯆꯥꯗꯤ ꯁꯅꯥ ꯊꯤꯟꯕ ꯆꯠꯂꯨꯕꯒꯤ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯇꯨꯝꯅꯤꯡꯗꯦ ꯑꯗꯨ ꯉꯥꯏꯈꯣꯅꯦ
ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯍꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯂꯩꯅꯨ ꯅꯠꯇ꯭ꯔꯣ ꯏꯃꯥ? ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ? ꯑꯣ ꯃꯥꯅꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯃꯥ ꯑꯃꯨꯛ ꯐꯥꯎ ꯎꯗ꯭ꯔꯤꯕ꯭ꯔꯣ? ꯀꯨꯏꯔꯦ ꯎꯈꯤꯗꯕ. ꯃꯥꯗꯤ ꯂꯩꯁꯥꯕꯤ ꯑꯗꯨꯝ ꯐꯔꯝꯃꯦꯅ, ꯃꯁꯛꯀꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦ. ꯑꯗꯣ ꯑꯉꯥꯡꯁꯤꯅ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯁꯦꯠꯂꯤꯁꯦ, ꯏꯃꯥ ꯅꯪꯕꯨ ꯐꯅꯦꯛ ꯑꯝꯇ ꯄꯤꯕꯤꯌꯨ ꯌꯥꯗ꯭ꯔꯣ? ꯑꯁꯤꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯕ? ꯏꯃꯥꯒꯤ ꯐꯅꯦꯛ 1,000ꯃꯨꯛ ꯂꯩꯗꯥꯏꯅꯦ, ꯑꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯗ ꯑꯃꯅꯤꯗ ꯄꯤꯕꯤꯈꯣ. ꯍꯦ, ꯁꯅꯥ ꯍꯨꯟꯗꯣꯛꯄ ꯆꯠꯂꯨꯔꯒꯅꯦ ꯁ꯭ꯋꯥꯏꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯜꯂꯦ ꯍꯥꯏꯔꯒ ꯑꯍꯩ ꯁꯥꯅꯨ. ꯑꯩꯅ ꯐꯅꯦꯛ ꯑꯍꯟꯕ ꯑꯃ ꯄꯤꯔꯕꯅꯤ ꯉꯁꯥꯏꯅ ꯀꯣ. ꯋꯥꯏ ꯇꯩꯕꯗ ꯃꯣꯠꯁꯤꯟꯈꯤꯅꯤ, ꯀꯣꯟꯅ ꯊꯕꯛ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯕꯗ ꯁꯦꯠꯀꯤ ꯏꯅꯦ ꯍꯥꯏꯗꯅ ꯐꯅꯦꯛꯁꯦ ꯊꯝꯂꯝꯕ ꯀꯣ, ꯈꯪꯂꯕ꯭ꯔꯥ? ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯅ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯁꯦꯠꯂꯤꯁꯦ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯗ. ꯑꯗꯣ ꯏꯅꯦ ꯇꯣꯝꯕꯤ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯏꯃꯥ? ꯍꯣ, ꯅꯅꯦ ꯇꯣꯝꯕꯤꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦꯌꯦ, ꯑꯗꯨꯒꯤ ꯃꯥꯅ ꯍꯛꯆꯥꯡ ꯈꯖꯤꯛ ꯀꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯅꯨꯁꯤꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯥꯔꯛꯀꯦ ꯍꯥꯏꯅ ꯂꯩꯅꯨꯁꯦ ꯑꯁꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ. ꯑꯩꯅꯗꯤ ꯇꯣꯝꯕꯤꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯗꯨꯃꯛ ꯂꯥꯛꯎ, ꯃꯥꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯇꯦꯛ ꯇꯦꯛ ꯍꯣꯠꯅꯒꯦ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯂꯥꯏꯔꯕꯅ ꯀꯜꯂꯦ ꯍꯥꯏꯗꯅ ꯁꯦꯜꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯐꯪꯅꯕ ꯂꯩꯅꯨꯁꯤ ꯂꯥꯛꯂꯤꯕꯅꯤ. ꯑꯣ ꯅꯨꯡꯉꯥꯏꯇꯦ ꯂꯩꯅꯨꯁꯤ, ꯂꯩꯁꯥꯕꯤ ꯃꯥꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯕ ꯆꯠꯂꯦ ꯇꯧꯔꯤꯁꯦ. ꯏ ꯍꯔꯦ, ꯁꯅꯥ ꯍꯨꯟꯗꯣꯛꯄ ꯅꯪ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕ ꯀꯩꯁꯨ ꯈꯪꯂꯤꯕꯣꯏꯔꯦ. ꯆꯠꯂꯨ ꯆꯠꯂꯨ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯑꯩꯅꯦ ꯅꯪꯒꯤ ꯅꯈꯣꯜꯗꯨ ꯇꯥꯔꯒꯅꯦ ꯁꯅꯥ ꯃꯥꯡꯈ꯭ꯔꯕꯣꯏꯗ ꯅꯤꯡꯉꯤ. ꯑꯩ ꯏꯁꯥꯒꯁꯦ ꯏꯄꯥꯏ ꯍꯧꯏ. ꯆꯠꯂꯨ ꯆꯠꯂꯨ, ꯇꯨꯝꯗꯨ ꯂꯩꯒꯦꯔꯥ ꯀꯩꯅꯣ ꯇꯧꯔꯨꯁꯨ, ꯅꯄꯥꯕꯨꯁꯨ ꯊꯕꯛ ꯍꯜꯂꯛꯂꯅꯤ, ꯈꯨꯟꯗꯤꯟꯅꯕ ꯌꯥꯎꯕ ꯆꯠꯈꯤꯕꯅꯤ. ꯑꯩꯁꯨꯅꯦ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯃꯨꯛꯇ ꯈꯣꯝꯂꯨꯈꯤꯒꯦ. ꯅꯪ ꯁꯦꯜꯒ ꯑꯃꯨꯛ ꯍꯨꯔꯥꯜꯂꯝꯒꯅꯨꯀꯣ, ꯏꯃꯥ ꯆꯠꯂꯦ ꯍꯥꯏ, ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥ ꯊꯣꯛꯈꯤ. ꯂꯩꯆꯤꯜꯁꯨ ꯃꯃꯥꯏꯕꯦꯝꯅ ꯆꯠꯈꯤꯕ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡꯅꯥꯎꯗꯒꯤ ꯂꯩꯅꯨꯅ ꯋꯥꯏ ꯇꯩꯔꯤꯕꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ. ꯂꯩꯅꯨ ꯃꯥꯁꯨ ꯋꯥꯏꯗꯨ ꯄꯔꯕꯞ ꯇꯩꯕ ꯂꯣꯏꯁꯤꯜꯂꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯂꯩꯆꯤꯜꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ. ꯇꯧꯐꯝ ꯈꯪ ꯍꯧꯒꯠꯇꯨꯅ ꯈꯪꯆꯦꯟꯒꯤ ꯊꯧꯔꯥꯡꯕꯕꯨ ꯑꯆꯣꯠꯄ ꯂꯩꯃꯥꯏꯗꯨꯗ ꯅꯦꯠꯂꯨꯗꯨꯅ ꯑꯃꯨꯛ ꯍꯦꯛ ꯇꯨꯁꯤꯜꯂꯝꯃꯤ. ꯃꯇꯧꯗꯨꯗ ꯂꯩꯆꯤꯜ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯃꯇꯨꯝ ꯇꯨꯃꯤꯟ ꯅꯣꯛꯂꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯂꯩꯅꯨꯕꯨ ꯍꯧꯒꯠꯄꯤꯔꯛꯏ. ꯂꯩꯅꯨ, ꯅꯪꯕꯨ ꯁꯣꯛꯄ꯭ꯔꯣ? ꯁꯤꯁꯦ ꯑꯃꯨꯛ ꯊꯧꯒꯠꯂꯨꯁꯤ. ꯌꯥꯅꯤ ꯏꯕꯨꯡ, ꯁꯣꯛꯇꯦꯗ, ꯌꯥꯅꯤꯌꯦ. ꯍꯩꯃꯥ, ꯅꯪꯒꯤ ꯐꯅꯦꯛ ꯃꯄꯥꯟꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯁꯦꯒꯥꯏꯔꯦ ꯇꯧꯔꯤꯁꯦ. ꯆꯠꯂꯣ ꯆꯠꯂꯣ, ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯨꯔꯣ, ꯑꯗꯨꯒ ꯏꯃꯥꯅ ꯅꯪꯒꯤ ꯐꯅꯦꯛ ꯊꯝꯂꯝꯕꯗꯣ ꯑꯃꯨꯛ ꯊꯣꯡꯗꯣꯛꯂꯨꯔꯣ ꯆꯠꯂꯣ. ꯑꯗꯣ ꯅꯪꯕꯨ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯏꯟꯁꯥꯡꯗꯣ ꯑꯩ ꯁꯦꯝꯕꯤꯌꯨꯔꯣ? ꯏꯕꯣ ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯨꯔꯒꯦ. ꯀꯣꯕꯤ ꯂꯩꯒ ꯉꯥ ꯑꯇꯥꯎꯕꯒ ꯊꯣꯡꯖꯤꯜꯂꯣ, ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯁꯨꯔꯝꯃꯣ ꯍꯥꯏꯔꯝꯕꯅꯤ ꯏꯅꯦꯅ. ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯨꯔꯒꯦ ꯏꯕꯨꯡ. ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯆꯥꯛꯇꯣ ꯁꯠ ꯂꯣꯏꯁꯤꯜꯂꯣ. ꯅꯕꯨꯡ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ, ꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯂꯅꯤ. ꯁꯣꯁꯣ ꯅꯊꯧ ꯇꯧꯖꯧꯔꯣ. ꯍꯣꯏ ꯏꯕꯨꯡ ꯍꯥꯏꯗꯨꯅ ꯂꯩꯅꯨ ꯄ꯭ꯔꯞ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯇꯧꯗꯨꯗ ꯂꯩꯆꯤꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯗꯣꯝ ꯂꯩꯅꯨꯕꯨ ꯌꯦꯡꯗꯨꯅ ꯁꯣꯟꯍꯧꯏ. ꯃꯇꯧꯁꯦ ꯐꯅꯕꯨ ꯅꯨꯡꯁꯤꯔꯤ. ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯤꯁꯦ, ꯃꯥꯗꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ, ꯁꯅꯥꯗ ꯆꯣꯞꯄꯤ. ꯑꯩꯒꯤ ꯅꯨꯄꯤꯗꯨꯒ ꯇꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ. ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝꯒꯤ ꯑꯋꯥ ꯃꯁꯛ ꯈꯪꯗꯨꯅ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯆꯔꯤꯅꯤꯅꯦꯁꯦ. ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯆꯤꯜ ꯇꯞꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤני ꯍꯧꯈ꯭ꯔ ꯃꯇꯨꯡꯅꯤ ꯉꯁꯤꯁꯨ ꯂꯦꯝꯕꯤ ꯁꯅꯥ ꯂꯩꯆꯤꯜꯗ ꯀꯦꯠꯁꯤꯟꯅꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ. ꯂꯩꯆꯤꯜ, ꯁꯤ ꯑꯩꯒꯤ ꯃꯔꯩ ꯄꯔꯦꯡꯗꯣ ꯑꯝꯇ ꯁꯥꯕꯤꯌꯣꯕ. ꯁꯤ ꯁꯥꯕꯤꯅꯤ ꯍꯥꯏꯔꯒ ꯅꯪꯗꯤ ꯁꯨꯛꯁꯥꯁꯨ ꯁꯥꯕꯤꯗꯦ. ꯑꯩ ꯀꯞꯅꯤꯡꯉꯦꯀꯣ. ꯃꯔꯩ ꯄꯔꯦꯡꯗꯣ ꯏꯉꯛ ꯁꯝꯁꯤꯗ ꯑꯃꯨꯛ ꯐꯥꯎ ꯁꯤꯕ ꯐꯪꯗ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯗꯨꯝ ꯂꯣꯏꯈꯤꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩ. ꯂꯦꯝꯕꯤ ꯁꯅꯥ, ꯀꯩꯅꯣ ꯅꯪꯕꯣ? ꯍꯥꯏꯗꯤ ꯈꯪꯗꯦ ꯄꯉꯥꯡꯗ ꯉꯥꯡꯉꯤ. ꯅꯠꯇꯦ, ꯅꯍꯥꯟꯗꯁꯨ ꯅꯪꯕꯨ ꯑꯩꯅ ꯈꯨꯗꯣꯞ ꯑꯃ ꯁꯥꯈ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯈꯨꯗꯣꯞ, ꯑꯩꯅ ꯁꯥꯎ ꯍꯥꯏꯁꯤꯅ ꯂꯤꯛ. ꯃꯤ ꯂꯤꯛꯀ ꯈꯨꯗꯣꯞꯀ ꯌꯥꯝ ꯈꯦꯠꯅꯩ. ꯂꯦꯝꯕꯤ ꯁꯅꯥ, ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦ. ꯇꯁꯦꯡꯅ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯁꯦꯜ ꯊꯨꯝꯁꯤꯔꯣ? ꯑꯣ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯁꯅꯥꯗ ꯆꯣꯞꯄꯤ ꯇꯥꯍꯟꯕꯩ ꯋꯥꯅꯤꯅꯦ. ꯌꯥꯔꯦ, ꯁꯥꯕꯤꯔꯅꯨ ꯃꯔꯩ ꯄꯔꯦꯡꯒꯗꯣꯝꯇ. ꯑꯩ ꯁꯤꯔꯔꯣꯏ. ꯍꯌꯦꯡ ꯅꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗ ꯃꯔꯩ ꯄꯔꯦꯡꯗꯣ ꯑꯩꯅ ꯁꯤꯔꯛꯂꯗꯤ ꯅꯃꯥꯏ ꯑꯣꯏꯖꯧ ꯍꯥꯏꯕꯩ ꯋꯥꯅꯤ. ꯌꯥꯔꯦ, ꯁꯥꯎꯔꯅꯨ. ꯑꯩ ꯑꯗꯨ ꯁꯤꯗ꯭ꯔꯁꯨ ꯌꯥꯏ. ꯂꯦꯝꯕꯤ ꯁꯅꯥ, ꯅꯤꯡꯉꯥꯏꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕꯗ ꯅꯨꯡꯁꯤ.
ꯑꯗꯨꯕꯨꯅꯦ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯇꯧꯁꯤꯜꯂꯗꯤ ꯅꯪ ꯈꯨꯗꯝ ꯆꯥꯗꯅ ꯇꯣꯛꯀꯅꯤ ꯍꯦꯟꯅ. ꯏꯁ ꯀꯔꯤ ꯅꯪꯒꯤꯁꯦ ꯅꯪꯅ ꯁꯅꯥ ꯈꯔ ꯁꯥꯕꯤꯔꯦ ꯀꯥꯏꯅ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯣ ꯍꯥ ꯁꯤꯁꯤ ꯐꯨꯅꯤ ꯑꯝꯇ ꯐꯨꯕ ꯐꯨꯔꯣ ꯅꯪ ꯑꯃꯗꯤ ꯐꯨꯑꯣꯕ. ꯂꯦꯝꯕꯤ ꯁꯅꯥ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ. ꯅꯪꯒꯤ ꯃꯔꯩ ꯄꯔꯦꯡꯗꯣ ꯑꯩ ꯅꯪꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯁꯥꯕꯤꯔꯒꯦ. ꯍꯥ ꯀꯔꯤ ꯂꯨꯍꯣꯡꯕ ꯑꯩ ꯇꯜꯂꯦ ꯀꯣꯟꯅ ꯍꯣꯡꯁꯤ ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯉꯝꯈꯤꯔꯣꯏ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯇꯥ ꯂꯩꯆꯤꯜ ꯑꯩ ꯌꯨꯝꯗꯅꯦ ꯏꯃꯥꯅ ꯁꯠ ꯁꯠ ꯍꯜꯂꯣꯅ ꯍꯥꯏꯍꯧꯕꯅꯦ ꯑꯩ ꯆꯠꯂꯒꯦ. ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯗꯣ ꯑꯩꯒꯤ ꯃꯔꯩ ꯄꯔꯦꯡꯗꯣ ꯀꯥꯎꯅꯤꯀꯣ ꯃꯊꯪ ꯎꯅꯕꯗ ꯄꯨꯔꯛꯀꯗꯧꯅꯤꯀꯣ. ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤ ꯁꯅꯥ ꯆꯦꯟꯈꯤꯔꯝꯃꯤ. ꯂꯩꯆꯤꯜ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯌꯦꯡꯖꯗꯨꯅ ꯃꯗꯣꯝ ꯁꯣꯜꯍꯧꯏ. ꯅꯤꯡꯉꯥꯏ ꯆꯥꯎꯕꯤꯁꯤꯗꯤ ꯑꯩꯅꯗꯤ ꯃꯥꯕꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒꯦ ꯈꯜꯂꯤ. ꯑꯗꯨꯒ ꯃꯥꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯨꯕꯗ ꯑꯁꯨꯛ ꯄꯥꯈꯠꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯔꯩ ꯄꯔꯦꯡꯁꯤꯕꯨ ꯐꯪꯗꯧꯔꯦ ꯈꯜꯂꯤ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ. ꯐꯔꯦ ꯃꯥꯒꯤ ꯃꯔꯩ ꯄꯔꯦꯡꯁꯤꯕꯨꯗꯤ ꯁꯥꯕꯤꯔꯒꯦ ꯑꯗꯨꯒ ꯂꯤꯛꯁꯤ ꯄꯤꯕ ꯅꯨꯃꯤꯠꯇ ꯍꯦꯛ ꯆꯦꯟꯁꯤꯟꯕ ꯍꯥꯏꯗꯨꯅꯤ. ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯆꯤꯜ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤ ꯁꯅꯥꯒ ꯂꯩꯅꯨꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯩꯅꯨꯅ ꯍꯔꯥꯎꯅ ꯇꯤꯡꯊꯣꯛ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ. ꯂꯩꯅꯨ ꯃꯥꯒꯤ ꯑꯆꯝꯕ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯕꯗꯨ ꯂꯩꯆꯤꯜ ꯉꯥꯏꯍꯥꯛꯇꯤ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯨꯏ. ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯂꯩꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯕꯦꯝꯃꯧ ꯂꯩꯅꯨ ꯐꯤꯁꯤꯕꯨ ꯏꯅꯦꯕꯨ ꯀꯔꯝꯕ ꯏꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯃꯤ. ꯀꯔꯝꯕꯅ ꯐꯖꯒꯦ ꯁꯤꯕꯨ? ꯏꯅꯦ ꯂꯣꯏꯅ ꯐꯖꯩ ꯃꯃꯜꯁꯨ ꯂꯣꯏꯅ ꯇꯥꯡꯕ ꯃꯥꯜꯂꯤ. ꯈꯨꯠ ꯌꯥꯝ ꯆꯪꯉꯝꯅꯤ ꯁꯤꯗꯤ. ꯑꯗꯣ ꯅꯪꯁꯨ ꯃꯆꯨ ꯑꯝꯇꯗꯤ ꯈꯜꯂꯨꯗꯅ ꯁꯦ. ꯏꯅꯦ ꯁꯤꯒꯤ ꯑꯅꯧꯕ ꯃꯆꯨꯁꯦ ꯁꯤꯅ ꯐꯖꯩꯅꯦ ꯇꯨ ꯍꯥꯏꯗꯨꯅ ꯂꯩꯅꯨ ꯐꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯀꯣꯛꯇ ꯁꯠ ꯍꯥꯞꯆꯤꯜꯂꯤ. ꯂꯩꯆꯤꯜ ꯂꯩꯅꯨꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ. ꯂꯩꯅꯨꯁꯤ ꯑꯩꯗꯤ ꯅꯍꯥꯟꯒꯤ ꯈꯪꯗꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯃꯥꯏꯁꯦ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ. ꯑꯁ ꯀꯩꯅꯣ ꯈꯜꯂꯤꯁꯤꯕꯣ? ꯂꯦꯝꯕꯤ ꯁꯅꯥ ꯋꯥꯔꯧꯒꯗꯧꯕ ꯋꯥꯈꯜꯅꯤ ꯃꯁꯤ. ꯑꯁ ꯀꯥꯏꯗꯒꯤ ꯂꯥꯛꯂꯤꯕ ꯋꯥꯈꯜꯅꯣ ꯑꯩꯁꯤꯁꯨ ꯑꯉꯥꯡꯁꯤꯗ? ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯆꯤꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ. ꯍꯣꯏ ꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯁ꯭ꯋꯥꯏꯗ ꯐꯤ ꯌꯣꯟꯐꯝ ꯀꯩꯊꯦꯜ ꯑꯃ ꯍꯥꯡꯂꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯍꯥꯏ ꯏꯃꯥꯁꯤ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯏꯟꯅꯅꯕ ꯐꯤ ꯃꯆꯨ ꯑꯃꯇꯅꯦ ꯂꯩꯅꯨ ꯑꯩꯈꯣꯏꯅꯤ ꯈꯜꯂꯝꯂꯤꯕꯅꯤꯅꯦ. ꯑꯁ ꯑꯗꯨꯒꯤ ꯋꯥꯕꯨ ꯈꯜꯂꯨꯔꯅꯨ ꯏꯃꯥꯗꯤꯅꯦ. ꯇꯨꯇꯨ ꯑꯁꯤꯒꯤ ꯇꯟꯗꯟ ꯃꯆꯨꯁꯦ ꯑꯁꯤ ꯍꯦꯛ ꯏꯜꯂꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯅꯦꯛ ꯆꯣꯡꯊꯣꯛꯅꯕ. ꯍꯦꯔꯥ ꯃꯁꯤꯒꯤ ꯆꯟꯗꯥꯟꯁꯤꯗꯤ ꯃꯁꯤꯗꯤ ꯃꯃꯥ ꯑꯩꯕꯨ ꯁꯤꯗꯔꯒ ꯃꯥꯅ ꯀꯔꯤ ꯅꯨꯡꯉꯥꯏꯔꯤꯅꯣꯁꯦ. ꯂꯩꯆꯤꯜ ꯃꯌꯥꯒꯗꯨ ꯈꯤꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯍꯣ ꯏꯃꯥꯗ ꯄꯛꯆꯗꯧꯕ ꯃꯆꯨꯗꯣ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ. ꯍꯩ ꯁꯅꯥ ꯍꯨꯟꯗꯣꯛꯄ ꯅꯪꯀꯣ ꯅꯪ ꯁꯤꯅꯤ ꯍꯩ ꯅꯪ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯅꯣꯡꯃꯗꯤ ꯂꯩꯆꯤꯜ ꯂꯦꯝꯕꯤ ꯁꯅꯥꯗ ꯇꯥꯛꯂꯝꯗ ꯃꯥꯅ ꯁꯥꯔꯨꯕ ꯃꯔꯩ ꯄꯔꯦꯡ ꯑꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯝꯃꯤ. ꯁꯤ ꯄꯤꯔꯗꯤ ꯂꯦꯝꯕꯤ ꯁꯅꯥꯁꯦ ꯑꯩꯅ ꯉꯁꯤ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯄ ꯌꯥꯔꯅꯤ. ꯑꯗꯩꯗꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯅꯤ. ꯑꯩꯈꯣꯏꯅꯤ ꯎꯅꯐꯝꯁꯤꯗꯅꯦ ꯍꯦꯛꯇ ꯉꯥꯏꯔꯒꯦ. ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯦꯝꯕꯤ ꯁꯅꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯅꯥ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯂꯩꯆꯤꯜꯅ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ. ꯂꯦꯝꯕꯤ ꯁꯅꯥ ꯃꯍꯥꯛꯀ ꯎꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯍꯥꯏ. ꯍꯣ ꯇꯥꯕꯣ ꯔꯥꯖꯥꯎ ꯑꯩꯈꯣꯏꯅꯤ ꯆꯦꯟꯗꯧꯕ ꯀꯨꯏꯁꯨ ꯀꯨꯏꯗ꯭ꯔꯕꯁꯤꯕꯨ ꯅꯪꯅ ꯑꯗꯨꯝ ꯄꯥꯈꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯍꯣ ꯏꯆꯦ ꯃꯔꯩ ꯄꯔꯦꯡ ꯑꯃꯇꯪ ꯁꯥꯈꯤꯒꯦ ꯇꯧꯕꯅꯦꯕ. ꯂꯤꯛꯇꯣ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯦꯜꯂꯁꯦꯕ. ꯑꯁ ꯅꯪꯁꯤꯗꯤ ꯉꯥꯏꯉꯝꯈꯤꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ. ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯂꯩꯆꯤꯜ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯃꯔꯩ ꯄꯔꯦꯡ ꯑꯗꯨꯗ ꯃꯄꯤ ꯔꯠꯆꯦꯅ ꯌꯦꯡꯂꯛꯏ. ꯁꯣꯝꯗꯗꯤ ꯋꯥꯔꯤ ꯂꯦꯞꯇꯦ ꯕꯣꯔꯥꯖꯥꯎꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯨ ꯂꯦꯝꯕꯤ ꯁꯅꯥ ꯑꯩ ꯅꯪꯁꯦ ꯃꯤ ꯑꯣꯏꯈꯤꯗ꯭ꯔꯅ ꯌꯥꯝ ꯄꯥꯈꯠꯂꯤ. ꯅꯁꯛ ꯐꯪꯉꯦ ꯇꯞꯇꯥꯏ ꯐꯖꯩ. ꯅꯪꯕꯨ ꯃꯤꯅ ꯐꯥꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ. ꯏꯁ ꯐꯥꯔꯣꯏ ꯀꯩꯁꯨ. ꯑꯗꯨ ꯇꯥꯕꯣ ꯔꯥꯖꯥꯎ ꯑꯩꯒꯤ ꯈꯨꯖꯤ ꯑꯃꯇꯪ ꯁꯥꯕꯤꯌꯣꯕ. ꯈꯨꯖꯤꯗꯣ ꯅꯪꯅ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯦꯜꯂꯁꯦꯕ. ꯂꯦꯝꯕꯤ ꯁꯅꯥ ꯀꯩꯅꯣ ꯑꯩꯕꯨ ꯅꯪꯒꯤ ꯁꯅꯥ ꯅꯍꯥꯟꯗꯁꯨ ꯑꯃ ꯁꯥꯈ꯭ꯔꯤꯗꯨꯗꯤ. ꯑꯗꯨꯗꯤ ꯅꯥꯒꯤ ꯁꯅꯥꯅꯤ. ꯑꯩꯅ ꯍꯥꯏꯁꯤꯅ ꯈꯨꯖꯤ ꯍꯥꯏꯕ. ꯈꯨꯖꯤ ꯁꯥꯕꯤꯌꯣꯕ ꯀꯣꯃꯤ ꯁꯥꯕꯤꯌꯣꯕ ꯀꯣ ꯇꯥꯕꯣ ꯔꯥꯖꯥꯎ. ꯑꯁ ꯂꯦꯝꯕꯤ ꯁꯅꯥ ꯅꯪꯁꯤꯗꯤ ꯁꯅꯥꯁꯦ ꯏꯔꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ. ꯇꯥꯕꯣ ꯔꯥꯖꯥꯎ
ꯁꯅꯥꯗꯨꯕꯨ ꯁꯥꯔꯒ ꯑꯩꯅ ꯈꯣꯡꯕꯥꯗ ꯂꯪꯊꯣꯛꯀꯗ꯭ꯔꯣ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯅꯕꯅꯤ ꯑꯩꯅ ꯁꯅꯥ ꯁꯥꯎ ꯍꯥꯏꯁꯦ. ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯌꯥꯝ ꯁꯥꯅꯤꯡꯗ꯭ꯔꯗꯤ ꯇꯣꯛꯑꯣ, ꯁꯥꯕꯤꯔꯅꯨ ꯑꯝꯇ. ꯑꯁ ꯂꯦꯝꯕꯤ ꯁꯅꯥ, ꯁꯤ ꯅꯤꯡꯉꯥꯏ ꯇꯧꯅꯨ, ꯑꯩ ꯅꯪꯒꯤ ꯈꯨꯖꯤꯗꯣ ꯁꯥꯔꯒꯦꯕꯁꯦ. ꯑꯌꯥ, ꯑꯁꯦꯡꯕꯔ ꯇꯥꯕ ꯔꯥꯖꯥꯎ? ꯈꯣꯏꯃ, ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯥꯕ ꯔꯥꯖꯥꯎ ꯅꯪꯁꯦ. ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥ ꯕꯣꯔꯥꯖꯥꯎꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯟꯁꯤꯜꯂꯤ. ꯇꯥꯟꯖꯥꯗꯨꯗ ꯂꯩꯆꯤꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯞꯅ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯍꯥꯏ. ꯂꯦꯝꯕꯤ ꯁꯅꯥ, ꯅꯪꯒꯤ ꯅꯤꯡꯉꯥꯏꯗꯣ ꯑꯩꯗꯤ ꯏꯐꯝꯗ ꯈꯛꯇ ꯇꯧꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯅꯨꯄꯥ ꯈꯨꯗꯤꯡꯗꯁꯨ ꯇꯧꯕ ꯑꯣꯏꯔꯦ. ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅ ꯆꯠꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯉꯝꯕ ꯑꯣꯏꯌꯣ. ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤ ꯁꯅꯥ, ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗ꯭ꯔꯕꯗꯤꯀꯣ. ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯦ. ꯍꯥꯏꯗꯨꯅ ꯂꯩꯆꯤꯜ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯕꯨ ꯂꯦꯝꯕꯤ ꯁꯅꯥ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯇꯥ ꯂꯩꯆꯤꯜ, ꯅꯪ ꯆꯠꯈ꯭ꯔꯁꯨ ꯃꯔꯩ ꯄꯔꯦꯡꯁꯤꯗꯤ ꯑꯩꯒꯤꯅꯤ ꯇꯝꯈ꯭ꯔꯕꯅꯤꯅ ꯂꯤꯛꯁꯤꯗꯤ ꯄꯤꯔꯝꯃꯣꯗꯅ. ꯂꯩꯆꯤꯜ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯨꯝꯂꯛꯏ. ꯑꯁ ꯂꯦꯝꯕꯤ ꯁꯅꯥ, ꯑꯩꯗꯤ ꯅꯪꯁꯤ ꯁꯅꯥꯗ ꯆꯣꯞꯄ꯭ꯔ ꯈꯛ ꯈꯜꯂꯝꯕꯅꯤ, ꯑꯗꯣ ꯅꯪꯗꯤ ꯏꯀꯥꯏꯕꯁꯨ ꯌꯥꯝ ꯈꯪꯂꯝꯗ꯭ꯔꯦꯅ. ꯁꯤꯁꯦ ꯂꯤꯛꯁꯦ ꯅꯪꯒꯤꯗꯃꯛ ꯁꯥꯔꯨꯕ ꯅꯠꯇꯦ, ꯁꯤꯗꯤ ꯏꯃꯥꯒꯤ ꯂꯤꯛꯅꯤ, ꯑꯗꯨꯅ ꯃꯁꯤꯗꯤ ꯅꯪꯒꯤ ꯅꯠꯇ꯭ꯔꯦꯀꯣ. ꯑꯩ ꯆꯠꯂꯦ. ꯍꯥꯏꯗꯨꯅ ꯂꯩꯆꯤꯜ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ. ꯕꯣꯔꯥꯖꯥꯎ ꯃꯥꯁꯨ ꯂꯦꯝꯕꯤ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥ ꯍꯟꯗꯣꯔꯛꯎ ꯍꯥꯏꯅ ꯂꯥꯎꯔꯤꯕꯗꯨ ꯂꯩꯆꯤꯜ ꯑꯃꯨꯛꯁꯨ ꯅꯣꯛꯅꯣꯛꯇꯨꯅ ꯇꯥꯔꯤ. ꯂꯣꯏꯁꯤꯟꯈꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯋꯥꯔꯤꯗꯤ. ꯑꯗꯨꯕꯨ ꯂꯩꯆꯤꯜ ꯃꯥꯗꯤ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯁꯨꯝ ꯆꯪꯂꯛꯄꯗ ꯂꯩꯅꯨ ꯃꯪꯒꯣꯜ ꯋꯥꯏꯔꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯩꯆꯤꯜ ꯂꯩꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ. ꯂꯩꯅꯣ, ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯏꯕꯣꯛ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯈꯤꯕꯅꯤ. ꯑꯩꯁꯨ ꯏꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯖꯔꯝꯕꯅꯤ. ꯏꯅꯦꯅ ꯏꯕꯨꯡ ꯍꯜꯂꯛꯂꯒ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯔꯝꯃꯤ. ꯌꯨꯝ ꯁꯣ ꯂꯣꯟꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ. ꯑꯗꯣ ꯏꯕꯨꯡ ꯍꯜꯂꯛꯂꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ. ꯂꯩꯅꯣ, ꯉꯥꯏꯈꯣ, ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯒꯦ. ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯉꯣ. ꯍꯣꯏ ꯏꯕꯨꯡ, ꯌꯥꯅꯤ, ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ? ꯂꯩꯅꯣ, ꯋꯥꯍꯩꯒꯤ ꯃꯨꯟꯅ ꯇꯥꯎꯀꯣ. ꯅꯪ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯁꯦꯡꯅ ꯈꯨꯝꯃꯣ. ꯑꯧ, ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯕꯨꯡ. ꯏꯅꯦꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ. ꯐꯅꯦꯛ ꯐꯤꯔꯣꯜ ꯑꯍꯟꯕꯒꯁꯨ ꯌꯥꯝ ꯄꯤꯕꯤ. ꯑꯗꯨꯒ ꯏꯅꯦꯗꯤ ꯃꯕꯨꯛꯁꯨ ꯐꯩ. ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯕꯨꯡ. ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯁꯤꯔꯣ? ꯂꯩꯅꯤ ꯏꯕꯨꯡ. ꯏꯃꯥꯅ ꯍꯛꯆꯥꯡ ꯈꯖꯤꯛꯀꯠꯂꯛꯂꯁꯨ ꯑꯩ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯂꯒꯦ ꯈꯜꯂꯤꯅꯤ ꯍꯧꯖꯤꯛꯇꯤ. ꯑꯁ ꯂꯩꯅꯣ, ꯑꯗꯨꯒꯤ ꯈꯨꯂꯥꯛꯇꯨ ꯅꯠꯇꯦ. ꯅꯪꯁꯦ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯣꯏꯗꯧꯅꯤ. ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯂꯩꯔꯗꯣꯏꯅꯤ ꯑꯩꯅ ꯍꯥꯏꯁꯦ. ꯑꯗꯨꯗꯤ ꯏꯕꯨꯡ ꯐꯔꯛ ꯇꯥꯅꯤꯗ. ꯌꯨꯝꯗꯁꯨ ꯏꯃꯥ ꯂꯩꯕꯅꯤꯅ ꯑꯃꯨꯛꯇꯤ ꯑꯩꯁꯨ ꯍꯟꯗꯕ ꯌꯥꯔꯣꯏꯌꯦ. ꯂꯩꯅꯣ, ꯅꯪꯁꯤꯕꯨ ꯐꯅꯁꯨ ꯆꯥꯎꯔꯦ. ꯅꯀꯣꯛꯇꯨꯕꯨ ꯂꯩꯁꯥꯕꯤꯒ ꯑꯝꯇ ꯐꯥꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯂꯩꯁꯥꯕꯤꯕꯨꯗꯤ ꯐꯥꯔꯦ ꯏꯕꯨꯡ. ꯃꯤꯅ ꯅꯨꯡꯁꯤꯁꯨ ꯌꯥꯝ ꯍꯥꯏꯔꯛꯑꯦꯗ. ꯃꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯗ. ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯌꯨꯝꯗ ꯍꯟꯕ yaroy. ꯅꯪ ꯑꯩꯅ ꯐꯥꯔꯗꯧꯅꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯕꯣꯛ, ꯑꯩꯅ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ? ꯂꯥꯟꯕꯒꯤ ꯅꯠꯇꯦ. ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯊꯣꯏꯗꯣꯏꯕ ꯉꯁꯤꯗꯒꯤ. ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯐꯨꯅꯤ ꯏꯕꯣꯛ. ꯏꯅꯦꯅꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯅꯤ. ꯑꯗꯨ ꯐꯠꯇꯦ ꯏꯕꯣꯛ. ꯌꯥꯔꯣꯏ. ꯑꯩꯗꯤ ꯅꯪ ꯆꯦꯜꯂꯅꯤ. ꯊꯣꯡꯒ ꯂꯣꯏ ꯂꯣꯟꯁꯤꯜꯂꯗꯧꯅꯤ ꯑꯩꯅ. ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯂꯨꯍꯣꯡꯕ ꯊꯤꯟꯕ ꯆꯠꯂꯝꯃꯅꯤ. ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯍꯜꯂꯛꯈꯤꯔꯣꯏ. ꯃꯇꯝꯁꯨ ꯐꯅ ꯊꯦꯡꯂꯦ. ꯅꯪ ꯑꯩꯉꯣꯟꯗ ꯆꯦꯜꯂꯦꯀꯣ ꯑꯗꯨꯗꯤ. ꯏꯕꯣꯛ, ꯑꯩ ꯆꯦꯟꯕ ꯀꯤꯖꯩ. ꯏꯕꯣꯛ, ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ. ꯑꯩ ꯆꯠꯂꯒꯦ. ꯍꯩ, ꯏꯕꯨꯡ. ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯕꯨꯡꯂꯣ? ꯅꯨꯡꯁꯤꯕ ꯀꯧ. ꯍꯧꯖꯤꯛꯃꯛ ꯀꯧ ꯑꯩꯉꯣꯟꯗ. ꯏꯕꯨꯡꯗꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯕ ꯀꯧꯗꯣꯏꯅꯣ? ꯃꯁꯤ ꯀꯧ ꯍꯧꯖꯤꯛꯃꯛ. ꯀꯧ ꯍꯥꯏꯕꯅꯦ. ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯦꯜꯂꯣꯔ ꯑꯩꯅ? ꯆꯦꯜꯂꯣꯔꯕ? ꯍꯣꯏ ꯀꯧꯒꯦ. 이봉 ꯅꯨꯡꯁꯤꯕ. 이봉도 야우더비더 좀 더 그거 하빈이 는 거. ꯅꯨꯡꯁꯤꯕ. 야래 ꯑꯗꯨꯗꯤ ꯅꯪ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ. ꯑꯗꯨꯒꯅꯦ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯥꯛ ꯊꯣꯡꯕ ꯂꯥꯛꯀꯗꯧꯕ. ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯌꯨ. ꯂꯥꯛꯀꯅꯤ. ꯂꯥꯛꯇ꯭ꯔꯗꯤ ꯅꯪꯒꯤꯅ ꯐꯥꯔꯒ ꯐꯨꯕ. ꯌꯥꯕ꯭ꯔꯥ? ꯌꯥꯏ.
ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨꯗꯤ ꯅꯪ ꯃꯪ ꯊꯥꯔꯣ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯩꯆꯤꯜ ꯂꯩꯅꯨꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯅꯨ ꯇꯥꯇꯨ ꯇꯥꯇꯨ ꯃꯁꯥꯒꯗꯨ ꯃꯇꯨ ꯏꯄꯣꯟ ꯄꯣꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯆꯤꯜ ꯂꯩꯅꯨꯕꯨ ꯎꯕꯗ ꯃꯗꯣꯝ ꯅꯣꯛꯇꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯂꯥꯛꯁꯨ ꯂꯥꯛꯏꯅꯦ ꯃꯁꯦ ꯑꯩꯗꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯃꯁꯤ ꯌꯦꯡꯀꯣ ꯂꯛꯅꯒꯤ ꯉꯁꯤꯁꯨ ꯈꯪꯅꯤ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯆꯤꯜ ꯂꯩꯅꯨꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏ, ꯑꯣꯏ ꯅꯪ ꯁꯤꯗ ꯂꯥꯎ꯫ ꯏꯕꯨꯡ, ꯀꯔꯤ? ꯑꯩꯅ ꯑꯗꯨꯏ ꯃꯤꯡꯗꯨ ꯀꯧꯔꯛꯀꯅꯨ ꯍꯥꯏꯔꯒ? ꯏꯅꯦꯒꯤ ꯃꯃꯥꯡꯗ ꯀꯃꯥꯏꯅ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯀꯧꯗꯣꯏꯅꯣ? ꯑꯗꯨꯏ ꯁꯨꯝ ꯏꯕꯨꯡ ꯀꯧꯕꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗ ꯏꯕꯨꯡ ꯀꯧꯔꯁꯨ ꯑꯩ ꯏꯇꯣꯝꯇ ꯂꯩꯔꯤꯀꯥꯟꯗꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯔꯛꯀꯗꯕ, ꯈꯪꯂꯕ꯭ꯔꯣ? ꯅꯨꯡꯁꯤꯕ ꯍꯥꯏꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯣꯏ꯫ ꯀꯧꯔꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ꯫ ꯋꯥ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯤ, ꯀꯩꯒꯤ ꯀꯧꯗꯣꯏꯅꯣ? ꯑꯁ, ꯆꯥ ꯄꯨꯖꯔꯧꯔꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯀꯣꯏ ꯊꯥꯡꯉꯣ꯫ ꯅꯨꯡꯁꯤꯕ, ꯆꯥ ꯄꯨꯖꯔꯛꯎꯔꯥ? ꯂꯩꯆꯤꯜ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯆꯤꯡꯈꯠꯂꯒ ꯅꯣꯛꯇꯨꯅ ꯍꯥꯏ, ꯍꯣꯏ ꯅꯨꯡꯁꯤꯕꯤ, ꯄꯣꯔꯣꯁꯣ ꯆꯣꯆꯣ꯫ ꯂꯩꯅꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯩꯆꯤꯜ ꯃꯇꯣꯝꯇ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯇꯨꯅ ꯍꯥꯏꯖꯩ, ꯑꯁ, ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯔꯤ꯫ ꯃꯤꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯗꯣꯝ ꯅꯣꯛꯂꯤꯉꯩ ꯇꯣꯝꯕꯤ ꯁꯅꯥ ꯏꯃꯨꯡꯗꯒꯤ ꯁꯠꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯁꯅꯥ ꯍꯨꯟꯗꯣꯛꯄ, ꯅꯪ ꯃꯁꯤꯒꯤ ꯃꯔꯩ ꯄꯔꯦꯡꯁꯤ ꯀꯅꯥꯅ ꯄꯤꯅꯕ ꯁꯥꯔꯤꯅꯣ? ꯍꯥ? ꯅꯠꯇꯦ, ꯁꯤꯕꯨ ꯂꯧꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯁꯥꯔꯤꯕ꯭ꯔꯥꯏꯃꯤ? ꯍꯩ ꯆꯟꯗꯥ ꯅꯪꯕꯣ! ꯑꯁ, ꯍꯣꯏ ꯃꯥ, ꯃꯔꯩ ꯄꯔꯦꯡꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯤꯁꯤꯔꯅ ꯁꯥꯔꯨꯕꯅꯦ꯫ ꯏꯃꯥꯒꯤ ꯑꯣꯏꯊꯣ, ꯅꯨꯄꯤ ꯑꯃꯈꯛ ꯀꯣꯏꯖꯕꯗꯨꯁꯨ ꯅꯨꯄꯥꯅꯕꯨ ꯐꯪꯈ꯭ꯔꯦꯌꯦ꯫ ꯇꯨ ꯏꯃꯥꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯍꯥ? ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ꯫ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯄꯤꯈꯤꯕꯗꯨꯗꯤ ꯀꯝꯗꯧꯕ? ꯍꯥ? ꯑꯣ, ꯂꯦꯝꯅ ꯃꯥꯡꯖꯔꯦ, ꯀꯥꯟꯅꯗꯦ꯫ ꯅꯨꯄꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯃꯣꯏꯅꯅꯦ ꯀꯣꯏꯔꯒꯦ, ꯁꯣꯅꯣ ꯁꯨꯕꯤ ꯑꯃ꯫ ꯍꯩ, ꯇꯧꯅꯨ꯫ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯏꯃꯥ ꯊꯤꯒꯦ, ꯅꯪꯅ ꯑꯃꯨꯛ ꯊꯤꯔꯨꯔꯅꯨꯀꯣ꯫ ꯏꯃꯥ, ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯤꯖꯒꯦ꯫ ꯏꯃꯥꯅ ꯊꯤꯕ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯤꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦꯕ꯫ ꯏꯃꯥꯅ ꯊꯤꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯏꯃꯥꯒꯤ ꯑꯣꯏꯊꯣꯛ, ꯑꯩꯗꯤ ꯂꯧꯕ ꯉꯝꯃꯣꯏꯀꯣ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯂꯤꯁꯤꯅ ꯀꯅꯥ? ꯍꯥꯏꯌꯨꯅꯦ, ꯀꯅꯥꯅꯣꯕ? ꯍꯣ, ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯕ ꯂꯩꯅꯨꯁꯦ ꯑꯁꯤ ꯄꯥꯝꯃꯤ, ꯑꯁꯤ ꯑꯣꯏꯅ ꯂꯧꯖꯔꯒꯦ ꯑꯩꯗꯤ꯫ ꯍꯥ? ꯂꯩꯅꯨꯕꯣ? ꯍꯩ, ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯎꯔ ꯅꯪ? ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ? ꯍꯣꯏ ꯃꯥ, ꯈꯨꯄꯥꯛꯀꯗꯣ ꯀꯣꯟꯅ ꯊꯥꯔꯣ꯫ ꯂꯩꯅꯨꯁꯦ ꯏꯆꯝꯁꯨ ꯆꯝꯖꯩ, ꯃꯇꯣꯝꯇꯁꯨ ꯄꯣꯛꯏ꯫ ꯃꯄꯥꯝꯒꯤ ꯃꯤ ꯍꯥꯏꯔ ꯏꯅꯦ ꯇꯣꯝꯕꯤ ꯅꯠꯇꯅ ꯀꯅꯥꯝ ꯂꯩꯇꯦ, ꯃꯔꯝꯁꯨ ꯃꯣꯛꯏ꯫ ꯑꯋꯥꯕ ꯃꯁꯛꯁꯨ ꯈꯪꯉꯤ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯨ ꯃꯥꯗꯤ ꯂꯣꯏ ꯈꯪꯉꯤ꯫ ꯃꯁꯛꯁꯨ ꯐꯖꯩ, ꯑꯗꯨꯅ ꯃꯥ ꯑꯣꯏꯅ ꯂꯧꯕꯅ ꯐꯠꯇ꯭ꯔꯣ? ꯑꯗꯨꯒꯅꯦ ꯏꯃꯥ, ꯃꯥꯗꯤ ꯁꯅꯥ ꯁꯥꯎꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯐꯩ꯫ ꯍꯩ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯑꯗꯨ ꯑꯗꯥꯒ ꯂꯣꯏ ꯇꯣꯛꯑꯣ ꯏꯃꯥ꯫ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕꯤ, ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯕꯤ ꯅꯨꯄꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯑꯩ ꯂꯧꯖꯔꯒꯦꯕ꯫ ꯍꯌꯦꯡ ꯁꯨꯅꯤꯡꯗꯕꯤ ꯅꯨꯄꯤ ꯂꯧꯔꯒ ꯏꯃꯥꯒ ꯑꯃꯨꯛ ꯈꯠꯅꯔꯛꯇꯧ ꯁꯔꯨꯛꯄꯨꯗꯤ꯫ ꯍꯣꯏꯗ ꯐꯔꯦ ꯇꯁꯤꯅ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯗꯨꯅ ꯁꯨꯝꯗꯧ ꯃꯥꯜꯂꯦꯕ꯫ ꯑꯣ, ꯁꯨꯝꯗꯣꯏꯅꯦ, ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ꯫ ꯂꯩꯅꯨꯁꯦ, ꯑꯩ ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯒꯦ ꯏꯃꯥ꯫ ꯀꯨꯏꯅ ꯊꯝꯂꯒ ꯃꯤꯒꯤ ꯃꯣꯏꯈ꯭ꯔꯗꯤ ꯑꯩ ꯉꯥꯎꯔꯅꯤꯕ ꯀꯣ ꯏꯃꯥ꯫ ꯍꯥꯏ, ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯆꯦꯟꯕꯗꯤ ꯐꯖꯗ꯭ꯔꯦ꯫ ꯅꯪꯁꯨ ꯅꯪ ꯃꯔꯨꯞ ꯑꯃꯒꯤ ꯌꯨꯝꯗ ꯆꯦꯜꯂꯨꯔꯣ, ꯑꯗꯨꯒꯅꯦ ꯏꯃꯥ ꯑꯗꯨꯝ ꯅꯣꯏ ꯑꯅꯤꯕꯨ ꯂꯧꯕ ꯂꯥꯛꯂꯒꯦ꯫ ꯑꯧ, ꯑꯗꯨꯅ ꯐꯔꯦ ꯏꯃꯥ꯫ ꯑꯗꯨꯗꯤ ꯉꯁꯤꯁꯦ ꯑꯩ ꯅꯨꯄꯤ ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦꯅꯦꯀꯣ꯫ ꯐꯔꯦ, ꯍꯦꯛꯇ ꯆꯦꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩ ꯆꯠꯂꯦꯍꯦ ꯏꯃꯥ ꯑꯗꯨꯗꯤ꯫ ꯍꯥꯏ, ꯉꯥꯏꯈꯣꯅꯦ ꯒꯙꯥ ꯅꯪꯕꯣ, ꯅꯨꯄꯤ ꯄꯨꯗ꯭ꯔꯦꯅꯦ ꯅꯪꯅ ꯆꯠꯂꯤꯗꯣ꯫ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯅꯨꯄꯤꯁꯤ ꯌꯥꯎꯗꯅ ꯅꯇꯣꯝꯇ ꯆꯦꯟꯒꯦꯔꯣ? ꯍꯩꯃꯥ, ꯍꯣꯏꯅꯦ, ꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯁꯨꯃꯥꯏꯅ ꯃꯤ ꯀꯅꯥꯝꯇ ꯇꯧꯅꯗꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜꯁꯦ ꯆꯃꯝꯅꯔꯣꯏꯅꯤꯃ꯫ ꯑꯁꯨꯝꯅ ꯂꯩꯅꯨ ꯂꯩꯆꯤꯜꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯑꯍꯜ ꯂꯃꯟꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯃꯈꯣꯏꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯋꯥꯕꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕꯤ ꯂꯩꯅꯨ ꯂꯩꯆꯤꯜꯒ ꯊꯨꯡꯅꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯁꯅꯥꯗ ꯆꯣꯞꯂꯨꯕꯗꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯃꯍꯥꯛꯇꯤ ꯂꯩꯆꯤꯜꯁꯨ ꯐꯪꯍꯧꯗ ꯕꯣꯔꯥꯖꯥꯎꯁꯨ ꯊꯨꯡꯅꯍꯧꯗ ꯀꯞꯇꯨꯅ ꯂꯩꯍꯧꯈꯤ꯫ ꯏꯃꯨꯡ ꯑꯃꯗ ꯃꯆꯥ ꯑꯅꯤ ꯇꯔꯛ ꯄꯣꯛꯆꯕꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ꯫ ꯃꯆꯥ ꯑꯍꯜ ꯑꯣꯏꯕꯅꯤ ꯊꯥꯗꯣꯏ ꯃꯥꯅ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯇꯣꯟ ꯑꯇꯥꯅꯤ ꯂꯩꯁꯦꯝꯕ ꯃꯥꯅ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ
ꯂꯨꯅ ꯇꯧꯖꯩꯗꯣ ꯃꯆꯥ ꯑꯅꯤꯕꯨ ꯏꯪꯅ ꯆꯤꯡꯅ ꯇꯔꯛ ꯇꯔꯛ ꯄꯥꯟꯖꯕꯅꯤ ꯇꯣꯝꯕꯒꯤ ꯏꯃꯨꯡꯁꯤ꯫ ꯊꯥꯗꯣꯏꯅ: ꯅꯥꯎ, ꯅꯪ ꯃꯍꯩꯁꯪꯗ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯂꯩꯁꯦꯝꯕꯅ: ꯆꯠꯇꯣꯏꯅꯦ ꯆꯦ, ꯑꯩꯒꯤ ꯐꯨꯔꯤꯠꯁꯦ ꯉꯔꯥꯡꯒꯤ ꯍꯦꯟꯅ ꯎꯐꯨꯜ ꯆꯥꯏꯁꯤꯜꯂꯛꯏꯕ, ꯏꯃꯥꯗ ꯍꯥꯏꯕ ꯀꯤꯕꯩ ꯍꯥꯏꯗ꯭ꯔꯦ꯫ ꯉꯔꯥꯡꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯇꯣꯞꯄ ꯑꯃ ꯍꯦꯛ ꯂꯤꯠꯂꯣ, ꯑꯗꯨꯒꯤ ꯎꯐꯨꯜ ꯇꯩꯕꯗꯨꯅ ꯈꯣꯡꯕꯥꯜꯗ ꯅꯝꯁꯤꯜꯂꯝꯃꯣ꯫ ꯊꯥꯗꯣꯏꯁꯤ ꯆꯍꯤ 11 ꯁꯨꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯂꯩꯁꯦꯝꯕꯒ ꯆꯍꯤ 4ꯗꯤ ꯈꯦꯠꯅꯕꯅꯤ꯫ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡ ꯁꯣꯏꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯕꯅꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯃꯆꯦꯅ ꯍꯥꯏꯕꯗꯨ ꯁꯣꯏꯗꯦ ꯈꯪꯕ ꯅꯠꯇꯦ꯫ ꯑꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕ ꯎꯐꯨꯜ ꯇꯩꯕ ꯐꯨꯔꯤꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡꯒꯤ ꯈꯣꯡꯕꯥꯜꯗ ꯆꯠꯇꯨꯅ ꯅꯝꯁꯤꯜꯂꯝꯂꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯂꯩꯁꯦꯝꯕꯅ: ꯏꯆꯦ, ꯏꯃꯥꯗꯣ ꯆꯥꯛ ꯂꯣꯏꯈ꯭ꯔꯖꯥꯠꯂꯣ? ꯁꯤꯟꯇꯥꯛꯄꯅ ꯊꯦꯡꯅ ꯂꯥꯛꯑꯦꯅ ꯉꯔꯥꯡ ꯌꯥꯝ ꯆꯩꯌꯦ꯫ ꯊꯥꯗꯣꯏꯅ: ꯈꯪꯗꯤꯌꯦ, ꯑꯣꯀꯣꯟꯗ ꯂꯩꯔꯝꯒꯅꯤ, ꯑꯝꯇ ꯌꯦꯡꯉꯨꯁꯣ꯫ ꯑꯩꯁꯨ ꯏꯁꯩ ꯇꯝꯕ ꯆꯠꯂꯗꯣꯏꯅꯤ, ꯏꯇꯥ ꯏꯕꯦꯝꯃꯨ ꯂꯥꯛꯑꯅꯤ꯫ ꯂꯩꯁꯦꯝꯕꯅ: ꯏꯃꯥꯕꯣꯛ ꯏꯕꯦꯝꯃꯨꯗꯣ ꯏꯆꯦꯒꯤ ꯏꯇꯥꯔꯣ? ꯍꯩꯃꯥ, ꯑꯩ ꯏꯃꯥꯕꯣꯛ ꯏꯕꯦꯝꯃꯨ ꯄꯟꯈꯤꯕ꯭ꯔꯣ? ꯂꯩꯁꯦꯝꯕꯅ: ꯍꯧꯖꯤꯛ ꯏꯆꯦꯅ ꯏꯇꯥ ꯏꯕꯦꯟꯅꯨ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯗꯤ꯫ ꯊꯥꯗꯣꯏ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ: ꯇꯜꯂꯤꯍꯦ ꯑꯩꯁꯤꯗꯤ, ꯍꯟꯅꯨꯗꯧꯔꯁꯤꯐꯥꯎ ꯋꯥ ꯉꯥꯡꯕ ꯑꯗꯨꯝ ꯁꯣꯏꯔꯒ ꯂꯩꯔꯤ꯫ ꯃꯤ ꯃꯃꯥꯡꯗꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛꯇ ꯍꯥꯏꯔꯨꯏ꯫ ꯏꯇꯥ ꯕꯦꯝꯆꯥ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯃꯣꯏ ꯏꯃꯥꯕꯣꯛꯀꯤ ꯃꯃꯤꯡ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯁꯣꯏꯗꯅ꯫ ꯑꯗꯣ ꯏꯃꯥꯗꯣ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯁꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅ ꯃꯆꯦꯅ ꯍꯥꯏꯕꯩ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯦꯝꯕ ꯑꯣꯀꯣꯟꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯃꯥꯗꯨꯕꯨ ꯀꯔꯝꯅ ꯑꯣꯀꯣꯟꯗ ꯂꯩꯔꯝꯒꯅꯤ? ꯃꯃꯥ ꯂꯩꯔꯝꯗꯕꯗꯨꯗ ꯂꯩꯁꯦꯝꯕ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯏꯆꯦ, ꯏꯃꯥꯗꯤ ꯂꯩꯁꯨ ꯂꯩꯍꯧꯗꯅ꯫ ꯀꯔꯤꯅꯣ, ꯂꯩꯔꯝꯅꯤꯌꯦ, ꯑꯩꯈꯣꯏ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦꯁꯦ ꯏꯃꯥꯅ ꯈꯪꯕꯅꯤꯅ ꯆꯠꯊꯣꯛꯑꯝꯃꯣꯏꯗ꯫ ꯅꯪ ꯌꯦꯡꯉꯨꯁꯣ ꯊꯥꯖꯗ꯭ꯔꯒ꯫ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯗꯨꯅ: ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ? ꯏꯆꯦꯅ ꯏꯃꯥꯗꯤ ꯑꯣꯀꯣꯟꯗ ꯂꯩꯔꯝꯅꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯏꯅꯥꯈꯨꯟꯕꯤꯅ: ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯍꯩꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯊꯥꯗꯣꯏꯅ: ꯑꯩ ꯀꯔꯝ ꯀꯥꯟꯗ ꯏꯃꯥꯁꯦ ꯑꯣꯀꯣꯟꯗ ꯂꯩ ꯍꯥꯏꯗꯨꯗꯤ? ꯏꯅꯥꯈꯨꯟꯕꯤꯅ: ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯝꯗꯣꯏꯗꯣ ꯏꯃꯥꯁꯨ ꯈꯪꯏ꯫ ꯅꯣꯡꯃꯇ ꯋꯥꯁꯤ ꯆꯨꯝꯅ ꯉꯥꯡꯕ ꯍꯩꯇ꯭ꯔꯕꯅꯤ ꯅꯪ ꯑꯃ꯫ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯃꯤꯃꯥꯡꯗ ꯊꯣꯛꯄꯗ ꯆꯣꯞꯄ ꯌꯥꯝ ꯅꯪꯂꯛꯈꯤꯅꯤ ꯅꯪꯀꯣ ꯅꯪ꯫ ꯍꯧꯖꯤꯛꯇꯒꯤ ꯋꯥꯈꯜꯗꯣ ꯈꯟꯊꯔꯒ ꯉꯥꯡꯕ ꯈꯔ ꯇꯝꯖꯧꯀꯣ꯫ ꯂꯩꯁꯦꯝꯕꯅ: ꯏꯃꯥꯅ ꯍꯧꯖꯤꯛ ꯏꯆꯦꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯈꯤꯅꯦ ꯍꯥꯏꯗꯅ, ꯉꯁꯥꯏ ꯏꯆꯦꯅꯗꯤ ꯃꯥꯁꯦ ꯍꯟꯅꯨꯔꯅꯤ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯕꯅꯤ꯫ ꯊꯥꯗꯣꯏꯅ: ꯑꯗꯨ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ? ꯁꯣꯏꯕ ꯍꯥꯏꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯕ꯭ꯔꯣ? ꯄꯥꯎ ꯌꯥꯝ ꯇꯝꯖꯅꯤꯡꯕ꯭ꯔꯣ ꯅꯪ? ꯌꯥꯔꯦ, ꯅꯊꯧꯗꯣ ꯆꯠꯅꯕ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯨꯔꯁꯨ꯫ ꯏꯃꯥ ꯆꯥꯛ ꯊꯤꯔꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨ ꯆꯥꯛ ꯈꯔ ꯆꯥꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯆꯠꯀꯗꯕꯗꯨ ꯆꯠꯅꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯏꯁꯩ ꯇꯝꯐꯝ ꯁꯪ ꯑꯗꯨ ꯌꯧꯔꯕꯗ ꯃꯇꯥ ꯕꯦꯝꯆꯥꯒ ꯏꯁꯩ ꯑꯧꯔꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯐꯤ ꯏꯁꯦ ꯁꯦꯒꯥꯏꯕꯗꯨ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯀꯥꯡꯒ꯭ꯔꯨ ꯃꯇꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯉꯛꯂꯤ ꯃꯉꯥꯜꯗꯨ꯫ ꯅꯍꯥꯟ ꯃꯈꯩ ꯎꯔꯨꯗꯕꯅꯤ ꯃꯉꯥꯜꯗꯨ ꯊꯥꯗꯣꯏ ꯃꯥꯅ꯫ ꯑꯗꯨꯕꯨ ꯃꯉꯥꯜ ꯃꯥꯗꯤ ꯊꯥꯗꯣꯏ ꯍꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯩꯗꯨ ꯇꯝꯗ꯭ꯔꯤꯉꯩꯗꯒꯤ ꯃꯉꯥꯜ ꯃꯥꯅ ꯍꯥꯟꯅ ꯇꯝꯂꯛꯄꯅꯤ꯫ ꯊꯥꯗꯣꯏꯅ: ꯏꯃꯥ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯅꯧꯕ ꯃꯥꯜꯂꯤꯀꯣ? ꯕꯦꯝꯆꯥꯅ: ꯏꯇꯥ, ꯑꯩ ꯏꯇꯥꯅꯤ, ꯏꯃꯥ ꯍꯥꯏꯅꯣ꯫ ꯑꯣꯍꯣꯏꯕꯥ, ꯑꯗꯣ ꯑꯁꯤ ꯑꯅꯧꯕ ꯁꯥꯇ꯭ꯔ ꯑꯣꯏꯔꯖꯥꯠꯂꯣ? ꯅꯍꯥꯟꯈꯩ ꯎꯗꯦꯀꯣ? ꯕꯦꯝꯆꯥꯅ: ꯅꯠꯇꯦꯍꯦ, ꯑꯩꯈꯣꯏꯅ ꯇꯝꯗ꯭ꯔꯤꯀꯥꯟꯗꯒꯤ ꯃꯥꯅ ꯍꯥꯟꯅ ꯇꯝꯂꯝꯂꯕꯅꯤ꯫ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯈꯣꯜ ꯌꯥꯝ ꯐꯖꯕꯅꯤ꯫ ꯊꯥꯗꯣꯏꯅ: ꯑꯩ ꯅꯍꯥꯟꯈꯩ ꯎꯗꯤꯌꯦ, ꯅꯍꯥꯟꯈꯩꯅꯅꯦ ꯀꯥ ꯇꯣꯉꯥꯟꯅ ꯇꯧꯔꯝꯃꯤꯗꯅ, ꯑꯗꯨꯏꯅꯦ ꯅꯪꯅ ꯈꯪꯗ꯭ꯔꯤꯗꯣ꯫ ꯉꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯅꯤ ꯍꯥꯏꯕꯅꯤ, ꯑꯔꯤꯕ ꯁꯥꯇ꯭ꯔꯈꯩꯒ ꯁꯨꯔ ꯑꯧꯔꯥꯏꯃꯤꯟꯅꯕ ꯌꯥꯅꯕ꯫ ꯑꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯤꯟꯇꯥꯛꯄ ꯀꯨꯕꯦꯔ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯨꯕꯦꯔꯅ: ꯑꯉꯥꯡꯁꯥ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯃꯇꯝꯁꯦ꯫ ꯅꯈꯣꯏ ꯁꯥꯇ꯭ꯔ ꯑꯔꯤꯕ ꯑꯅꯧꯕꯁꯦ ꯄꯨꯟꯁꯤꯟꯅꯕ ꯁꯤꯜꯂꯤꯉꯩꯗ ꯃꯉꯥꯜ, ꯅꯪ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯣ? ꯅꯪꯕꯨ ꯈꯔ ꯆꯥꯡ ナꯏꯅ ꯂꯥꯛꯅꯕ ꯇꯧꯅꯦ꯫ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯅ ꯄꯔꯥ ꯂꯧꯊꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯪ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ? ꯉꯁꯤꯒꯤꯗꯤ ꯐꯔꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯦꯞꯇꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯃꯉꯥꯜꯅ: ꯍꯣꯏ ꯑꯣꯖꯥ, ꯑꯩꯈꯣꯏ ꯑꯕꯦꯝꯃꯗꯣ ꯑꯩ ꯆꯠꯄꯗ ꯂꯥꯛꯀꯦꯅ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯕꯩꯅꯤ꯫ ꯄꯥꯕꯅꯁꯨ ꯁꯤꯡꯈꯥꯏꯔꯝꯃꯣ ꯍꯥꯏꯕ, ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯆꯥꯛ ꯊꯣꯡꯂꯝꯂꯒ ꯆꯠꯂꯣ ꯍꯥꯏꯕꯗꯒꯤ ꯊꯣꯡꯂꯝꯂꯒ ꯂꯥꯛꯏꯅꯤ꯫ ꯅꯍꯥꯟꯈꯩ ꯂꯥꯛꯇꯕ ꯌꯥꯎꯕꯗꯣ ꯊꯕꯛ ꯃꯌꯥꯝ ꯍꯥꯏꯔꯛꯄꯒꯤ ꯂꯥꯛꯄ ꯌꯥꯗ꯭ꯔꯤꯅꯤ꯫ ꯀꯔꯤꯅꯣꯅꯦ, ꯅꯨꯄꯥ ꯃꯆꯥ ꯅꯉꯣꯟꯗꯕꯨ ꯀꯔꯤ ꯊꯕꯛ ꯁꯤꯟꯅꯔꯤꯕꯅꯣ?
ꯅꯣꯏ ꯏꯃꯥꯗꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦ? ꯅꯪꯉꯣꯟꯗ ꯆꯥꯛ ꯊꯣꯡꯍꯜꯂꯤꯗꯨꯕꯣ? ꯑꯣꯖꯥ, ꯏꯃꯥ ꯑꯍꯨꯝꯗꯤ ꯃꯣꯏꯒꯤ ꯑꯕꯣꯛꯍꯣꯏꯁꯤꯡꯒꯤ ꯌꯨꯝꯗ ꯂꯩꯈ꯭ꯔꯦ. ꯑꯩꯈꯣꯏ ꯃꯥ ꯑꯁꯦꯡꯕꯗꯣ ꯑꯗꯨꯁꯨ ꯑꯕꯣꯛꯍꯣꯏꯗ ꯂꯩꯈ꯭ꯔꯦ. ꯑꯗꯨꯒ ꯏꯃꯥ ꯑꯃꯅ ꯌꯨꯝ ꯑꯇꯣꯞꯄ ꯑꯃ ꯁꯥꯔꯒ ꯊꯝꯃꯦ ꯑꯩꯈꯣꯏ ꯄꯥꯕꯅ. ꯑꯗꯨꯒ ꯏꯃꯥꯇꯣꯟꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯌꯦ. ꯑꯗꯣ ꯃꯥꯗꯤ ꯃꯈꯨꯠꯇꯣ ꯆꯨꯕ ꯌꯥꯗꯦ ꯍꯥꯏꯌꯦ. ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯩꯅ ꯊꯣꯡꯉꯣ ꯍꯥꯏꯌꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯕꯦꯝꯃꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩ. ꯄꯥꯕꯁꯨ ꯌꯨꯝꯗ ꯇꯣꯏꯅ ꯂꯩꯕꯗꯣ ꯌꯥꯗꯦꯕ. ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯗꯤ ꯏꯃꯥ ꯍꯣꯏ ꯏꯃꯥꯌꯥꯏ ꯍꯣꯏꯅ ꯄꯥꯕꯗ ꯑꯗꯨꯝ ꯆꯩ. ꯑꯗꯨꯏ ꯄꯥꯕꯅ ꯌꯨꯝ ꯑꯇꯣꯞꯄꯗ ꯂꯩꯕ ꯏꯃꯥꯗꯣ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯁꯤꯡ ꯈꯥꯏꯔꯝꯃꯣ ꯍꯥꯏꯕ. ꯑꯗꯨꯏꯅꯦ ꯑꯣꯖꯥ. ꯉꯔꯥꯡꯁꯨ ꯊꯕꯛ ꯊꯨꯅ ꯇꯧꯊꯣꯛꯑꯝꯃꯒ ꯂꯥꯛꯀꯦ ꯇꯧꯔꯒ ꯊꯥꯡꯅ ꯈꯨꯠꯇ ꯂꯦꯟꯈ꯭ꯔꯤꯕ. ꯑꯗꯨꯏ ꯑꯩꯅ ꯀꯞꯄꯒꯤ ꯏꯃꯥꯅ ꯇꯥꯅꯤꯡꯗꯦꯅ ꯐꯨꯔꯤꯕ. ꯑꯗꯨꯏ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯦ. ꯀꯨꯕꯦꯔ, ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯃꯥꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯑꯗꯨ ꯁꯣꯛꯂꯤ. ꯑꯗꯨꯕꯨ ꯃꯤꯒꯤ ꯏꯃꯨꯡꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ. ꯃꯉꯥꯜꯕꯨ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯖꯕ, ꯈꯣꯟꯖꯦꯜ ꯐꯖꯕꯗꯨ ꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠꯆꯅꯤꯡꯕꯅ ꯃꯉꯥꯜꯕꯨ ꯇꯣꯏꯅꯗꯤ ꯂꯥꯛꯍꯟꯅꯤꯡꯉꯤ. ꯀꯨꯕꯦꯔꯅ, ꯑꯗꯣ ꯅꯪꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯏꯁꯩ ꯇꯝꯕ ꯂꯥꯛꯂꯤꯁꯤꯗꯤ ꯉꯥꯡꯗꯕ꯭ꯔꯣ? ꯉꯥꯡꯉꯤ ꯑꯣꯖꯥ. ꯑꯗꯣ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯏꯃꯥꯇꯣꯟꯗ ꯅꯨꯡꯇꯤꯒꯤ ꯉꯥꯡꯉꯤ. ꯏꯃꯥꯇꯣꯟꯅ ꯑꯩꯉꯣꯟꯗ ꯏꯁꯩ ꯇꯝꯕ ꯆꯠꯀꯅꯣ ꯍꯥꯏꯕꯒꯤ. ꯑꯗꯨꯒ ꯑꯩꯁꯨ ꯏꯁꯩ ꯌꯥꯝ ꯇꯝꯅꯤꯡꯕꯒꯤ ꯑꯕꯣꯛꯇ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯏꯅꯦ ꯅꯨꯡꯇꯤꯒꯤ. ꯏꯃꯥꯇꯣꯟꯅ ꯑꯩ ꯆꯠꯇꯅꯕ ꯑꯩ ꯆꯠꯂꯝꯗꯥꯏꯗ ꯍꯦꯛꯇ ꯆꯩ. ꯑꯗꯨꯒ ꯊꯕꯛ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯏ. ꯂꯥꯛꯀꯗꯕꯅꯤ. ꯑꯣꯖꯥꯅ ꯏꯆꯥꯒꯤ ꯃꯍꯩ ꯃꯄꯨꯡ ꯐꯥꯅ ꯇꯝꯕꯤꯒꯅꯤ. ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕꯕꯨ ꯍꯩꯕ꯭ꯔꯅꯦ? ꯍꯩꯌꯦ ꯑꯣꯖꯥ. ꯀꯅꯥꯅ ꯇꯥꯛꯄꯤꯔꯤꯕ? ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯕꯣꯛꯀ ꯑꯗꯨꯝ ꯂꯩꯔꯦ. ꯑꯕꯣꯛꯅ ꯀꯜꯂꯤꯉꯩꯗ ꯑꯕꯣꯛꯅ ꯊꯣꯡꯕꯗꯣ ꯑꯗꯨꯝ ꯎꯕꯒꯤ ꯍꯩꯔꯛꯏꯅꯦ. ꯑꯍꯥꯟꯕ ꯊꯣꯡꯕꯗꯨꯗ ꯆꯦꯡꯗꯣ ꯆꯥꯛ ꯑꯝꯇ ꯑꯣꯜꯂꯨ ꯌꯥꯗ꯭ꯔꯤꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ ꯃꯇꯣꯝꯗ ꯊꯥꯗꯣꯏ ꯃꯥꯁꯨ ꯅꯣꯛꯂꯛꯏ ꯍꯧꯅ. ꯀꯔꯤ ꯈꯜꯂꯨꯕꯅꯅꯣ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯑꯗꯨꯒ ꯄꯥꯠꯇ ꯂꯥꯡ ꯂꯩꯔꯝꯗ꯭ꯔꯦꯌꯦ. ꯍꯧꯅ ꯍꯥꯏꯔꯛꯄꯅꯤ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨ. ꯀꯨꯕꯦꯔꯅ, ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯊꯥꯗꯣꯏ? ꯄꯥꯠꯇ ꯂꯥꯡ ꯂꯩꯔꯝꯗ꯭ꯔꯦꯕꯣ? ꯊꯥꯗꯣꯏ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯒ, ꯑꯣꯖꯥ ꯁꯣꯏꯕꯅꯤ. ꯆꯦꯡꯗꯣ ꯆꯥꯛ ꯑꯣꯜꯂꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ. ꯀꯨꯕꯦꯔꯅ, ꯁꯣꯏꯅꯤ ꯅꯪ. ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯁꯣꯏꯀꯣ. ꯊꯥꯗꯣꯏ ꯏꯀꯥꯏꯔꯗꯨꯅ ꯃꯇꯥ ꯕꯦꯝꯆꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯑꯣꯖꯥ, ꯑꯩꯗꯣ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯕꯩꯅꯦ ꯈꯪꯕ꯭ꯔꯥ? ꯉꯁꯥꯏ ꯄꯥꯠꯇ ꯕꯦꯝꯆꯥ ꯍꯣꯏꯒꯤ ꯂꯥꯡꯗꯣ ꯂꯩꯔꯝꯗꯦ ꯍꯥꯏꯅꯤ. ꯑꯗꯨꯏꯅꯤ. ꯕꯦꯝꯆꯥꯅ, ꯑꯩ ꯀꯥꯏꯗ ꯍꯥꯏꯕ? ꯃꯥꯅ ꯍꯥꯏꯕꯗ ꯁꯣꯏꯈꯩ ꯁꯣꯏꯖꯔꯒ. ꯊꯥꯗꯣꯏ ꯕꯦꯝꯆꯥꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯛꯇꯕꯗꯨꯗ ꯋꯥ ꯊꯩꯗꯣꯛꯂꯒ, ꯑꯣꯖꯥ, ꯂꯧ ꯈꯥꯎꯔꯨꯁꯦ. ꯀꯨꯕꯦꯔꯅ, ꯊꯥꯗꯣꯏ, ꯅꯪꯁꯦ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩꯕꯣ? ꯁꯣꯏꯈ꯭ꯔꯦ ꯑꯣꯖꯥ. ꯍꯣꯏ, ꯌꯥꯔꯁꯦ. ꯍꯧꯅꯕ ꯇꯧꯔꯁꯤ. ꯅꯁꯥ ꯅꯁꯥꯒꯤ ꯈꯨꯠꯂꯥꯏꯗꯣ ꯄꯥꯏꯅꯔꯣ ꯑꯉꯥꯡꯁꯥ. ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯉꯥꯜꯒꯤ ꯋꯥꯔꯤꯗꯨꯅ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯣꯛ ꯃꯆꯥꯗꯨꯗꯤ ꯃꯉꯥꯜꯕꯨ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯔꯤ. ꯊꯥꯗꯣꯏ ꯂꯝꯕꯤꯗ ꯑꯁꯨꯝ ꯕꯦꯝꯆꯥꯒ ꯍꯜꯂꯛꯄꯅꯤ. ꯊꯥꯗꯣꯏꯅ, ꯕꯦꯝꯆꯥ, ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯉꯥꯜ ꯍꯥꯏꯕꯗꯣ ꯌꯥꯝ ꯋꯥꯔꯝꯒꯗ꯭ꯔꯣ? ꯕꯦꯝꯆꯥꯅ, ꯋꯥꯔꯝꯒꯅꯤ ꯏꯇꯥ. ꯑꯩꯗꯤ ꯏꯃꯥꯅ ꯆꯥꯛ ꯊꯣꯡ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗ ꯀꯞꯄꯤꯅꯤ. ꯑꯗꯨꯒ ꯃꯥꯗꯤ ꯐꯨꯁꯨ ꯐꯨꯏ ꯍꯥꯏ, ꯆꯥꯛꯁꯨ ꯊꯣꯡꯍꯜꯂꯦꯌꯦ, ꯑꯗꯨꯒ ꯁꯤꯡꯁꯨ ꯈꯥꯏ ꯍꯥꯏ. ꯃꯥꯁꯨ ꯌꯥꯝ ꯀꯞꯄꯝꯒꯅꯤꯀꯣ. ꯑꯗꯨ ꯏꯇꯥ, ꯅꯪ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ꯭ꯔꯣ? ꯊꯥꯗꯣꯏꯅ, ꯍꯩꯇꯦꯗ, ꯑꯩꯈꯣꯏ ꯅꯥꯎꯁꯨ ꯍꯩꯇꯦ. ꯃꯥꯗꯤ ꯌꯥꯝ ꯍꯩꯀꯣ. ꯑꯗꯨ ꯏꯇꯥ, ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯕꯗꯤ ꯌꯥꯝ ꯂꯥꯏꯀꯣ. ꯏꯁ, ꯅꯪ ꯍꯩꯇ꯭ꯔꯤꯗꯨꯗꯤ. ꯅꯍꯥꯟꯃꯨꯛ ꯍꯪꯒꯥꯝ ꯊꯣꯡꯉꯣ ꯍꯥꯏꯔꯒ ꯊꯤꯔꯩ ꯃꯅꯥꯗꯨ ꯊꯣꯡꯒꯗꯕꯗꯨꯗ ꯂꯩꯉꯥꯡꯒꯤ ꯃꯅꯥ ꯑꯣꯏꯅ ꯍꯦꯛꯑꯒ ꯊꯣꯡꯉꯤꯗꯨꯗꯤ. ꯍꯣ, ꯑꯗꯨꯗꯤꯅꯦ, ꯊꯤꯔꯩ ꯃꯅꯥꯒ ꯂꯩꯉꯥꯡ ꯃꯅꯥꯒ ꯄꯨꯟꯅ ꯍꯧꯃꯤꯟꯅꯕꯗꯨꯗ ꯁꯣꯏꯗꯅ ꯍꯦꯛꯈꯤꯕ. ꯌꯥꯔꯦ. ꯅꯪ ꯃꯔꯩ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ. ꯑꯣꯀꯣꯟ ꯌꯧꯔꯦ. ꯑꯩ ꯆꯪꯖꯍꯧꯔꯒꯦ. ꯅꯪ ꯉꯥꯡꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯣꯀꯣ. ꯑꯌꯥ, ꯏꯇꯥ, ꯅꯪ ꯑꯣꯀꯣꯟꯗ ꯂꯩꯕ꯭ꯔꯣ? ꯌꯨꯝ ꯌꯧꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯅꯦꯕ, ꯑꯩꯗꯤ ꯅꯪ ꯑꯣꯀꯣꯟꯗ ꯂꯩꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ. ꯂꯩꯇꯦ ꯆꯣ. ꯑꯗꯨ ꯏꯇꯥ, ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ. ꯍꯣꯏ ꯏꯇꯥ. ꯊꯥꯗꯣꯏ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯇꯍꯥ ꯃꯃꯥ ꯏꯅꯥꯛ ꯈꯨꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯒ, ꯏꯃꯥ, ꯃꯤ ꯑꯃꯒꯤ ꯃꯃꯥꯁꯦ ꯃꯌꯥꯝ ꯂꯩꯕ꯭ꯔꯣ? ꯍꯩꯃꯥ, ꯕꯦꯝꯃꯥ, ꯀꯔꯤ ꯋꯥꯍꯪꯅꯣ? ꯃꯤ ꯑꯃꯒꯤꯗꯤ ꯃꯃꯥ ꯑꯃꯈꯛ ꯂꯩꯒꯗꯕ. ꯑꯗꯨꯒ ꯃꯃꯥ ꯑꯃꯒꯤꯅ ꯃꯆꯥ ꯃꯌꯥꯝ ꯂꯩꯕ ꯌꯥꯏ. ꯑꯌꯥ, ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯃꯆꯤꯟ ꯌꯥꯝ ꯊꯤꯌꯦ ꯑꯗꯨꯗꯤ. ꯀꯅꯥꯅꯣꯅꯦ ꯅꯨꯄꯥ ꯍꯥꯏꯕ? ꯏꯃꯥ, ꯉꯁꯥꯏꯅꯦ ꯑꯩꯈꯣꯏ ꯁꯪꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯏꯕ. ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯃꯃꯥꯗꯤ ꯌꯥꯝ ꯂꯩ, 4-5 ꯁꯨꯏ ꯍꯥꯏꯕ. ꯑꯣꯍꯣ, ꯃꯄꯥꯗꯣ ꯅꯨꯄꯤ ꯃꯌꯥꯝ ꯊꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯅꯅꯦ ꯍꯥꯏꯗꯣ. ꯃꯥꯒꯤ ꯃꯃꯥ ꯑꯁꯦꯡꯕꯗꯤ ꯑꯃꯈꯛꯅꯤ ꯑꯣꯏꯔꯝꯗꯣꯏꯗꯣ. ꯈꯪꯗꯦ ꯑꯗꯨꯗꯤ. ꯃꯃꯥ 4-5 ꯁꯨꯔꯗꯤ ꯏꯃꯨꯡꯗꯣ
ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯅꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯃꯥꯗꯤ ꯆꯥꯛꯁꯨ ꯊꯣꯡꯍꯜꯂꯦ ꯍꯥꯏ ꯁꯤꯡꯁꯨ ꯈꯥꯏꯍꯜꯂꯦ ꯍꯥꯏ ꯑꯗꯨꯒ ꯐꯨꯁꯨ ꯑꯗꯨꯝ ꯐꯨꯏ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯗꯨꯗꯕꯣ ꯃꯃꯥꯗꯨꯕꯨ ꯃꯆꯥ ꯅꯨꯡꯁꯤꯕꯒ ꯐꯥꯎꯗ꯭ꯔꯕ ꯖꯥꯠꯂꯣ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯉꯥꯡ ꯍꯥꯏꯗꯨꯅꯤ ꯃꯥ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯣ ꯃꯥ ꯉꯔꯥꯡꯁꯨ ꯃꯈꯨꯠꯇꯨ ꯊꯥꯡꯅ ꯁꯣꯛꯑꯦ ꯍꯥꯏ ꯕꯦꯝꯃꯥ ꯃꯤ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯠꯇ ꯃꯥꯟꯅꯗꯕꯅꯤ ꯏꯕꯨꯡꯉꯣꯒ ꯅꯪꯒꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯁꯨꯛ ꯂꯨꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯀꯥꯏꯅꯈꯤꯕ ꯃꯃꯥ ꯌꯥꯎꯗꯅ ꯂꯩꯕ ꯃꯄꯥ ꯌꯥꯎꯗꯅ ꯂꯩꯕ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯨꯞꯇꯣ ꯑꯗꯨꯒꯨꯝꯅ ꯃꯄꯥꯅ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯟꯗꯨꯅ ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯗ ꯊꯝꯕꯤꯕ ꯀꯌꯥꯅꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯔꯨꯞꯇꯨꯁꯨ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯆꯥ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏꯗ ꯊꯝꯃꯁꯤꯔ ꯅꯨꯄꯥꯗꯣ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯤꯌꯦ ꯌꯥꯝꯅ ꯏꯃꯥ ꯌꯥꯝ ꯋꯥꯔꯝꯒꯅꯤꯀꯣ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ ꯏꯆꯥꯁꯤꯗꯤ ꯊꯥꯗꯣꯏ ꯃꯉꯥꯜꯅ ꯋꯥꯔꯝꯒꯗꯕ ꯀꯞꯄꯝꯒꯗꯕ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥꯗꯣꯏ ꯃꯉꯥꯜꯕꯨ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯩ ꯅꯨꯡꯇꯤꯒꯤ ꯑꯗꯨꯕꯨ ꯇꯣꯏꯅꯗꯤ ꯂꯥꯛꯇꯦ ꯃꯉꯥꯜ ꯂꯥꯛꯄ ꯅꯨꯃꯤꯠ ꯈꯛꯇꯗ ꯃꯥ ꯍꯔꯥꯎꯅ ꯂꯩꯖꯩ ꯑꯗꯨꯒ ꯃꯉꯥꯜꯅ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥ ꯀꯌꯥ ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯉꯥꯜ ꯃꯃꯥꯇꯣꯟꯅ ꯄꯤꯖꯔꯒ ꯆꯥꯕ ꯄꯤꯖꯗ꯭ꯔꯒ ꯇꯣꯛꯄꯗꯨꯅꯗꯤ ꯄꯨꯟꯁꯤꯗꯨ ꯂꯦꯟꯕ ꯌꯥꯔꯔꯣꯏ ꯈꯜꯂꯛꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯖꯔꯝꯃꯤ ꯃꯉꯥꯜꯒꯤ ꯏꯃꯨꯡꯁꯤ ꯑꯋꯥꯕ ꯏꯃꯨꯡ ꯅꯠꯇꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯂꯧ ꯌꯥꯝ ꯆꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯉꯥꯜꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯖꯔꯝꯗꯦ ꯃꯉꯥꯜ ꯃꯃꯥꯇꯣꯟꯅ ꯃꯇꯝ ꯄꯨꯝꯕꯗ ꯊꯤꯅ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕు ꯃꯉꯥꯜꯅ ꯑꯁꯨꯝ ꯈꯥꯡꯗꯨꯅ ꯂꯩꯕꯗꯨꯗ ꯃꯈꯜ ꯀꯌꯥꯒꯤ ꯋꯥꯈꯜ ꯈꯜꯂꯕ ꯃꯃꯥꯇꯣꯟꯅ ꯃꯉꯥꯜꯕꯨ ꯇꯥꯟꯊꯣꯛꯂꯒꯦ ꯈꯟꯅ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯁꯤꯟꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠꯇꯨ ꯃꯉꯥꯜ ꯉꯟꯅ ꯍꯧꯒꯠꯆꯗꯨꯅ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯒ ꯏꯃꯨꯡꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥ ꯀꯌꯥꯕꯨ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯍꯤꯡꯒꯣꯜꯗ ꯆꯪꯗꯨꯅ ꯍꯤꯡꯒꯣꯜ ꯐꯩꯗꯣꯝ 5-6 ꯇꯧꯔꯝꯂꯒ ꯀꯩꯊꯦꯜꯗ ꯑꯐꯪꯕ ꯊꯕꯛ ꯇꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯕꯦꯝꯆꯥ ꯀꯩꯊꯦꯜꯗ ꯐꯤ ꯊꯥꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯗ ꯃꯉꯥꯜꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯕꯦꯝꯆꯥꯕꯨ ꯍꯦꯛ ꯎꯔꯨꯔꯤ ꯃꯉꯥꯜꯅ ꯏꯆꯜ ꯑꯅꯤꯁꯦ ꯑꯩ ꯁꯛ ꯈꯪꯖꯩ ꯃꯤꯡꯗꯨꯗꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯊꯥꯗꯣꯏꯅ ꯑꯩꯈꯣꯏꯁꯨ ꯏꯆꯜꯕꯨ ꯈꯪꯖꯩꯌꯦ ꯀꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯁ꯭ꯋꯥꯏꯗꯩꯔꯣ ꯃꯉꯥꯜꯅ ꯍꯥ ꯕꯦꯝꯆꯥꯅ ꯀꯔꯤꯅꯣ ꯏꯇꯥ ꯏꯕꯨꯡ ꯍꯥꯏꯌꯨ ꯑꯁ ꯇꯜꯂꯤꯍꯦ ꯏꯕꯨꯡ ꯍꯥꯏꯕꯅꯤ ꯏꯕꯨꯡꯁꯦ ꯁ꯭ꯋꯥꯏꯗꯩꯔꯣ ꯃꯉꯥꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯅꯤ ꯑꯗꯣ ꯏꯁꯩ ꯇꯝꯐꯝ ꯁꯪꯗ ꯅꯠꯇ꯭ꯔꯣ ꯊꯦꯡꯅꯕꯗꯣ ꯊꯥꯗꯣꯏ ꯌꯥꯝꯅꯗꯤ ꯈꯨꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯣꯏꯔꯒꯗ ꯂꯩꯕ ꯃꯥꯒꯤ ꯃꯆꯤꯟꯗꯣ ꯐꯥꯖꯤꯟꯖꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯕꯦꯝꯆꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯧ ꯃꯥꯅꯦ ꯏꯕꯨꯡꯗꯤ ꯇꯣꯏꯅꯁꯨ ꯂꯥꯛꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯛ ꯐꯖꯅ ꯈꯪꯕꯤꯔꯝꯗ꯭ꯔꯦ ꯊꯥꯗꯣꯏꯅ ꯏꯕꯨꯡ ꯅꯪ ꯇꯣꯏꯅ ꯂꯥꯛꯑꯣ ꯕꯦꯝꯆꯥꯅ ꯀꯩ ꯈꯪꯗꯕꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯉꯥꯜꯅ ꯑꯩꯁꯦ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯑꯗꯨꯅꯅꯤ ꯑꯗꯣ ꯏꯕꯨꯡ ꯍꯟꯗꯛꯀꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗ ꯀꯣꯏꯔꯛꯑꯣ ꯊꯥꯕꯜ ꯆꯣꯡꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯊꯥꯕꯜ ꯁꯤꯟꯗꯧꯔꯤꯌꯦ ꯏꯇꯥ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗꯗꯤ ꯅꯪ ꯅꯊꯟꯇ ꯆꯣꯡꯉꯣ ꯊꯥꯕꯜꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯎꯁꯪꯗ ꯑꯣꯏꯅ ꯆꯣꯡꯒꯦ ꯑꯩꯁꯨ ꯌꯥꯎꯁꯪ ꯍꯥꯏꯗꯨꯗꯤ ꯃꯉꯥꯜꯅ ꯍꯣꯏ ꯁꯤ ꯐꯔꯁꯤ ꯑꯩꯁꯨ ꯀꯣꯏꯔꯛꯀꯦ ꯌꯥꯎꯁꯪꯗ ꯑꯗꯣ ꯏꯆꯜ ꯍꯣꯏꯗꯤ ꯀꯔꯤ ꯈꯨꯜꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯊꯥꯗꯣꯏꯅ ꯐꯧꯒꯥꯏꯖꯝ ꯃꯉꯥꯜ ꯅꯣꯛꯇꯨꯅ ꯐꯧꯒꯥꯏꯖꯝ ꯀꯧꯕ ꯈꯨꯜꯗꯤ ꯑꯩ ꯇꯥꯗ꯭ꯔꯤꯀꯣ ꯏꯆꯟ ꯕꯦꯝꯆꯥꯅ ꯏꯇꯥ ꯐꯧꯒꯥꯏꯖꯝꯗꯨꯅꯅꯦ ꯅꯣꯏꯒꯤ ꯄꯥꯕ ꯇꯣꯝꯕꯗꯣ ꯑꯗꯨꯒꯤ ꯌꯨꯝꯅꯥꯛꯅꯤ ꯏꯕꯨꯡꯅ ꯍꯥꯏꯁꯤꯅ ꯈꯨꯜ ꯍꯥꯏꯕ ꯐꯧꯒꯥꯏꯖꯝ ꯊꯥꯗꯣꯏ ꯋꯥꯈꯜ ꯇꯥꯔꯕ꯭ꯔో ꯊꯥꯗꯣꯏꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯥꯒꯩꯗꯣ ꯐꯧꯒꯥꯏꯖꯝꯅꯦ ꯍꯥꯏꯖꯕ ꯅꯪ ꯆꯥꯛꯄ꯭ꯔꯣ ꯕꯦꯝꯆꯥꯅ ꯑꯗꯣ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯟꯊꯥ ꯈꯨꯜꯗꯒꯤꯅꯤ ꯌꯥꯎꯁꯪ ꯅꯤꯅꯤ ꯆꯟꯕꯗ ꯂꯥꯛꯑꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯑꯗꯨ ꯌꯦꯠꯂꯣꯝꯗ ꯂꯩꯕ ꯂꯝꯄꯥꯛꯇꯨꯗ ꯇꯧꯗꯣꯏꯅꯦ ꯃꯉꯥꯜꯅ ꯍꯣꯏ ꯑꯩ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯏ ꯏꯕꯨꯡ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯕꯦꯝꯆꯥ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯃꯉꯥꯜꯒ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯂꯥꯛꯏ ꯊꯥꯗꯣꯏꯅ ꯏꯇꯥ ꯂꯥꯛꯇ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯑꯃꯗꯨꯅ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯣ ꯂꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯒꯦ ꯕꯦꯝꯆꯥꯅ ꯅꯨꯄꯤ ꯅꯪ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯉꯥꯜ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯁꯨꯔ ꯅꯣꯝꯂꯒ ꯃꯕꯨꯛ ꯊꯥꯛꯆꯕꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯃꯥꯅ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯨ ꯅꯛꯁꯤꯜꯂꯛꯂꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯕꯦꯝꯆꯥ ꯍꯣꯏ ꯃꯇꯥꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯝꯕꯤꯗ ꯊꯧꯔꯤ ꯊꯠꯇꯨꯅ ꯁꯦꯜ ꯈꯥꯏꯔꯤ
Hanggang mapal machugi panik ama setuna, ngaksangang fi aduna, kwang da yetuna, samlang suning du yay na thadogli. Makuta kaw ama supay du ni yauri, thadoy maso. Matang jana, thengnaro tamlambana, mangal maso. Kaithelda, lalon bisingi pot thangtok thangzin taururaga, apang basel karapay du na, mayom tamna, thadoy gi kol du lan du na lakbani. Bem jana, ibong, yam thazadiye. Mangal na, aido, thabag ama chalubani. Ichal hoy gi hek thengnarari. Ada, thabal gi sel thalambani. Angamba khara hapiramo. Mangal nokphe tauraga. Yamdi yamdri. Sel yek ani se haplamagi. Mathang da mayam hapke ko. Hoy ibong. Asi haiduna mangal du hek chakhibaga thadoina. Kadaino hojiki sel do. Kaidauragi khaw da hapkri. Ai oiragi kadaino. Yaru he. Mi miyam sina kai khandoino. Angau bong pal tholakanu ko ita. Ai mahut ama pige ba. Bemcha sel yek adubu lauthoktu pi thadoida. Miyam na piramba sel sing adudagidi mangal gi sel aduna yam dribani. Adubu thadoi. Mangal gi sel adubu hek nungsi ba phauduna. Sel adu mana mahut ama piraduna. Magi phisi daki sinduna thamjai. Ngaihak leiraba matung yum da changnarakli. Thadoi. Phisi daki sin khiba sel adu lauthoktu nokphe tauraga yengjai. Aduga machindu da su sonjai. Pakhang pharabani na hena phajari. Nungsi basu hena phauropagum tawi. Hana phaurambe ithil adugadi khara khene. Laiksa pharak panara. Wakhalse mahon khalle da ise. Sibu pakhang laiksabi oibagi nungsi bagi ithil haido oira zala. Mathangi numit tudi. Kul adugi thabalgi numit adu oibana. Laiksa pakhang sing adu kulgi lampak aduda. Larten thaumai sengbana. Wa kaya amabu araiba puthokna duna. Pakhang sing aduna khutta tokpai duna yungna ba hotnari. Mangal su lambi aduda thabak suba chatpana ngaihak yauram ge khanduna changlakpani. Adubu kana amagi maphamda magi damakni haiduna atamnana changduna yaurubadi natte. Laisa sing aduga haiphet khangnarubana ngaihak yauram drabadi phajararoi khanbana. Wa yungliba adu masu sangsinduna yauri. Thadoi su mangal bu ubada harauna mangal gi manakta changlaktuna mangal bu kaujai. Ibong horen ngana la uko. Ahoy lagi. Ichal hoy gapuna ngayak yauba haiduni. Thadoi made haraujai. Numit adugi numitangdu ngaiba ngamjade. Yauhaningbana masadu leitazade. Adubu lepa leitana satpa matam masu numidangi matam madu yaurakladuna thabal haugadawri. Thadoi leijaba phizol khara du setuna samtakna keraga thabal maphamda thoklaktuna mata singa punduna leiri. Makokdo cheptharaga mangal magi maikai yengjai. Thadoina ita ibong mangal do lakdaroidaba zalo. Bemchana khangde nangna ne ta mangal da senaduna lei. Thabal se tangkhai chankre la ochong lurasi. Thadoi mata sing aduna kainom khankrani khanduna thabal chongliba manung aduda sangsinduna masu yauri. Yaujabatani mamittu mapanda mayam leiriba aduda koyeng yengjai. Lakpana Kanabano, cheptha yenglibadubo. Thadoi, lakpana nakong mayada, nagsilap tongna, wangang lakpadu tabada, kanano haiduna yenglui. Thadoi na, ay bura. Oh, kanaso na teda. Songi kang nabaga laybro. Ha, laye. Oh, asi haiduna lakpa kay syo hayrakde. Ngay haklay raga lakpa thokri. Aduga thadoi ki maning thang na napaiduna. Thabal chong minariba bemchada amuk paiduna. Wari khara sanari. Thadoi na de asumna khanjari. Nupa haibase. Masi oira male. Somda na lakpana bemchada wa kaya mahangli. Somse asigi mamangda asang bale pinapi sigi mamanabi oidoira. Bemchana. Au, mane. Magi maming kay kauge. Thadoi kau bane. Mabu khangnabaga layba jalo. Laytabanida. Nupa amata na haiba yada bane. Oh. Ado ay gemta hainabiyudana. As ay talida kanamtana haibi yadabani yaro oy. Ado hairagamti yengoba. Iya chapot ay biramgiba. Bemchatan na tana hoy hairam laga thadoi ki manakta amuk pairei. Ita nangasigi nupasina amta haibi yoye. Thadoi na. Kaino aingonda khangnaba laibra hangambani. Aina lay haibadagi tumina laikhrabani. Aduga nangna loy haidokraba. As giri taaga hangbaduda haidokre. Loire kanano karino su khangdaba nupasina hanglaga
ꯅꯪꯅ ꯍꯥꯏꯗꯣꯛꯂꯝꯃꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯍꯣ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯒꯤ ꯃꯔꯝꯗ ꯍꯪꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏꯗꯣꯏꯕ. ꯀꯩ ꯀꯥꯏꯔꯒꯦ ꯑꯗꯨꯕꯣ? ꯑꯗꯣ ꯀꯩ ꯍꯥꯏꯈꯣ ꯍꯥꯏꯅꯣ? ꯈꯪꯅꯕ ꯂꯩꯔꯝꯃꯦ, ꯅꯪꯅ ꯈꯪꯗꯕꯒꯤ ꯂꯩꯇꯦꯅ ꯁꯣꯏꯗꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯣ? ꯑꯁ! ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯔꯤ. ꯑꯗꯨꯕꯨ ꯂꯥꯛꯄ ꯑꯉꯥꯡ ꯅꯠꯇꯦ. ꯃꯥꯒꯤ ꯃꯇꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯑꯗꯨꯅ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯌꯥꯔꯔꯣꯏ. ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯗꯨꯅ ꯃꯥꯕꯨ ꯌꯥꯅꯕ ꯇꯛꯂꯒꯦ ꯈꯟꯅ ꯂꯥꯛꯄꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯃꯥꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ. ꯑꯗꯨꯃꯛ ꯉꯥꯏꯅ ꯉꯥꯏꯅ ꯊꯥꯕꯜ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯥꯗꯣꯏ ꯕꯦꯝꯆꯥꯒ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯊꯥꯗꯣꯏꯅ ꯃꯪꯂꯤꯕꯗꯨ ꯕꯦꯝꯆꯥꯅ ꯈꯗꯥꯡ ꯃꯦꯠꯇꯨꯅ ꯌꯦꯡꯂꯒ ꯂꯩ. ꯕꯦꯝꯆꯥꯅ, ꯉꯁꯥꯏꯗꯒꯤ ꯃꯪꯂꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯦꯛ ꯃꯪꯗꯨꯅ ꯂꯩꯃꯤ. ꯀꯔꯤ ꯋꯥꯈꯜꯅꯣꯕ ꯅꯪꯅ ꯈꯜꯂꯤꯁꯦ? ꯊꯥꯗꯣꯏ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯞꯅ ꯕꯦꯝꯆꯥꯗ ꯍꯥꯏꯔꯛꯏ. ꯏꯇꯥ, ꯏꯄꯨꯡ ꯃꯉꯥꯜꯗꯣ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯌꯥꯔꯛꯀꯗ꯭ꯔꯥ? ꯕꯦꯝꯆꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯊꯥꯗꯣꯏꯗ ꯍꯥꯏꯔꯛꯏ. ꯀꯩꯕ? ꯅꯪꯒꯤꯁꯦ ꯏꯄꯨꯡ ꯃꯉꯥꯜ ꯄꯥꯝꯂꯤꯔꯣ ꯍꯥꯏꯁꯦ? ꯑꯄꯥꯝꯕꯅꯦ ꯍꯥꯏꯗꯣꯏꯔꯥ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯗꯣꯏꯔꯥ? ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ, ꯅꯪꯂꯤꯕ ꯑꯋꯥꯕ, ꯈꯪꯂꯝꯒꯗꯕ ꯆꯩꯅꯥ, ꯑꯩ ꯃꯥꯒꯤ ꯈꯟꯕꯗ ꯂꯩꯐꯝ ꯈꯪꯗꯤꯌꯦ ꯕꯦꯝꯆꯥ. ꯑꯩ ꯃꯥꯒ ꯅꯛꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯡꯀꯛ ꯀꯌꯥꯗꯣ ꯁꯔꯨꯛ ꯌꯥꯅꯤꯡꯉꯤ. ꯏꯆꯤꯜꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯨꯕꯗ ꯀꯔꯝꯕ ꯄꯥꯎꯈꯨꯝ ꯐꯪꯒꯅꯤ ꯈꯪꯗꯦ. ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛ ꯇꯣꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩ ꯏꯕꯨꯡ ꯃꯉꯥꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯕꯦꯝꯆꯥ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯕꯦꯝꯆꯥꯕꯨ ꯀꯣꯟꯗꯨꯅ ꯍꯤꯛꯅ ꯀꯞꯆꯩ. ꯑꯗꯨꯒ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ. ꯑꯩꯅ ꯃꯥꯕꯨ ꯈꯟꯖꯔꯛꯄꯁꯦ ꯌꯥꯝ ꯀꯨꯏꯔꯦ. ꯄꯤꯛꯂꯤꯉꯩ, ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯖꯩ. ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯣ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯕ ꯈꯪꯈꯤꯗꯕꯅꯤ. ꯏꯇꯥ, ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯃꯌꯦꯛ ꯑꯁꯨꯝ ꯁꯦꯡꯂꯛꯄꯒꯨꯝ ꯊꯃꯣꯏꯁꯤꯗ ꯆꯩꯅꯥ ꯍꯦꯟꯅ ꯐꯥꯎꯔꯛꯏ. ꯕꯦꯝꯆꯥꯅ, ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯑꯗꯨꯒꯤꯕꯣ? ꯑꯩ ꯂꯩꯁꯤꯗꯤ. ꯃꯊꯪ ꯏꯕꯨꯡ ꯃꯉꯥꯜꯗꯣ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯩꯅ ꯏꯇꯥꯒꯤ ꯑꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ. ꯅꯍꯥꯟꯅ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ? ꯅꯊꯟꯇ ꯋꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯗꯣ ꯀꯩꯒꯤꯅೋ? ꯉꯝꯕꯨ ꯉꯝꯃꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯥꯡꯂꯤꯗꯣ. ꯑꯩ ꯊꯥꯏꯅ ꯆꯤꯡꯅꯈꯤꯕꯅꯤ ꯅꯪꯅ ꯏꯕꯨꯡ ꯃꯉꯥꯜ ꯑꯗꯨꯝ ꯍꯪꯕꯗꯨꯗ. ꯊꯥꯗꯣꯏꯅ, ꯏꯇꯥ, ꯃꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯌꯥꯗ꯭ꯔꯁꯨꯅꯦ ꯌꯥꯅꯕ ꯍꯥꯏꯅꯗꯣꯏꯅꯤ. ꯏꯁ, ꯑꯗꯨꯒꯤꯕꯨ ꯀꯞꯀꯅꯨꯁꯤ, ꯅꯨꯄꯤ ꯃꯆꯥ ꯃꯥꯟꯖꯗꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯝꯆꯥꯅ ꯊꯥꯗꯣꯏꯒꯤ ꯈꯖꯥꯏꯗ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤ. ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯛꯄ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯕꯦꯝꯆꯥ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯛꯏ. ꯂꯥꯛꯄꯅ, ꯏꯆꯜ ꯑꯅꯤꯁꯦ ꯀꯩꯗꯧꯔꯝꯂꯤꯅꯣ? ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯂꯥꯛꯄꯗ ꯌꯦꯡꯂꯛꯏ. ꯂꯥꯛꯄꯅ, ꯑꯩ ꯈꯪꯕꯤꯔꯤꯕ꯭ꯔꯣ? ꯕꯦꯝꯆꯥꯅ, ꯊꯥꯕꯜ ꯃꯐꯝꯗ ꯊꯦꯡꯅꯕꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ. ꯑꯗꯣ ꯑꯩ ꯅꯣꯏꯒꯤ ꯃꯐꯝꯁꯦ ꯆꯞ ꯆꯥꯕꯤ ꯈꯪꯗꯗꯅ ꯊꯤꯕꯗ ꯀꯌꯥꯗꯤ ꯋꯥꯔꯨꯔꯦ. ꯕꯦꯝꯆꯥꯅ, ꯀꯩ ꯂꯩꯔꯒꯦ ꯏꯕꯣꯡ? ꯑꯩꯁꯦ ꯏꯆꯜ ꯊꯥꯗꯣꯏꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ. ꯊꯥꯗꯣꯏꯅ, ꯀꯔꯤꯅꯣ ꯍꯥꯏꯔꯣ? ꯏꯆꯜ, ꯅꯪꯒꯤ ꯈꯪꯗꯕ ꯂꯩꯇꯦ ꯑꯩ ꯈꯪꯉꯤ. ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ. ꯅꯪ ꯀꯩ ꯈꯜꯂꯤꯒꯦ? ꯏꯕꯣꯡ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯑꯩ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ. ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗ꯭ꯔꯤ. ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ. ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯑꯩꯁꯨ ꯍꯧꯖꯤꯛꯃꯛ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ. ꯏꯕꯨꯡ, ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ. ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ. ꯑꯩꯕꯨ ꯋꯥꯔꯧꯕꯤꯔꯅꯨ. ꯅꯨꯡꯁꯤꯔꯨꯕꯒꯤ ꯄꯥꯝꯂꯨꯕꯒꯤ ꯑꯗꯨ ꯍꯥꯏꯕꯅꯤ. ꯑꯗꯨ ꯈꯥꯛꯅꯗꯤ ꯅꯥꯄꯜ ꯇꯧꯒꯅꯨ. ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯕ ꯃꯥꯜꯂꯤ. ꯑꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯏꯕꯨꯡꯒ ꯃꯨꯛꯅꯕꯗꯤ ꯏꯇꯤꯛ ꯅꯠꯇꯦ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯆꯤꯟꯕꯥꯜꯗ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯅꯨꯡꯁꯤꯕ ꯀꯧꯕ ꯌꯥꯕ ꯅꯠꯇꯦ. ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯏꯍꯨꯜꯗꯨꯅ ꯁꯦꯝꯂꯛꯄꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ. ꯅꯨꯄꯤꯅ ꯍꯥꯏꯗꯨꯅ ꯃꯨꯛꯂꯒ ꯀꯤꯍꯟꯗꯨꯅ ꯅꯨꯡꯁꯤꯕ ꯐꯪꯅꯤ ꯍꯥꯏꯕꯗꯤ ꯈꯟꯕꯤꯒꯅꯨ. ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯐꯥꯔꯒ ꯄꯨꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦ? ꯏꯕꯨꯡ, ꯂꯩꯀꯥꯏ ꯈꯨꯜ ꯄꯥꯜꯂꯤ. ꯑꯩꯒꯤ ꯏꯔꯩꯀꯥꯏ. ꯑꯩꯒꯤ ꯈꯨꯜꯗꯗꯤ ꯂꯝꯗꯒꯤ ꯂꯥꯛꯄ ꯏꯕꯨꯡꯅ ꯍꯦꯟꯅ ꯃꯤꯆꯪ ꯂꯩꯒꯗꯕ ꯅꯠꯇꯦ. ꯂꯥꯛꯄ ꯁꯥꯎꯅ ꯊꯥꯗꯣꯏꯗ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ. ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯃꯇꯝ ꯄꯨꯝꯕꯗ ꯊꯥꯗꯣꯏ ꯃꯉꯥꯜꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯨꯏꯅ ꯂꯩꯖꯩ. ꯑꯗꯨꯕꯨ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ. ꯊꯥꯗꯣꯏꯅ ꯃꯉꯥꯜꯕꯨ ꯎꯅꯤꯡꯕ, ꯅꯨꯡꯁꯤꯕꯗꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ. ꯎꯕ ꯐꯪꯗꯕꯗꯨꯅꯁꯨ ꯍꯦꯜꯂꯤ ꯎꯅꯤꯡꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗ ꯊꯥꯗꯣꯏꯅ ꯁꯅꯥꯕꯣꯜ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯊꯝꯗꯨꯅ ꯈꯨꯔꯨꯗ ꯈꯗꯥꯡ ꯊꯝꯗꯨꯅ ꯃꯪꯂꯒ ꯑꯁꯨꯝ ꯐꯝꯂꯤꯉꯩꯗ ꯕꯦꯝꯆꯥꯅ, ꯏꯇꯥ. ꯊꯥꯗꯣꯏ ꯃꯃꯥꯏꯗꯤ ꯍꯟꯒꯠꯂꯛꯇꯦ. ꯍꯥꯏꯌꯣ.
ꯑꯥꯗ ꯂꯥꯛꯏꯁꯦ ꯀꯅꯥꯅꯣ ꯌꯦꯡꯉꯣ ꯊꯥꯗꯣꯏ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯊꯦꯛꯀꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯉꯥꯜ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯉꯥꯜꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯔꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯉꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯃꯉꯥꯜꯕꯨ ꯁꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯤ ꯕꯦꯝꯆꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯊꯥꯗꯣꯏꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯤ ꯃꯉꯥꯜ ꯃꯥꯁꯨ ꯉꯛꯆꯥꯅꯅ ꯊꯥꯗꯣꯏ ꯃꯉꯣꯟꯗ ꯃꯈꯨꯠꯇꯨꯅꯗꯤ ꯀꯣꯟꯁꯤꯟꯗ ꯂꯩ ꯊꯥꯗꯣꯏ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯉꯥꯜ ꯃꯥꯒꯤ ꯃꯃꯥꯏꯗ ꯇꯊꯛ ꯇꯊꯛ ꯌꯦꯡꯖꯔꯛꯏ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯉꯥꯜꯅ ꯊꯥꯗꯣꯏꯕꯨ ꯈꯖꯤꯛ ꯏꯟꯊꯣꯛꯇꯨꯅ ꯀꯩꯅꯣ ꯏꯆꯟ? ꯏꯕꯨꯡ ꯅꯪ ꯅꯍꯥꯟꯈꯩ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯃꯒꯨꯜ ꯀꯥꯍꯜꯂꯤꯔꯣ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯩ ꯏꯆꯟ, ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯀꯩꯗꯧꯔꯒꯦ? ꯊꯥꯗꯣꯏ ꯃꯉꯥꯜꯅ ꯃꯆꯤꯜꯃꯛꯅ ꯍꯪꯂꯛꯂꯕ ꯑꯗꯨꯗꯗꯤ ꯄꯥꯎꯈꯨꯝ ꯀꯔꯤꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯊꯥꯗꯣꯏ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯏꯀꯥꯏꯔꯛꯂꯗꯨꯅ ꯃꯉꯥꯜꯒꯤ ꯃꯐꯝꯗꯒꯤ ꯈꯔ ꯂꯩꯊꯣꯛꯇꯨꯅ ꯂꯩꯖꯩ ꯃꯇꯥꯡ ꯑꯗꯨꯗ ꯕꯦꯝꯆꯥ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯉꯁꯤꯗꯤ ꯏꯇꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯕꯨꯡꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯀꯩꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ. ꯑꯩꯒꯤ ꯏꯇꯥꯁꯦ ꯏꯕꯨꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯅꯍꯥꯟꯈꯩ ꯏꯇꯥꯅ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯕꯨ ꯏꯇꯥꯅ ꯇꯨꯃꯤꯟ ꯐꯨꯝꯗꯨꯅ ꯊꯝꯕꯗꯣ ꯉꯝꯂꯛꯇꯕꯗꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯔꯛꯄꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯏꯀꯥꯏ ꯈꯪꯗꯦꯗꯤ ꯈꯟꯕꯤꯒꯅꯨ ꯏꯇꯥꯅ ꯏꯃꯨꯡꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯆꯤꯟꯕꯥꯜꯗꯒꯤ ꯍꯥꯏꯕ ꯋꯥꯍꯩ ꯅꯠꯇꯦ ꯏꯕꯨꯡꯅ ꯑꯩꯒꯤ ꯏꯇꯥꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ ꯃꯉꯥꯜ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯃꯇꯧ ꯎꯠꯇ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ. ꯑꯩ ꯏꯆꯜꯒꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯕ ꯉꯝꯂꯔꯣꯏ. ꯑꯩꯕꯨ ꯑꯗꯨꯛ ꯍꯪꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯤꯗꯤ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯕꯨ ꯑꯩ ꯄꯥꯎꯈꯨꯝꯗꯤ ꯄꯤꯖꯔꯔꯣꯏꯒꯦ. ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯏꯕꯨꯡ ꯑꯃꯨꯛꯇꯗꯤ ꯈꯟꯊꯕꯤꯌꯨ ꯑꯩꯒꯤ ꯏꯇꯥꯁꯦ ꯏꯕꯨꯡꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯕꯅꯤ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯏꯕꯨꯡ ꯑꯩ ꯆꯠꯂꯒꯦ. ꯏꯆꯜ, ꯅꯈꯣꯏꯁꯨ ꯂꯩꯖꯍꯧꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜ ꯆꯠꯈ꯭ꯔꯦ ꯕꯦꯝꯆꯥ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯍꯧꯏ ꯊꯥꯗꯣꯏꯅ ꯏꯇꯥ ꯑꯩꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯈꯟꯖꯕꯅꯤ ꯃꯤꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯒꯕꯨ ꯀꯩ ꯎꯄꯥꯏ ꯂꯩ ꯃꯥꯒꯤꯁꯨ ꯃꯥꯅ ꯈꯟꯖꯕ ꯑꯃ ꯂꯩꯗꯅ ꯇꯧꯔꯤꯅꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯇꯥ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯅ ꯅꯨꯄꯥ ꯃꯥꯅ ꯌꯥꯕꯤꯔꯛꯇ꯭ꯔꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛꯅ ꯀꯞꯆꯔꯤ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯀꯞꯇ꯭ꯔꯕꯁꯨ ꯊꯥꯗꯣꯏ ꯃꯉꯥꯜꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯑꯗꯨꯃꯛ ꯃꯉꯥꯜꯕꯨ ꯉꯥꯏꯖꯩ ꯃꯉꯥꯜꯕꯨ ꯂꯥꯛꯄ ꯅꯨꯃꯤꯠꯇꯁꯨ ꯊꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯉꯥꯜꯅ ꯊꯥꯗꯣꯏꯒꯤ ꯋꯥ ꯊꯑꯣꯏꯅ ꯇꯥꯁꯤꯟꯗꯦ ꯅꯨꯄꯥꯁꯤꯅ ꯎꯠꯂꯤꯕꯁꯤ ꯀꯔꯤꯅꯣ ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯀꯅꯥ ꯑꯃ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯗꯣꯏꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯗꯕꯅꯔꯥ ꯃꯤꯒꯤ ꯋꯥꯈꯜ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ ꯃꯉꯥꯜꯒꯤ ꯃꯐꯝꯗꯗꯤ ꯊꯥꯗꯣꯏꯁꯤ ꯏꯀꯥꯏꯕ ꯌꯥꯝꯅ ꯈꯪꯗꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯃꯛꯅꯤ ꯂꯧꯔꯤꯕꯁꯤ ꯅꯨꯃꯤꯠꯇꯨꯁꯨ ꯅꯍꯥꯟ ꯃꯈꯩꯒꯨꯝꯅ ꯊꯥꯗꯣꯏꯅ ꯃꯉꯥꯜꯕꯨ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯊꯠꯂꯤ ꯃꯇꯧ ꯑꯗꯨꯗ ꯃꯉꯥꯜ ꯁꯥꯎꯅ ꯊꯥꯗꯣꯏꯗ ꯍꯥꯏꯔꯛꯏ ꯅꯪꯅꯁꯨ ꯌꯥꯝ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯍꯩꯅꯗꯕ ꯏꯇꯧ ꯎꯠꯂꯕꯁꯨ ꯏꯀꯥꯏꯕ ꯍꯥꯏꯕꯗꯣ ꯁꯨꯈꯪꯍꯦꯛ ꯈꯪꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪ ꯅꯨꯄꯤꯅꯤ, ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯨ. ꯅꯇꯧꯗꯨꯅ ꯑꯩꯁꯦ ꯂꯝꯕꯤꯁꯤꯗ ꯂꯥꯟꯗꯨꯅ ꯆꯠꯄ ꯐꯥꯎ ꯇꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ. ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ. ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯥꯝ ꯌꯦꯠꯀꯅꯨ. ꯊꯥꯗꯣꯏꯅ ꯃꯥꯅꯤ ꯑꯩꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯆꯩꯌꯨ ꯅꯆꯤꯟ ꯄꯦꯟꯅ ꯆꯩꯌꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯨꯞꯂꯨꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯅꯪꯅ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯈꯪꯅ ꯈꯪꯅ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗꯕ ꯑꯩꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯕꯗ ꯃꯉꯥꯜꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯟꯕ꯭ꯔꯣ? ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯋꯥꯗꯕ ꯉꯝꯗꯦ. ꯑꯩꯕꯨ ꯅꯨꯡꯁꯤꯔꯒ ꯀꯔꯤꯒꯤꯅꯣ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕꯗꯤ ꯅꯨꯄꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯍꯥꯏꯖꯗꯨꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯕꯗꯨꯔꯥ ꯏꯕꯨꯡꯅ ꯄꯥꯝꯂꯤꯕꯁꯦ? ꯊꯥꯗꯣꯏ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯦ. ꯌꯨꯝ ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯀꯅꯥꯅꯁꯨ ꯄꯥꯝꯂꯣꯏ. ꯑꯩꯗꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯅꯣ ꯈꯪꯗꯦ. ꯑꯩꯗꯤ ꯄꯥꯝꯂꯣꯏ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯍꯤꯡꯂꯤ. ꯑꯩꯅ ꯅꯪꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯕ ꯄꯥꯝꯗꯦ. ꯅꯨꯄꯥ ꯑꯩ ꯐꯥꯎꯕ ꯏꯃꯥꯇꯣꯟꯒꯤ ꯁꯔꯩꯗ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯏ. ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯄꯥꯡꯒꯜ ꯁꯣꯟꯖꯕꯤ ꯀꯅꯥꯕꯨ ꯑꯩꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤꯗ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯂꯞ ꯏꯔꯥꯛꯃꯤꯟꯅꯕꯗꯣ ꯄꯥꯝꯗꯕꯗꯒꯤ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯣꯏ ꯈꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯁꯨ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯐꯣꯡꯈ꯭ꯔꯕꯁꯨ ꯑꯩꯒꯤꯗꯃꯛꯇ ꯅꯪꯕు ꯃꯇꯝ ꯃꯥꯡꯍꯟꯕꯗꯤ ꯄꯥꯝꯗꯦ. ꯊꯥꯗꯣꯏ, ꯅꯪ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯨ. ꯏꯕꯨꯡ
ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯈꯤꯕ ꯅꯨꯡꯁꯤꯖꯈꯤꯕ ꯄꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯅꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯐꯝꯗ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯒꯤ ꯅꯪꯒꯤꯗ ꯈꯜꯂꯕꯁꯨ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯣ ꯅꯨꯡꯁꯤꯕꯅꯤ ꯈꯪꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯈꯪꯂꯛꯂꯕ ꯃꯇꯝꯗꯁꯨ ꯀꯅꯥꯒꯤ ꯃꯐꯝꯗ ꯇꯝꯊꯣꯛꯇ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄꯅꯤ ꯑꯩ ꯄꯨꯟꯁꯤ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯦ ꯏꯕꯨꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯆꯤꯡꯅꯕ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯕꯨꯡꯒꯤ ꯀꯣꯛꯊꯛꯇ ꯂꯨꯝꯅ ꯄꯨꯔꯝꯕ ꯄꯣꯠꯂꯨꯝꯗꯣ ꯏꯕꯥꯅꯤ ꯌꯥꯡꯅ ꯄꯨꯃꯤꯟꯅꯁꯤ ꯏꯕꯨꯡ ꯃꯉꯥꯜ ꯊꯥꯗꯣꯏꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ ꯍꯥꯟꯅꯗꯒꯤ ꯅꯨꯄꯥ ꯃꯥꯅꯁꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯅ ꯈꯥꯡꯗꯨꯅ ꯂꯣꯠꯇꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯊꯃꯣꯏꯗ ꯐꯨꯝꯅꯔꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯊꯣꯛꯅꯗꯨꯅ ꯄꯦꯟꯅ ꯐꯣꯡꯗꯣꯛꯅꯔꯤ ꯊꯥꯗꯣꯏ ꯀꯦꯁꯤꯟꯅꯔꯒ ꯏꯕꯨꯡ ꯅꯪ ꯑꯩ ꯊꯦꯝꯃꯒ ꯊꯝꯃꯝꯗꯣ ꯌꯥꯝ ꯃꯥꯜꯂꯤ ꯑꯩ ꯅꯪ ꯅꯇꯨꯡ ꯏꯟꯅꯔꯛꯑꯅꯤ ꯇꯧꯁꯤꯟꯅꯕ ꯅꯠꯇꯤꯌꯦ ꯉꯁꯥꯏꯗꯤ ꯍꯥꯏꯁꯦ ꯂꯧꯁꯤꯗ ꯈꯖꯅꯥ ꯊꯤꯕꯗꯨ ꯍꯦꯛ ꯊꯣꯛꯏ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯁꯨ ꯈꯟꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯂꯥꯛꯑꯅꯤ ꯍꯥꯏꯁꯤꯅꯤ ꯅꯍꯥꯟꯈꯩ ꯑꯩꯕꯨ ꯀꯞꯍꯟꯕꯩ ꯆꯩꯔꯥꯛꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯇꯟꯖꯥ ꯆꯥꯅ ꯂꯥꯛꯄ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯍꯨꯝꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯈꯪꯍꯧꯗꯅ ꯇꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯕꯨꯡ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯑꯥꯗ ꯂꯥꯛꯏꯕ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯕꯅꯤ ꯃꯥ ꯑꯩꯕꯨ ꯊꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯉꯥꯜ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯄꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯊꯥꯗꯣꯏꯅ ꯃꯉꯥꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯥꯏꯀꯩ ꯑꯃꯗ ꯆꯦꯜꯂꯤ ꯇꯟꯖꯥ ꯑꯗꯨ ꯊꯥꯗꯣꯏꯒꯤꯗꯤ ꯃꯅꯤꯡ ꯊꯨꯡꯂꯣ ꯍꯥꯏꯅ ꯃꯄꯨ ꯃꯥꯅ ꯇꯝꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯂꯥꯛꯄ ꯃꯥꯁꯨ ꯂꯥꯞꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯉꯥꯜ ꯑꯃꯗꯤ ꯊꯥꯗꯣꯏꯕꯨ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯗꯨꯅ ꯆꯥꯛꯅ ꯂꯩꯍꯧꯔꯤ ꯃꯉꯥꯜ ꯎꯄꯥꯏ ꯂꯩꯇꯦ ꯐꯅ ꯍꯥꯏꯔꯕꯁꯨ ꯆꯦꯟꯕꯃꯛꯇꯤ ꯆꯦꯟꯈꯤꯔꯣꯏ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯌꯨꯝ ꯍꯤꯡꯈꯣꯜ ꯇꯣꯉꯥꯟꯅ ꯂꯩꯔꯕ ꯃꯇꯝꯗ ꯄꯨꯁꯤꯟꯒꯦ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯒꯤ ꯃꯗꯥꯎꯅ ꯌꯥꯕ ꯍꯦꯟꯈꯤꯕꯅ ꯅꯝꯗꯨꯅ ꯑꯅꯤꯗꯨ ꯑꯗꯨꯃꯛ ꯆꯦꯜꯂꯤ ꯁꯣꯝꯗ ꯃꯉꯥꯜꯒꯤ ꯃꯌꯨꯝꯗ ꯃꯃꯥꯇꯣꯟ ꯏꯕꯦꯝ ꯄꯤꯁꯛꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯏꯕꯦꯝ ꯄꯤꯁꯛꯅ ꯍꯣ ꯌꯨꯝꯁꯤꯗ ꯑꯩꯅ ꯂꯣꯏ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯌꯨ ꯍꯥꯏꯗꯨꯗꯤ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥ ꯃꯌꯥꯝꯁꯦ ꯌꯨꯝꯁꯤꯗ ꯌꯣꯛꯁꯤꯟꯗꯨꯅ ꯊꯝꯃꯕꯅꯤꯅ ꯆꯥꯎꯈꯠꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯅꯊꯤꯕꯣꯡ ꯐꯥꯎ ꯊꯥꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯇꯨꯗꯨꯕꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯏꯗꯨꯕꯨ ꯅꯣꯏꯒꯤ ꯅꯃꯥ ꯆꯦꯅꯥꯏ ꯅꯥꯏꯕꯤꯗꯨꯅ ꯊꯥꯛꯄꯤꯅꯦ ꯍꯥꯏꯕ꯭ꯔꯣ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯃꯉꯥꯜꯅ ꯏꯃꯥꯇꯣꯟ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯕꯅꯤ ꯑꯩꯅ ꯆꯥꯔꯤꯕ ꯊꯛꯂꯤꯕ ꯄꯨꯝꯕꯁꯦ ꯏꯃꯥꯇꯣꯟꯒꯤ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯍꯦꯛ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗꯒꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯁꯥꯒꯤ ꯏꯕꯨꯛ ꯏꯁꯥꯅ ꯊꯥꯛꯆꯔꯛꯄꯅꯤ ꯆꯔꯥ ꯍꯦꯟꯕꯅ ꯀꯣꯡꯒꯥꯏꯅꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯅꯣꯡꯃꯈꯛꯀꯤ ꯆꯔꯥ ꯐꯥꯎ ꯏꯄꯨꯛ ꯊꯟꯕ ꯉꯝꯈꯤꯗꯦ ꯍꯧꯖꯤꯛꯇ ꯏꯁꯥꯅ ꯄꯥꯡꯒꯜ ꯌꯥꯎꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯛꯅꯤ ꯏꯄꯨꯛ ꯊꯜꯂꯛꯄ ꯏꯕꯦꯝ ꯄꯤꯁꯛ ꯃꯉꯥꯜꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯈꯨꯝꯐꯝꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯋꯥꯗ ꯑꯣꯏꯅ ꯃꯔꯩ ꯍꯧꯔꯛꯏ ꯍꯣ ꯆꯦꯜꯂꯛꯄꯗꯗꯤ ꯉꯥꯏꯔꯤ ꯍꯥꯏꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯁꯨꯝꯈ꯭ꯔꯦ ꯍꯩꯈ꯭ꯔꯦ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯀꯤ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯂꯩꯃꯤꯟꯅꯕꯒ ꯉꯝꯖꯔꯣꯏ ꯃꯉꯥꯜ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯊꯥꯗꯣꯏꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤ ꯏꯕꯦꯝ ꯄꯤꯁꯛꯇꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯉꯥꯜꯒꯤ ꯃꯄꯥꯕꯨꯡ ꯀꯨꯕꯦꯔꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄꯃꯛꯇꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯅ ꯀꯝꯗꯧꯕ ꯁꯦꯜ ꯀꯌꯥꯝ ꯆꯪꯕ ꯌꯨꯝꯅ ꯀꯔꯤ ꯁꯦꯝꯖꯤꯟꯕ ꯀꯔꯤꯁꯨ ꯈꯪꯗꯦ ꯃꯉꯥꯜ ꯃꯥꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯖꯗꯨꯅ ꯂꯨꯍꯣꯡꯂꯤ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯒꯤ ꯑꯣꯟꯈꯠꯇꯨꯅ ꯆꯥꯕ ꯃꯇꯧ ꯑꯗꯨꯗ ꯃꯉꯥꯜ ꯊꯥꯗꯣꯏꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯐꯅ ꯋꯥꯔꯕꯁꯨ ꯃꯃꯥꯇꯣꯟꯒꯤ ꯁꯔꯩꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯇ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯃꯉꯥꯜꯅ ꯄꯨꯝꯅꯃꯛꯇꯨ ꯈꯪꯏ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯉꯥꯜ ꯃꯥꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯦꯜꯗꯨꯅ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃ ꯂꯩꯗꯨꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯖꯔꯤ ꯃꯥꯒꯤ ꯄꯤꯛꯂꯕ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯃꯪꯐꯥꯎꯅꯔꯕꯗ ꯃꯉꯥꯜ ꯊꯥꯗꯣꯏꯗ ꯍꯔꯥꯎꯅ ꯍꯥꯏꯖꯔꯛꯏ ꯊꯥꯗꯣꯏ ꯂꯣꯏꯁꯤꯜꯂꯨ ꯀꯥꯏꯗꯅꯣꯃ ꯆꯠꯂꯨꯁꯤ ꯊꯥꯗꯣꯏꯅ ꯀꯥꯏꯗꯅꯣ ꯅꯨꯄꯥ ꯑꯁ ꯂꯣꯏꯁꯤꯜꯂꯨ ꯆꯠꯂꯒ ꯈꯪꯒꯅꯤ ꯊꯥꯗꯣꯏꯁꯨ ꯀꯩꯁꯨ ꯈꯪꯗ ꯇꯍꯥ ꯂꯣꯏꯁꯤꯟꯖꯩ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯄꯨꯔꯛꯂꯒ ꯀꯩ ꯃꯥꯜꯂꯤ ꯑꯩꯅ ꯎꯍꯟꯗꯣꯏꯁꯦ ꯈꯪꯗꯦ ꯀꯩꯅꯣ
ꯃꯉꯥꯜꯅ ꯊꯥꯗꯣꯏꯒꯤ ꯃꯃꯤꯠꯇ ꯈꯨꯝꯂꯝꯂꯤꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ, "ꯇꯨ, ꯀꯅꯥꯒꯤ ꯃꯌꯨꯝ ꯃꯥꯜꯂꯦ?" "ꯈꯪꯗꯦ, ꯀꯅꯥꯒꯤꯅꯣ?" "ꯏꯕꯥꯅꯤꯒꯤꯅꯤ." ꯊꯥꯗꯣꯏ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ "ꯏꯃꯥ ꯍꯣꯏꯅ ꯌꯥꯔꯛꯀꯗ꯭ꯔꯣ?" "ꯀꯔꯤꯒꯤ ꯃꯣꯏꯒꯤ ꯑꯌꯥꯕ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯃꯣꯏꯒꯤ ꯃꯐꯝꯗ ꯌꯦꯠꯇꯨꯅ ꯂꯩꯔꯨꯕꯅꯦ ꯑꯩꯈꯣꯏꯗꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯒꯤ ꯌꯨꯝ ꯇꯣꯉꯥꯟꯅ ꯁꯥꯔꯕꯅꯤ. ꯃꯣꯏꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯔꯗꯣꯏꯅꯤ. ꯃꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯕꯨ ꯃꯆꯥꯅꯤ, ꯃꯃꯧꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯦ. ꯑꯩꯈꯣꯏꯅꯇ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯈꯟꯖꯕꯅꯤ. ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯨ ꯀꯣꯛꯂꯗꯣꯏꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯝꯂꯒ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯔꯔꯤ. ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯉꯥꯜ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯊꯥ ꯊꯋꯥꯟ ꯃꯤꯆꯥꯛꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤ. ꯃꯉꯥꯜꯅ, "ꯊꯥꯏꯅ ꯅꯪꯅ ꯋꯥ ꯉꯥꯡꯕꯗ ꯄꯪꯁꯣꯏꯗ ꯁꯣꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯦꯀꯣ?" ꯊꯥꯗꯣꯏ ꯅꯣꯛꯂꯒ, "ꯍꯟꯅꯨꯔꯁꯤꯐꯥꯎ ꯑꯗꯨꯝ ꯁꯣꯏꯔꯒ ꯂꯩꯒꯗ꯭ꯔꯣ? ꯃꯇꯝꯗꯨꯗꯗꯤ ꯋꯥ ꯉꯥꯡꯂꯝꯗꯥꯏꯗ ꯋꯥꯈꯜ ꯈꯟꯊꯕ ꯍꯦꯛꯇ ꯅꯪꯗꯦ. ꯉꯥꯡꯊꯣꯛꯈꯤꯕꯅ ꯍꯥꯜꯂꯤ. ꯀꯌꯥꯝ ꯋꯥꯅꯁꯨ ꯁꯦꯝꯗꯣꯛꯀꯦ. ꯅꯨꯡꯁꯤꯗ꯭ꯔ ꯃꯇꯝꯗꯣ? ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯀꯥꯎꯕ ꯀꯥꯎꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯛꯂꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯒ ꯄꯨꯊꯣꯔꯛꯏ. "ꯀꯩ ꯃꯥꯜꯂꯤ?" "ꯏꯁ, ꯃꯥꯅ ꯈꯨꯝꯖꯤꯜꯂꯒ ꯀꯩ ꯃꯥꯟꯒꯦ?" "ꯇꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜꯌꯦꯛ ꯑꯅꯤ ꯆꯞꯄꯤ ꯑꯗꯨ ꯎꯠꯂꯤ. "ꯀꯩꯗꯧꯔꯒꯦꯁꯦ?" "ꯅꯪꯗꯤ ꯈꯪꯂꯝꯃꯣꯏꯅꯦ. ꯅꯍꯥꯟꯃꯨꯛ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯌꯥꯎꯁꯪ ꯊꯥꯕꯜꯒꯤ ꯁꯦꯜ ꯈꯥꯏꯅꯕ ꯊꯠꯂꯤꯉꯩꯗ ꯅꯪꯅ ꯄꯤꯔꯝꯕꯗꯨꯅꯤ ꯑꯩꯅ ꯊꯝꯖꯤꯜꯂꯤꯕ." ꯃꯉꯥꯜ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯐꯥꯎꯔꯛꯂꯗꯨꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ ꯊꯥꯗꯣꯏꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯍꯥꯏꯔꯛꯏ. "ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ. ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯍꯛꯅ ꯂꯨꯝꯅ ꯈꯟꯕꯤꯔꯝꯕꯁꯦ ꯑꯩꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤ. ꯊꯥꯗꯣꯏ, ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯤꯌꯨꯀꯣ." ꯑꯁꯣꯝꯗꯅ ꯀꯨꯕꯦꯔ ꯅꯨꯄꯤꯗ ꯆꯣꯞꯄꯒꯤ ꯍꯧꯅꯕꯤ ꯍꯟꯅꯨꯔꯕ ꯃꯥꯅ ꯅꯨꯄꯤ ꯑꯃꯒꯁꯨ ꯊꯤꯔꯛꯇꯨꯅ ꯀꯨꯕꯦꯔ, ꯕꯤꯅꯥꯁꯈꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯏꯕꯦꯝꯄꯤ ꯁꯛꯄꯨ ꯑꯣꯠꯄ ꯅꯩꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯉꯥꯜ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯏꯕꯦꯝꯄꯤ ꯁꯛꯅ, "ꯏꯃꯥꯒꯤ ꯃꯉꯥꯜ, ꯏꯃꯥ, ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯄꯪꯕꯤꯅ ꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯁꯥꯅ ꯇꯧꯖꯔꯨꯕ ꯄꯥꯞꯇꯨꯅ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ. ꯏꯄꯥꯝꯗꯁꯨ ꯑꯩꯒꯤ ꯏꯕꯨꯡ ꯏꯅꯝꯃꯅ ꯆꯪꯖꯐꯝ ꯄꯤꯕꯤꯗ꯭ꯔꯦ. ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯏꯆꯥ ꯏꯃꯧ ꯅꯠꯇꯅ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ. ꯄꯥꯞꯅ ꯌꯣꯝꯂꯕ ꯅꯃꯥ ꯑꯩꯕꯨ ꯆꯪꯖꯐꯝ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ." ꯊꯥꯗꯣꯏꯅ, "ꯏꯃꯥ, ꯅꯆꯥ ꯅꯃꯧꯅ ꯈꯪꯗ ꯍꯩꯇꯕ ꯇꯥꯛꯄꯤꯕꯗꯨꯗ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯖꯗꯦ. ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯃꯧꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ. ꯀꯔꯤꯒꯤ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ?" ꯃꯉꯥꯜ ꯃꯥꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ. ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯁꯨ ꯌꯦꯠꯂꯨꯗꯦ. ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯐꯠꯇꯕꯤ ꯃꯥꯒꯤ ꯃꯃꯥꯇꯣꯟꯒꯤ ꯀꯨꯁꯤ ꯇꯧꯕ ꯀꯩꯁꯨ ꯌꯥꯔꯣꯏ. ꯃꯔꯝꯗꯤ ꯌꯨꯝ ꯑꯗꯨ ꯃꯉꯥꯜꯒꯤꯅꯤ. ꯑꯁꯨꯝꯅ ꯏꯕꯦꯝꯄꯤ ꯁꯛꯄꯨ ꯃꯉꯥꯜ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯀꯧꯁꯤꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯩ. ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯃꯥꯇꯣꯟ ꯑꯗꯨ ꯑꯐꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯤ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯗꯣꯏꯁꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯐꯪꯖꯔꯤ. ꯃꯆꯦꯠ ꯀꯌా ꯊꯣꯛꯅ ꯀꯥꯏꯔꯨꯔꯕ ꯃꯉꯥꯜꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯊꯥꯗꯣꯏ ꯂꯧꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯄꯣꯂꯣꯏꯗ ꯄꯨꯛꯆꯦꯜ ꯆꯨꯝꯂꯛꯄꯤ ꯃꯃꯥꯇꯣꯟꯒ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯗꯨꯗ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ. ꯃꯅꯝꯃ ꯑꯣꯏꯔꯤꯕ ꯑꯔꯨꯕꯤꯅ ꯍꯦꯛꯇ ꯂꯥꯛꯀꯧ ꯀꯧꯕ ꯍꯧꯏ. "ꯍꯩꯂꯥꯡꯂꯦꯟ, ꯅꯪ ꯀꯗꯥꯏꯗ ꯂꯩ? ꯀꯔꯤꯅꯣ ꯁꯤꯗ ꯇꯧꯔꯤꯁꯦ? ꯈꯨꯗꯦꯡꯁꯤꯗ ꯐꯤꯁꯦ ꯍꯥꯞꯇꯨꯅ ꯊꯝꯂꯒ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ? ꯁꯨꯃꯥꯏꯅ ꯊꯝꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯁꯠ ꯃꯁꯤ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎ." ꯂꯥꯡꯂꯦꯟꯗꯨ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯣꯝꯗ ꯐꯠ ꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ, "ꯏꯅꯝꯃ, ꯀꯩꯗꯧꯔꯒꯦ?" "ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯤ ꯀꯩꯅꯣ? ꯐꯤ ꯐꯅꯦꯛ ꯑꯁꯤꯕꯨ ꯈꯨꯗꯦꯡꯁꯤꯗ ꯁꯨꯝ ꯇꯤꯡꯗꯨꯅ ꯊꯝꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ? ꯅꯪꯒꯤꯁꯤ ꯊꯑꯣꯏ ꯇꯧꯔꯤꯕ꯭ꯔꯣ?" "ꯏꯅꯝꯃ, ꯇꯥꯆꯧꯗꯣ ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯆꯥꯛ ꯃꯩ ꯍꯥꯟꯅ ꯊꯥꯒꯠꯂꯨꯕ." "ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯑꯃꯃꯨꯛ ꯇꯧꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯑꯣ, ꯅꯪꯒꯤꯁꯤ ꯑꯩ ꯈꯪꯉꯦ. ꯑꯩꯅ ꯑꯩꯒꯤ ꯐꯅꯦꯛ ꯑꯃꯅꯤꯈꯛ ꯅꯪꯉꯣꯟ ꯁꯨ ꯍꯥꯏꯅ ꯄꯤꯕꯁꯤꯗ ꯁꯨꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯕ?" "ꯏꯅꯝꯃ, ꯃꯗꯨ ꯅꯠꯆꯗꯦ. ꯆꯥꯛ ꯃꯩ ꯍꯥꯟꯅ ꯊꯥꯒꯠꯂꯨꯕꯅꯤ." "ꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯕ ꯐꯤ ꯐꯅꯦꯛꯅꯣ? ꯐꯤ ꯐꯅꯦꯛ ꯑꯅꯤ ꯑꯍꯨꯝꯁꯦ ꯐꯠ ꯁꯨꯗꯣꯛꯂꯒ ꯅꯪꯒꯤ ꯆꯥꯛꯇꯣ ꯊꯣꯡꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ?" ꯂꯥꯡꯂꯦꯟ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ. ꯑꯔꯨꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯏ.
ngasi khakta aina nangonda aigi pi phanek amani subiyo haina haibasida aibu phattaba tahanaba nangna sinba natra ngami yam ngami ko nang yam ngami inama aisu inamagi pi phanek se suge haiduna lauridana kariguma sak thenglagana chak thenge haiduna aingonda mungang bidoiba yumgi thabak pumnamak se aingonda loina taw haiba pumnamak se nangnabu khotnabada aidi wari ꯑꯩꯈꯣꯏ ꯁꯅꯥꯏ ꯕꯦꯝꯃꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯕꯗ ꯌꯥꯝꯅ ꯋꯥꯔꯤꯒꯅꯤ ꯋꯥꯔꯤꯒꯅꯤꯕ ꯌꯥꯝ ꯋꯥꯔꯝꯒꯅꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯕꯅꯤꯅ ꯑꯩꯅ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯇꯁꯧ ꯊꯕꯛ ꯆꯠꯄ ꯊꯦꯡꯈꯤꯅꯦ ꯍꯥꯏꯗꯅ ꯆꯥꯛ ꯃꯩ ꯍꯥꯟꯅ ꯊꯥꯒꯠꯆꯔꯨꯕꯅꯤ ꯏꯅꯝꯃ ꯑꯩ ꯑꯗꯨꯝ ꯁꯨꯖꯔꯒꯦ ꯏꯃꯥ ꯈꯣꯏꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯐꯠꯇꯕ ꯇꯥꯍꯟꯅꯅꯕꯅꯦꯕ ꯅꯪꯅ ꯁꯤꯜꯂꯤꯁꯦ ꯍꯣꯏ ꯕꯦꯝꯃ ꯅꯪꯅ ꯈꯟ ꯋꯥꯈꯜ ꯄꯨꯝꯕꯅꯦ ꯅꯕꯦꯝꯃ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯕ ꯈꯪꯕ ꯖꯥꯠꯅꯤ ꯂꯩꯕꯤꯔꯅꯨ ꯌꯨꯝꯁꯤꯗꯒ ꯅꯌꯨꯝ ꯀꯣꯛ ꯄꯥꯟꯕꯤꯈ꯭ꯔꯣ ꯏꯅꯝꯃ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯖꯔꯤ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯅꯪꯕꯨ ꯀꯅꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯍꯣꯏ ꯕꯦꯝꯃ ꯆꯍꯤ ꯃꯁꯤꯡ ꯑꯃꯨꯛꯇ ꯊꯤꯌꯨ ꯌꯨꯝꯁꯤꯗ ꯂꯩꯔꯒꯅꯦ ꯀꯛꯁꯥꯕꯤ ꯁꯥꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯌꯨꯝ ꯀꯣꯛ ꯄꯥꯟꯊꯣꯛꯈ꯭ꯔꯣ ꯋꯥꯏ ꯁꯪꯅ ꯑꯃꯨꯛꯇ ꯂꯩꯍꯧꯒꯦ ꯏꯅꯝꯃ ꯏꯃꯥ ꯄꯥꯕꯨꯡ ꯑꯍꯜꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯑꯩꯗꯤ ꯁꯖꯠ ꯂꯤꯆꯠ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟꯁꯤꯡ ꯆꯞ ꯆꯥꯅ ꯇꯝꯖꯈꯤꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯀꯥꯟꯗ ꯌꯨꯝ ꯄꯥꯟꯖꯒꯅꯤ ꯍꯦ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯀꯩꯅꯣ ꯑꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯗꯤ ꯑꯩ ꯑꯁꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯖꯠ ꯂꯤꯆꯠ ꯀꯔꯤꯁꯨ ꯈꯪꯗꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯁꯤ ꯅꯠꯇ꯭ꯔꯕ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯪꯗꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯋꯥ ꯑꯣꯏꯔꯦ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯅꯝꯃ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯃꯔꯧ ꯂꯩꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ ꯏꯅꯝꯃ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯝꯇ ꯇꯧꯕꯤꯗ꯭ꯔꯤꯕꯗꯣ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯅꯥꯏꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯅ ꯂꯩꯔꯦ ꯍꯣ ꯃꯗꯨꯗꯤꯅꯦ ꯅꯪꯒꯤ ꯅꯊꯧꯅꯦ ꯈꯪꯉꯕꯣ ꯅꯊꯧꯗꯤ ꯇꯧꯖꯕ ꯇꯥꯕ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯀꯔꯝꯕ ꯁꯖꯠ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯏꯅꯝꯃꯗꯤ ꯀꯔꯤꯅꯣ ꯍꯦꯉꯥꯡ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝ ꯍꯧꯒꯅꯨꯀꯣ ꯉꯁꯤꯅꯦ ꯏ ꯀꯥꯔꯛꯇꯅ ꯅꯁꯝꯅꯅ ꯑꯃꯅꯤꯀ ꯍꯧꯔꯤꯕꯗꯣ ꯁꯤꯠꯅ ꯐꯣꯏꯗꯠꯆꯅꯤꯍꯦ ꯅꯪ ꯇꯥꯟꯖꯥꯁꯤꯗ ꯂꯩ ꯃꯍꯜꯗꯨ ꯃꯅꯤꯡ ꯑꯗꯨꯗ ꯐꯠ ꯊꯣꯛꯂꯛꯏ ꯃꯆꯥꯒ ꯃꯃꯧ ꯅꯨꯄꯤꯒꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯩꯗꯧꯅꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯋꯥ ꯉꯥꯡꯅꯔꯤꯕꯕꯣ ꯇꯞꯅ ꯍꯥꯏꯅꯧꯅꯦ ꯑꯔꯨꯕꯤꯅ ꯈꯨꯝꯃꯤ ꯅꯆꯥ ꯅꯨꯄꯤꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯃꯅꯨꯡꯗ ꯌꯥꯝꯅ ꯉꯝꯃꯤ ꯑꯉꯥꯡ ꯃꯥꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒ ꯌꯦꯡꯁꯤꯟꯗꯅ ꯂꯩꯔꯝꯃꯗꯅ ꯍꯣꯏ ꯌꯥꯔꯦ ꯅꯪꯒꯤ ꯀꯥꯗ ꯆꯪꯖꯔꯣ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯃꯆꯥꯁꯤꯕꯨꯗꯤ ꯀꯟꯈꯠꯂꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯝꯃ ꯅꯪꯕꯨ ꯅꯅꯝꯃꯗ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯃꯥ ꯏꯅꯝꯃꯅ ꯃꯥꯒꯤ ꯐꯅꯦꯛ 2-3 ꯁꯨ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯃꯗꯨꯗ ꯑꯩꯅ ꯆꯥꯛ ꯃꯩ ꯍꯥꯟꯅ ꯊꯥꯡꯒꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯨꯗꯦꯡꯁꯤꯗ ꯇꯤꯡꯗꯨꯅ ꯊꯝꯂꯝꯕ ꯃꯥꯒꯤ ꯐꯅꯦꯛꯇꯣ ꯑꯩꯅ ꯁꯨꯗꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕ ꯃꯁꯤꯒꯤ ꯃꯧ ꯑꯁꯦꯝꯕꯁꯦ ꯃꯕꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯕꯨꯛ ꯑꯁꯤ ꯊꯣꯛꯅ ꯐꯠꯂꯣꯏꯗꯧꯔꯤ ꯃꯤꯒꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯤꯅ ꯏꯃꯥ ꯑꯩꯗꯤ ꯏꯅꯝꯃꯁꯦ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯅꯗꯤ ꯃꯥꯕꯨ ꯏꯅꯝꯃꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯌꯥꯗ ꯂꯨꯅ ꯇꯧꯖꯔꯤꯕ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯁꯤ ꯀꯩꯁꯨ ꯈꯪꯕꯤꯗꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯦꯟꯃꯜꯂꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯃꯇꯨꯡꯗ ꯅꯅꯝꯃꯅ ꯃꯥꯒꯤ ꯐꯤ ꯐꯅꯦꯛꯁꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯁꯨꯅꯦ ꯉꯝꯃꯣꯏ ꯍꯥꯏ ꯃꯁꯥꯅ ꯁꯦꯠ ꯆꯥꯅ ꯐꯤ ꯐꯅꯦꯛꯇꯤ ꯃꯁꯥꯅ ꯁꯨꯖꯕ ꯃꯌꯥꯏꯅ ꯅꯣꯡꯃꯇ ꯃꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯏꯁꯧꯅ ꯃꯔꯣꯏ ꯑꯃ ꯂꯥꯡꯕ ꯀꯜꯂꯤꯕ ꯍꯣꯏꯁꯤ ꯐꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯆꯥꯛ ꯊꯣꯡꯂꯤ ꯍꯥꯏꯗꯥꯏ ꯅꯪꯒꯤ ꯇꯥꯆꯧ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯛꯂꯅꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ ꯏꯃꯥ ꯁꯤꯗꯤ ꯃꯥꯒꯤ ꯐꯅꯦꯛꯁꯤꯗꯤ ꯃꯥꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄꯔꯣ ꯃꯁꯥꯒꯤꯅꯤ ꯃꯥꯅ ꯊꯣꯛꯄ ꯁꯨꯖꯁꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯂꯥꯡꯂꯦꯟꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯂꯩ ꯃꯍꯜꯅ ꯍꯥꯏꯖꯍꯧꯏ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯃꯕꯨꯛꯆꯦꯜ ꯑꯁꯤ ꯈꯔꯇ ꯐꯔꯝꯂꯕꯗꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯗꯦ ꯃꯐꯝꯁꯤꯗ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅꯁꯨ ꯊꯝꯕꯤꯔꯤꯕ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯤ ꯌꯧꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤꯕꯣ ꯋꯥꯈꯜ ꯈꯤꯇ ꯇꯥꯔꯕꯗꯤ ꯐꯒꯗꯧꯅꯤꯅꯦ ꯈꯨꯗꯦꯡꯗ ꯇꯤꯡꯗꯨꯅ ꯂꯩꯔꯤꯕ ꯐꯅꯦꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯔꯨꯕꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯄꯣꯝ ꯄꯣꯝꯈꯩ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯁꯨ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯍꯪꯉꯤ ꯑꯔꯨꯕꯤ
ꯅꯪꯅ ꯁꯨꯛꯇꯣꯛꯂꯒ ꯑꯃꯨꯛ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯛꯇꯣꯛꯀꯟꯈꯤꯕꯁꯤꯅꯕꯀꯣ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯣ ꯀꯔꯤ ꯑꯣꯏꯅꯤ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡꯊꯥꯡꯕ ꯌꯦꯡꯁꯤꯟꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯩ ꯇꯁꯦꯡꯅ ꯌꯨꯝꯁꯤꯗꯅꯦ ꯂꯩꯕ ꯀꯤꯔꯕꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯏꯕꯦꯟ ꯁꯥꯗꯨꯗ ꯉꯥꯡꯂꯤꯕꯅꯤꯗꯅ ꯑꯩꯅ ꯑꯩꯒꯤ ꯐꯅꯦꯛ ꯑꯅꯤꯇ ꯁꯨꯕꯤꯌꯨꯅ ꯍꯥꯏꯔꯨꯕ ꯑꯗꯨꯒꯤ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯡꯂꯦꯟꯗ ꯐꯅꯦꯛꯁꯨ ꯍꯥꯏꯔꯤꯕ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ ꯍꯥꯏꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯣ ꯅꯪꯗꯤ ꯀꯩꯗꯧꯕ ꯅꯠꯇꯦ ꯅꯪ ꯅꯁꯥꯅ ꯁꯦꯠꯆꯕꯒꯤ ꯐꯤ ꯐꯅꯦꯛꯇꯤ ꯅꯪ ꯅꯁꯥꯅ ꯁꯨꯖ ꯆꯥꯝꯖꯕ ꯉꯝꯗ꯭ꯔꯣ ꯀꯩꯅꯣ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯅꯤ ꯉꯁꯤꯁꯦ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯍꯛꯆꯥꯡꯁꯦ ꯈꯤꯔꯨꯝ ꯇꯧꯕ ꯑꯗꯨꯗ ꯈꯨꯠꯁꯦ ꯏꯁꯤꯡꯅ ꯊꯦꯡꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯕ ꯅꯠꯇꯦ ꯃꯈꯣꯏ ꯇꯥꯁꯨ ꯑꯩꯅ ꯂꯥꯡꯂꯦꯟꯗ ꯉꯁꯤ ꯈꯛꯇ ꯐꯤ ꯐꯅꯦꯛ ꯈꯔ ꯁꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ ꯍꯥꯏꯌꯨꯅꯦ ꯑꯝꯇ ꯍꯥꯏꯌꯣꯕ ꯑꯉꯥꯡꯁꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯀꯨꯝꯕ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯗꯤ ꯑꯃꯠꯇ ꯍꯣꯠꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯅꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯕꯗ ꯎꯕ ꯑꯗꯨꯒ ꯑꯩꯅ ꯇꯧꯕꯅ ꯎꯗꯕ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯅꯤꯀꯣ ꯌꯥꯝ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯩꯁꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯅ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯣꯟꯁꯤꯟꯕ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯃꯤꯆꯪ ꯀꯅꯥꯕꯨ ꯂꯩꯒꯦ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯎꯇꯧꯅ ꯋꯥ ꯃꯈꯥ ꯇꯥꯈ꯭ꯔꯦꯗꯀꯣ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯐꯅꯦꯛ ꯈꯨꯗꯦꯡꯗ ꯇꯤꯡꯗꯨ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇ ꯁꯨꯗꯣꯛꯂꯨꯁꯨ ꯂꯥꯡꯂꯦꯟꯁꯦ ꯆꯥꯛ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯤ ꯐꯝꯂꯝꯕ ꯑꯔꯨꯕꯤꯗꯨ ꯐꯨꯡꯒꯧꯒꯠꯂꯛꯇꯨꯅ ꯁꯤ ꯊꯣꯛꯂꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯋꯦꯕ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯏꯇꯣꯝꯇ ꯇꯥꯕ ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜꯗꯤ ꯅꯪ ꯅꯁꯥꯅ ꯑꯗꯨꯝ ꯁꯨꯖꯧꯅꯦ ꯆꯠꯂꯨ ꯑꯃꯨꯛꯇ ꯁꯨꯗꯣꯛꯂꯨꯁꯨ ꯍꯣ ꯁꯨꯅꯤ ꯃꯉꯧꯗꯨ ꯐꯦꯠ ꯍꯥꯏꯔꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯃꯍꯥꯛ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯃꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨꯀꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯆꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯅꯪ ꯃꯁꯤ ꯈꯪꯉꯨꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯈꯪꯖꯩ ꯐꯔꯦ ꯅꯆꯥꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏꯍꯧꯗꯧꯔꯕꯅꯤ ꯃꯅꯤꯡ ꯑꯗꯨꯗꯅ ꯑꯔꯨꯕꯤꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯁꯨꯔꯤ ꯑꯉꯥꯡ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯃꯇꯝꯗꯨꯗ ꯈꯪꯒꯅꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯂꯥꯡꯂꯦꯟꯅ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤꯗꯨ ꯃꯄꯥꯝꯗ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯒꯤ ꯃꯝꯁꯤꯜꯂꯛꯂ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ ꯆꯥꯛꯈꯨꯝ ꯑꯗꯨꯗꯅ ꯂꯩꯃꯍꯜꯒ ꯂꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯅꯅꯝꯃꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯇꯧꯔꯤꯁꯦ ꯏꯕꯨꯡꯉꯣꯅ ꯊꯕꯛ ꯍꯜꯂꯛꯄꯅ ꯍꯥꯜꯂꯕꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯤ ꯏꯃꯥ ꯆꯠꯈ꯭ꯔꯒ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯅꯨꯄꯤꯅꯤ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯥ ꯃꯁꯥꯁꯦ ꯃꯧꯅꯦ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯥꯜꯂꯦ ꯃꯁꯥꯅ ꯃꯁꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯒꯕꯨ ꯃꯥꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯒꯨꯝꯅ ꯆꯠꯈꯤꯗ꯭ꯔꯣ ꯑꯣꯟꯊꯣꯛꯅꯁꯨ ꯈꯣꯡꯒꯨꯜ ꯇꯥꯈꯤꯗ꯭ꯔꯦ ꯏꯅꯝꯃꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯃꯥ ꯑꯩꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯅꯪꯗꯤ ꯍꯌꯦꯡ ꯅꯌꯨꯝꯅ ꯀꯩꯒ ꯄꯥꯜꯂ ꯃꯇꯝ ꯑꯗꯨꯗ ꯅꯅꯝꯃꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤꯒꯨꯝꯅ ꯈꯛ ꯆꯠꯀꯅꯨꯀꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯅ ꯃꯑꯣꯡꯗꯅꯦ ꯆꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯨꯡꯁꯤꯅ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯧ ꯑꯐꯕꯤ ꯍꯥꯏꯅꯅꯦ ꯃꯃꯤꯡ ꯆꯠꯍꯟꯒꯗꯕꯅꯤ ꯅꯪ ꯃꯁꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯀꯥꯎꯖꯔꯣꯏ ꯑꯐꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯣ ꯅꯆꯥꯗꯤ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯈꯣꯝꯕꯁꯨ ꯃꯥꯒꯤ ꯊꯕꯛꯇꯣ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤꯅ ꯂꯩꯔꯝꯗꯕꯗꯨꯗ ꯂꯩꯇꯦꯅꯦ ꯃꯗꯨꯕꯨ ꯆꯥꯛꯈꯨꯝꯗꯒ ꯂꯩꯕ ꯖꯥꯠꯂꯥ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯏꯃꯥ ꯑꯔꯨꯕꯤꯗꯤ ꯃꯥ ꯂꯩꯇꯦꯅ ꯂꯩꯃꯍꯜꯅ ꯈꯨꯝꯃꯤ ꯏꯕꯨꯡꯉꯣ ꯏꯃꯧꯗꯣ ꯍꯜꯂꯛꯇ꯭ꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯕꯨ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯄꯥꯝꯗꯅꯦ ꯆꯠꯈꯤꯗꯥꯏꯅꯦ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯔ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄꯗ ꯐꯗꯧ ꯃꯥꯜꯂꯤ ꯇꯞꯅ ꯏꯔꯦꯅ ꯉꯥꯡꯅꯧꯀꯣ ꯈꯠꯅ ꯆꯩꯅꯕꯗꯤ ꯈꯛ ꯇꯧꯒꯅꯨ ꯏꯃꯥꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯖꯥꯠꯅꯤ ꯌꯨꯝ ꯑꯁꯤꯗ ꯃꯥꯅ ꯃꯅꯤꯡ ꯇꯧꯔꯒ ꯂꯩꯔꯤ ꯀꯥ ꯑꯃ ꯍꯦꯟꯃꯟꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯈꯔ ꯐꯨꯗꯨꯅ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯝꯃꯗ ꯃꯄꯥꯝꯗ ꯊꯕꯛ ꯑꯃꯒꯤꯅꯤꯗ ꯍꯥꯏꯔꯝꯕꯅꯤ ꯇꯥꯆꯧ ꯏꯅꯝꯃꯅ ꯃꯄꯥꯝꯗ ꯆꯠꯂꯤꯕꯁꯦ ꯌꯥꯝꯅ ꯇꯣꯏꯃꯟꯈ꯭ꯔꯦ ꯁꯥꯒꯩ ꯑꯣꯏꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜ ꯑꯃꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ ꯂꯩꯃꯍꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯨꯡꯗꯅꯦ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ
ꯅꯪꯅ ꯃꯉꯣꯟꯗ ꯈꯔ ꯑꯃꯨꯛꯇ ꯍꯥꯏ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯦꯟꯃꯜꯂꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯅ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯅ ꯌꯦꯛꯅꯕ ꯑꯃꯗꯧꯅ ꯈꯟꯗꯧꯔꯤꯕ ꯍꯣꯏ ꯏꯃꯥ ꯅꯆꯥꯏꯒꯤ ꯑꯩ ꯑꯃ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯍꯦꯛꯇ ꯂꯝꯍꯦꯟꯕ ꯌꯥꯄꯣꯟꯇꯦ ꯈꯣꯝꯕꯗꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯊꯥꯖꯩ ꯑꯃꯗꯤ ꯂꯣꯏꯅ ꯏꯜꯂꯤ ꯈꯣꯝꯕ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯕ ꯀꯥ ꯍꯦꯟꯕ ꯃꯑꯣꯡ ꯃꯇꯧ ꯁꯖꯠ ꯂꯤꯆꯠ ꯑꯁꯤꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯂꯕꯅꯤ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯋꯥꯍꯩꯅ ꯈꯔ ꯃꯈꯩ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯃꯍꯥꯛ ꯃꯉꯣꯟꯗ ꯃꯈꯨꯠ ꯊꯥꯗꯕꯅꯤ ꯄꯨꯡ ꯃꯝꯁꯤꯡꯈ꯭ꯔ ꯃꯇꯝ ꯑꯗꯨꯗ ꯑꯔꯨꯕꯤꯗꯨ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯁꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯃꯄꯨꯔꯣꯏꯕ ꯂꯩꯕꯗꯨ ꯃꯥ ꯎꯏ ꯍꯟꯅ ꯌꯦꯡꯗ ꯃꯪꯒꯣꯜ ꯑꯗꯨ ꯁꯠ ꯀꯥꯈꯠꯂꯤ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯑꯔꯨꯕꯤ ꯅꯪꯇ ꯉꯥꯏꯈꯣ ꯑꯔꯨꯕꯤꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯈꯨꯝꯃꯤ ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏ ꯇꯥꯆꯧ ꯅꯪ ꯀꯗꯥꯏ ꯆꯠꯂꯣꯏ ꯏꯄꯥꯝꯗ ꯆꯠꯂꯨꯏ ꯀꯩꯅꯣ ꯑꯩꯅ ꯉꯁꯥꯏ ꯅꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕꯗꯨꯗꯤ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯅꯪ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯑꯔꯨꯕꯤꯗꯨ ꯃꯈꯣꯜꯗꯣ ꯈꯔ ꯅꯧꯊꯔꯛꯇꯨꯅ ꯃꯈꯣꯏ ꯇꯥꯆꯧ ꯑꯍꯜ ꯑꯃ ꯅꯥꯕ ꯌꯥꯎꯗꯅ ꯉꯥꯏꯍꯥꯛꯁꯨ ꯀꯨꯏꯊꯅ ꯂꯩꯔꯛꯂꯕ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯑꯃꯅ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯂꯣ ꯍꯥ ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯆꯧ ꯅꯪꯅ ꯉꯁꯤ ꯅꯁꯥꯗꯣ ꯏꯐꯤꯡꯒ ꯐꯤꯡꯒꯠꯄꯤꯔꯤꯕꯗꯨꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯅꯤꯡꯇꯝꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯅꯤꯡꯇꯝꯕ ꯌꯥꯝꯅ ꯄꯥꯝꯂꯒꯅ ꯅꯪ ꯅꯄꯥꯝꯗ ꯆꯠꯂꯒ ꯂꯩꯈ꯭ꯔꯣ ꯅꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯂꯩꯗꯣꯏꯕ ꯃꯈꯣꯏ ꯇꯥꯆꯧ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯉꯥꯎꯔꯤꯕꯗꯤ ꯅꯪꯅꯤ ꯉꯥꯎꯔꯤꯕꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯖꯠ ꯂꯤꯆꯠꯂꯣ ꯅꯪꯅ ꯇꯧꯔꯤꯁꯤꯀꯣ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯁꯠꯁꯨ ꯌꯥꯎꯗꯕ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯄ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯜꯂꯛꯄ ꯃꯁꯤꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯁꯖꯠ ꯂꯤꯆꯠꯂꯣ ꯑꯩꯅ ꯆꯠꯂꯒ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯊꯕꯛꯅꯤ ꯊꯕꯛ ꯑꯩꯕꯨ ꯃꯤꯔꯦꯝꯗꯧꯅ ꯀꯣꯏꯆꯠ ꯆꯠꯇꯅꯒ ꯂꯩꯕꯗꯧꯅ ꯑꯔꯨꯕꯤ ꯅꯪꯅ ꯅꯄꯥꯝꯅ ꯇꯣꯏꯅ ꯆꯠꯄꯗꯨꯁꯨ ꯉꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ ꯇꯉꯥꯏ ꯐꯗ꯭ꯔ ꯃꯇꯝꯗ ꯈꯛ ꯆꯠꯂꯣ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯃꯈꯣꯏ ꯇꯥꯆꯧ ꯅꯪꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯄꯥꯝꯅ ꯆꯠꯄ ꯉꯁꯤꯗꯒꯤ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯅꯪ ꯂꯩꯒꯗꯕꯅꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯅꯪꯅ ꯂꯣꯏ ꯇꯧꯒꯗꯧꯅꯤ ꯑꯔꯨꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩ ꯈꯪꯉꯦ ꯏꯃꯥꯒ ꯂꯪꯂꯦꯟꯒ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯃꯔꯝꯗ ꯍꯨ ꯃꯌꯥꯝ ꯑꯃ ꯀꯥꯝꯁꯤꯜꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯃꯈꯣꯏ ꯇꯥꯆꯧ ꯅꯃꯥꯁꯤꯒ ꯅꯆꯟꯅꯨꯄꯤꯁꯤꯒꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯁꯤꯁꯨ ꯃꯈꯣꯏꯅ ꯄꯥꯅꯔꯤꯕ ꯑꯣꯏꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯅꯃꯥꯒ ꯅꯆꯟꯅꯨꯄꯤꯒꯁꯦ ꯑꯃꯨꯛꯇ ꯋꯥꯔꯛꯑꯣ ꯑꯩꯒꯗꯤ ꯈꯠꯅꯅꯤꯡꯗꯦ ꯋꯥꯐꯝ ꯑꯁꯤꯗ ꯈꯣꯝꯕꯗꯨ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗꯨꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯝ ꯅꯥꯏꯕ ꯌꯥꯕ ꯃꯤꯔ ꯃꯈꯣꯏꯁꯦ ꯑꯔꯨꯕꯤꯗꯨ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨ ꯅꯥꯜꯂꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯈꯨꯠ ꯊꯥꯔꯛꯄꯗꯨꯗꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯈꯣꯝꯕꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯈꯛ ꯍꯥꯏꯒꯅꯨ ꯌꯨꯝ ꯑꯁꯤ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯕ ꯇꯥꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯏꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯗꯤ ꯅꯄꯥꯝꯗ ꯆꯠꯇꯨꯅ ꯅꯪ ꯂꯩꯖꯈ꯭ꯔꯣ ꯅꯪ ꯅꯄꯥꯝꯗ ꯆꯠꯈꯤꯕ ꯌꯥꯕ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤ ꯂꯩꯃꯥꯜꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯍꯥꯏ ꯍꯩ ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔ ꯅꯈꯣꯏꯕꯨ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯔꯨꯕꯤꯗꯨ ꯃꯃꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯃꯥꯅ ꯆꯥꯅ ꯈꯣꯏꯅꯤꯡ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯔꯨꯕꯤ ꯑꯩꯅꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯅꯦꯝ ꯑꯃꯗꯕꯨ ꯑꯁꯨꯝꯅ ꯍꯥꯏꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯏꯃꯥ ꯋꯥꯍꯩꯅ ꯈꯔ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤꯒꯦ ꯃꯁꯤꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯈꯨꯠ ꯁꯥ ꯌꯥꯎꯕ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦ ꯁꯤ ꯃꯈꯥ ꯇꯥꯔꯅꯨ ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯖꯔꯣ ꯈꯣꯝꯕꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯍꯜ ꯗꯥꯏꯔꯤꯗꯨꯗ ꯐꯝꯊꯩ ꯊꯣꯛꯂꯤꯕ ꯊꯥꯖ ꯊꯋꯥꯟ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯏꯃꯨꯡꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯎꯠꯊꯣꯛꯅ ꯄꯥꯝꯈ꯭ꯔꯦꯗ ꯑꯔꯨꯕꯤꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯈꯣꯝꯕꯁꯨ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯂꯥꯡꯂꯦꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯁꯤ ꯍꯣꯏ ꯅꯕꯨꯡꯒ ꯅꯅꯝꯃꯒꯁꯨ ꯀꯧꯔꯣ ꯍꯣꯏ ꯏꯃꯥ ꯂꯥꯡꯂꯦꯟꯅ
ꯃꯕꯨꯡ ꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯥꯆꯧ ꯆꯥꯛ ꯂꯣꯏꯔꯦ ꯏꯅꯝꯃ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯂꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯃꯍꯥꯛ ꯆꯪꯂꯤ ꯂꯩꯃꯍꯜꯁꯨ ꯆꯥꯛ ꯆꯥꯅꯕ ꯊꯧꯔꯥꯡꯅꯤ ꯈꯣꯝꯕꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯔꯨꯕꯤ ꯆꯥꯛꯁꯤ ꯈꯔ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯅꯈꯣꯏ ꯆꯥꯎ ꯀꯔꯤ ꯆꯥꯅꯤꯡꯗ꯭ꯔꯤꯅꯣ ꯈꯔ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯀꯩꯅꯣ ꯁꯨꯝ ꯍꯪꯕꯤꯔꯤꯁꯤꯕꯣ ꯆꯥꯅꯤꯡꯗꯕ ꯌꯥꯔꯣꯏ ꯂꯥꯎꯅꯤ ꯍꯧꯒꯠꯂꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯅꯤꯡꯗ꯭ꯔꯤꯁꯦ ꯅꯨꯃꯤꯗꯥꯡꯗ ꯆꯥꯔ ꯍꯩꯕ ꯐꯠꯇꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯕ ꯂꯥꯛꯑꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯔꯔꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯕꯗꯨꯗ ꯐꯠ ꯆꯪꯗꯨꯅ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯞꯄ ꯍꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯀꯔꯤꯒꯤ ꯆꯥꯅꯤꯡꯗꯕ ꯆꯥꯗꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯕꯨ ꯍꯦꯛꯇ ꯆꯤꯡꯉꯤ ꯑꯔꯨꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯠꯂꯤ ꯈꯣꯝꯕꯅ ꯍꯥꯏ ꯐꯝꯃꯨꯁꯤꯗ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯤ ꯑꯗꯨꯅ ꯃꯍꯥꯛ ꯐꯝꯊꯩ ꯆꯥꯛꯇꯨ ꯆꯥꯎ ꯂꯣꯏꯅꯕ ꯆꯥꯒꯗꯕꯅꯤ ꯂꯦꯝꯍꯟꯕ ꯑꯝꯇ ꯌꯥꯔꯣꯏ ꯂꯩꯃꯍꯜ ꯑꯃꯗꯤ ꯂꯥꯡꯂꯦꯟꯁꯨ ꯏꯪꯉꯪꯉꯛꯏ ꯑꯔꯨꯕꯤ ꯀꯤꯕꯅ ꯆꯥꯛꯇꯨ ꯆꯥꯏ ꯂꯩꯃꯍꯜꯒ ꯂꯥꯡꯂꯦꯟꯒꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯏ ꯈꯣꯝꯕꯁꯨ ꯆꯥꯔꯤ ꯑꯔꯨꯕꯤꯗꯤ ꯆꯥꯛꯇꯨ ꯀꯌꯥ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯃꯁꯥꯗꯨ ꯈꯔ ꯏꯊꯛ ꯊꯛꯀꯠꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯈꯣꯝꯕꯅ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯥ ꯂꯥꯡꯂꯦꯟ ꯍꯧꯒꯠꯄꯤꯔꯣ ꯀꯣꯜꯂꯨ ꯈꯥꯛꯁꯤꯅ ꯃꯥꯅ ꯃꯔꯥꯏ ꯐꯦꯡꯖꯔꯅꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯇꯥꯆꯧ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯂꯥꯡꯂꯦꯟ ꯅꯈꯨꯠ ꯍꯥꯝꯗꯣꯛꯆꯧꯔ ꯆꯠꯂꯣ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯈꯤ ꯈꯣꯝꯕꯅ ꯑꯔꯨꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯦ ꯅꯪꯅ ꯂꯣꯏ ꯇꯧꯒꯗꯧꯅꯤ ꯆꯥꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯁꯤꯠꯅ ꯂꯣꯏꯁꯤꯟꯒꯗꯧꯅꯤ ꯑꯗꯨꯒ ꯉꯁꯤꯇ ꯅꯠꯇꯦ ꯇꯧꯗꯣꯏꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯒꯗꯕꯅꯤ ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯌꯥꯝ ꯊꯨꯅ ꯇꯧ ꯑꯔꯨꯕꯤ ꯆꯒꯨꯝ ꯁꯤꯡꯖꯤꯟꯕ ꯍꯧꯏ ꯈꯣꯝꯕꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯔꯨꯕꯤ ꯃꯊꯃꯣꯏꯗ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯊꯕꯛ ꯇꯧꯔꯤ ꯃꯄꯥꯟꯗꯅ ꯂꯩꯃꯍꯜ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯒꯨꯝꯕꯗꯤ ꯑꯩꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯅꯤꯅꯦ ꯕꯦꯝꯃ ꯏꯃꯥꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯅꯪꯒꯤ ꯇꯥꯆꯧꯁꯦ ꯉꯁꯤꯗꯤ ꯃꯩ ꯍꯧꯅ ꯆꯥꯎꯔꯦ ꯅꯅꯝꯃꯕꯨꯁꯨ ꯐꯨꯕꯤꯔꯦ ꯍꯣꯏꯗ ꯏꯃꯥ ꯂꯝꯍꯦꯟꯕ ꯏꯅꯝꯃꯁꯦ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯁꯦꯝꯗꯣꯛꯆꯁꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯣꯏꯗ ꯍꯥꯏꯗꯨꯅꯤ ꯏꯃꯥ ꯏꯆꯥꯁꯨꯅꯦ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯋꯥꯏꯇꯩ ꯅꯨꯡꯗꯩ ꯑꯗꯨꯃ ꯑꯔꯨꯕꯤꯅ ꯇꯧꯔꯦ ꯄꯨꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯔꯨꯕꯤꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯇꯨꯝꯗ꯭ꯔꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯉꯁꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯤꯕ ꯑꯩꯒꯤ ꯃꯥꯏꯗꯁꯨ ꯃꯥꯗ ꯈꯨꯄꯛꯅ ꯊꯥꯔꯕ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯣꯏꯁꯤꯟꯍꯜꯂꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯒ ꯂꯥꯡꯂꯦꯟꯒꯅ ꯃꯉꯣꯟꯗ ꯏꯟꯁꯤꯟꯗꯨꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯕ ꯀꯌꯥꯗ ꯃꯑꯣꯡ ꯐꯠꯇ꯭ꯔꯤꯕ ꯃꯃꯥ ꯃꯆꯥꯅ ꯌꯦꯡꯉꯨꯅꯦ ꯈꯪꯅꯤꯗꯅ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯕ ꯌꯦꯡꯉꯣꯕ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯦꯗꯣ ꯅꯣꯏ ꯌꯦꯡꯉꯣꯕ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯔꯨꯕꯤꯗꯤ ꯇꯨꯝꯂꯤ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯍꯧ ꯊꯦꯡꯅ ꯑꯗꯨꯝ ꯍꯧꯒꯠꯄꯅꯤ ꯃꯍꯥꯛ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯝꯂꯤꯕꯗꯨꯕꯨ ꯍꯧꯗꯣꯛꯏ ꯑꯔꯨꯕꯤ ꯑꯔꯨꯕꯤ ꯍꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯑꯔꯨꯕꯤ ꯍꯧꯒꯠꯂꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥ ꯇꯨꯝꯅꯔꯤꯒꯦ ꯍꯧꯖꯤꯛ ꯇꯨꯝꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯒꯠꯂꯣ ꯑꯁꯨꯝꯅ ꯍꯧꯗꯣꯛꯂꯕꯗ ꯑꯔꯨꯕꯤꯗ ꯍꯧꯒꯠꯂꯛꯏ ꯈꯣꯝꯕꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯒꯠꯂꯣ ꯑꯌꯨꯛꯀꯤ ꯆꯥꯛꯁꯦ ꯅꯪꯅ ꯊꯣꯡꯒꯗꯕꯅꯤ ꯉꯟꯅ ꯊꯣꯡ ꯑꯩꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯂꯛꯀꯗꯕꯅꯤ ꯑꯩ ꯏꯇꯥꯎ ꯋꯥꯡꯊꯣꯏꯗꯃꯛꯇ ꯆꯠꯂꯨꯒꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯒꯗꯧꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯇꯥꯆꯧ ꯆꯥꯛꯇꯨꯃꯗꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯒꯦ ꯑꯩ ꯊꯣꯡꯒꯦ ꯌꯥꯅꯤ ꯅꯅꯝꯃꯕꯨ ꯊꯣꯡꯍꯟꯁꯤ ꯃꯥ ꯊꯣꯡꯆꯠꯅꯤ ꯅꯪꯅ ꯊꯣꯡꯕ ꯌꯥꯔꯣꯏ ꯅꯅꯝꯃꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯑꯔꯨꯕꯤꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯍꯣꯠꯇꯨꯅ ꯍꯥꯏꯖꯩ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯕ ꯀꯩꯅꯣꯃꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯇꯁꯦꯡꯅ ꯃꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯣ ꯍꯧꯒꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯤ ꯃꯍꯥꯛ ꯏꯔꯨꯖꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯀꯩꯅꯣ ꯑꯩꯅ ꯊꯣꯡꯗꯣꯏꯁꯤꯕꯣ ꯑꯁ ꯆꯥꯛꯀꯁꯦ ꯑꯝꯇ ꯍꯧꯇꯕ ꯇꯥꯔꯦ ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯃꯤ ꯏꯃꯥ ꯏꯅꯝꯃꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯍꯧꯏ ꯍꯥ ꯑꯩꯈꯣꯏ ꯇꯥꯆꯧꯅꯕꯨꯗꯤ ꯊꯣꯡꯉꯣꯅ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯊꯣꯡꯉꯤꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯂꯛꯏꯌꯦ ꯏꯃꯥ ꯃꯁꯤꯅꯤꯅꯦ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯃꯃꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯁꯤꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯌꯥꯝ ꯐꯩꯀꯣ
ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯅꯪꯒꯤ ꯇꯥꯆꯧꯁꯤꯅꯅꯦ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯖꯔꯁꯅꯨ. ꯏꯃꯥ ꯏꯆꯥꯗꯤ ꯀꯨꯝꯍꯩ ꯌꯦꯡꯁꯤ. ꯍꯣꯏ ꯏꯃꯥ ꯌꯦꯡꯁꯤ. ꯑꯔꯨꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ. ꯃꯥꯒꯤ ꯁꯔꯨꯛꯁꯨ ꯂꯣꯏꯅ ꯊꯤꯕ ꯂꯣꯏꯔꯦ. ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ. ꯀꯔꯤꯒꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯆꯥꯛ ꯂꯣꯏꯔꯦ ꯀꯥꯏꯅ ꯀꯧꯗꯣꯏꯕ? ꯃꯈꯣꯏ ꯃꯁꯥꯅ ꯈꯪꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯖꯁꯅꯤ. ꯑꯩꯅꯗꯤ ꯁꯨꯛꯀꯧ ꯍꯦꯛ ꯀꯧꯔꯣꯏ. ꯃꯈꯣꯏ ꯇꯥꯆꯧꯗꯨ ꯍꯜꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯀꯥꯏꯅꯗꯤ ꯍꯥꯏꯔꯝꯕꯅꯤꯁꯦ. ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯃ. ꯑꯁꯨꯝꯅꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯔꯛꯄꯁꯤꯗ ꯃꯍꯥꯛ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤ ꯃꯁꯥꯗꯣ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯣꯝꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ. ꯑꯔꯨꯕꯤꯁꯨ ꯊꯣꯛꯂꯛꯏ. ꯈꯣꯝꯕꯅ, ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯑꯧ ꯂꯣꯏꯔꯦ. ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯏ. ꯏꯃꯥꯒ ꯂꯪꯂꯦꯟꯒꯗꯤ ꯆꯥꯈ꯭ꯔꯕ꯭ꯔꯣ? ꯆꯥꯈꯤꯗ꯭ꯔꯤ. ꯆꯥꯛ ꯂꯣꯏꯔꯒ ꯆꯥꯔꯝꯗ꯭ꯔꯤꯗꯤ ꯀꯩꯒꯤ? ꯆꯥꯅꯤꯡꯗ꯭ꯔꯤꯕ ꯃꯥꯜꯂꯦ. ꯑꯩ ꯈꯪꯗꯦ. ꯅꯪꯕꯨ ꯃꯈꯣꯏꯕꯨ ꯆꯥꯛ ꯂꯣꯏꯔꯦꯅ ꯀꯧꯕ꯭ꯔꯣ? ꯑꯔꯨꯕꯤꯅ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯤ. ꯀꯧꯋꯦ. ꯑꯁꯦꯡꯕꯩ ꯀꯧꯕ꯭ꯔꯅꯦ? ꯑꯧ ꯀꯧꯋꯦ. ꯀꯧꯔꯝꯗ꯭ꯔꯗꯤ? ꯑꯔꯨꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯕꯨ ꯀꯤꯔꯗꯨꯅ, ꯑꯩꯅ ꯀꯧꯒꯦ ꯇꯧꯕ, ꯑꯗꯨꯗ ꯍꯣꯔꯦꯟ ꯀꯣꯟꯅ ꯄꯨꯟꯅ ꯆꯥꯕꯗ ꯑꯣꯏꯅ ꯀꯧꯔꯒꯦꯅ. ꯏꯃꯥꯒ ꯂꯪꯂꯦꯟꯒꯗꯣ ꯆꯥꯛ ꯂꯣꯏꯔ ꯆꯥꯔꯁꯤ ꯍꯥꯏꯅ ꯊꯨꯅ ꯑꯝꯇ ꯀꯧꯔꯨꯁꯣ. ꯍꯣꯏ. ꯑꯔꯨꯕꯤꯗ ꯃꯄꯥꯟ ꯇꯝꯅ ꯊꯣꯛꯂꯛꯏ. ꯃꯄꯨꯛꯅꯤꯡ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ. ꯃꯃꯥꯒ ꯂꯪꯂꯦꯟꯒꯕꯨ ꯀꯧꯏ. ꯏꯃꯥ, ꯂꯪꯂꯦꯟ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯔꯁꯤ. ꯂꯩꯃꯍꯜꯒ ꯂꯪꯂꯦꯟꯒꯁꯨ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯏ. ꯃꯈꯣꯏ ꯄꯨꯟꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯩ. ꯈꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏ, ꯏꯟꯁꯥꯡ ꯍꯥꯎꯕ ꯈꯔ ꯋꯥꯠꯂꯤ. ꯍꯣꯔꯦꯟꯗꯒꯤꯗꯤ ꯍꯥꯎꯅꯕ ꯊꯣꯡꯉꯨ. ꯑꯧ. ꯏꯃꯥ ꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯀꯣꯜꯂꯤꯛꯁꯦ ꯅꯪꯅꯕꯨ ꯂꯣꯏꯁꯤꯜꯂꯨ. ꯑꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯉꯦ. ꯆꯠꯂꯒꯦ. ꯈꯣꯝꯕꯗ ꯍꯧꯒꯠꯈ꯭ꯔꯦ. ꯃꯐꯤ ꯑꯃ ꯍꯣꯡꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ. ꯆꯥꯛꯈꯨꯝꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯗꯨꯅ ꯂꯩꯍꯧꯏ. ꯂꯪꯂꯦꯟꯅ ꯃꯅꯝꯃꯗ ꯍꯥꯏ, ꯏꯅꯝꯃ, ꯀꯣꯜꯂꯤꯛꯁꯤꯃꯗꯤ ꯑꯩ ꯂꯣꯏꯁꯤꯜꯍꯧꯔꯒꯦ. ꯏꯅꯝꯃ ꯍꯧꯒꯠꯄꯤꯔꯣ. ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ. ꯍꯣꯏ ꯕꯦꯝꯃ ꯌꯥꯔꯦ. ꯄꯨꯛꯆꯦꯜ ꯐꯕꯒꯅꯦ ꯁꯥꯕꯤꯔꯛꯂꯅꯨ. ꯅꯈꯣꯏꯒꯤꯗꯃꯛꯇ ꯃꯤꯅꯥꯏ ꯅꯨꯃꯤ ꯑꯩꯍꯥꯛ ꯂꯩ. ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯍꯧꯒꯦ. ꯂꯩꯃꯍꯜꯅ, ꯍꯩ, ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯨ ꯀꯔꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯌꯥꯔꯦꯃ, ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯗꯤ ꯍꯧꯒꯠꯄꯤꯔꯣ. ꯂꯪꯂꯦꯟ ꯑꯃꯨꯛ ꯍꯥꯏ, ꯏꯅꯝꯃ, ꯀꯔꯤꯒꯤꯅꯣ ꯏꯅꯝꯃꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯤꯁꯤꯕꯣ? ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯖꯥꯠꯅꯤ. ꯀꯣꯟꯁꯦ ꯅꯪꯅ ꯐꯦꯡꯒꯦ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯅꯈꯣꯏ ꯇꯥꯆꯧ ꯍꯜꯂꯛꯂꯒ ꯑꯩꯅ ꯀꯣꯟ ꯐꯦꯡꯍꯜꯂꯤ ꯍꯥꯏꯅ ꯄꯥꯎꯃꯨꯛ ꯇꯝꯒꯦꯔꯣ? ꯏꯅꯝꯃ, ꯄꯨꯛꯆꯦꯜꯗꯨ ꯈꯔ ꯐꯥꯗꯣꯛꯄꯤꯌꯨ. ꯑꯗꯨꯝꯅ ꯐꯠꯇꯕ ꯑꯝꯇ ꯑꯩꯈꯣꯏ ꯇꯧꯖꯗꯦ. ꯇꯧꯋꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ, ꯇꯧꯗꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ. ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯍꯣꯏ, ꯂꯣꯏꯅ ꯈꯪꯂꯕꯗꯤ ꯐꯔꯦ. ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ ꯊꯕꯛꯁꯤꯡꯁꯦ ꯏꯅꯝꯃꯅ ꯂꯣꯏꯅ ꯇꯧꯍꯧꯔꯣ. ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ. ꯁꯨꯛꯄꯥꯡ ꯍꯦꯛ ꯄꯥꯡꯉꯣꯏ. ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ, ꯏꯃꯥ, ꯍꯧꯒꯠꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ. ꯑꯔꯨꯕꯤꯅ ꯍꯥꯏꯖꯩ, ꯁꯛꯇꯥꯁꯤꯡ ꯑꯁꯤꯒ ꯃꯕꯨꯛ ꯐꯕ ꯀꯥꯏꯁꯨ ꯁꯥꯔꯤ. ꯈꯤꯔꯦ ꯕꯦꯝꯃ. ꯑꯍꯜꯁꯨ ꯈꯤꯔꯦ, ꯅꯍꯥꯁꯨ ꯈꯤꯔꯦ. ꯄꯨꯡꯈꯤ ꯍꯦꯛ ꯈꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ. ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯍꯥꯛ ꯆꯥꯔꯤꯕ ꯂꯨꯈꯥꯛ ꯆꯒꯨꯝ ꯑꯗꯨ ꯁꯤꯠꯆꯤꯟ ꯁꯦꯡꯖꯤꯜꯂꯤ. ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯑꯔꯨꯕꯤꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯁꯨ ꯈꯜꯂꯛꯏ. ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯕꯅꯤ. ꯃꯃꯥ ꯃꯆꯥꯁꯤꯅ ꯃꯆꯥꯅꯨꯄꯥꯁꯤꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯁꯤꯟꯗꯅ, ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯟꯗꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯜꯍꯟꯕꯅꯤ. ꯑꯩꯕꯨ ꯏꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯇꯧꯍꯟꯕꯅꯤ. ꯄꯨꯝꯅꯃꯛ ꯍꯩꯁꯤꯡꯕꯤ ꯃꯥꯁꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ. ꯃꯍꯥꯛꯄꯨ ꯍꯦꯛ ꯍꯥꯠꯇ꯭ꯔꯤ ꯃꯈꯩ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯄꯦꯜꯂꯔꯣꯏ. ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯃꯥꯁꯤꯕꯨ ꯍꯥꯠꯀꯅꯤ. ꯃꯥꯕꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯦ. ꯑꯔꯨꯕꯤꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ. ꯅꯨꯡꯊꯤꯜꯅꯤ. ꯂꯩꯃꯍꯜꯗꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ. ꯃꯅꯦꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯗ ꯑꯔꯨꯕꯤꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯏꯃꯥꯁꯦ ꯇꯨꯝꯗꯨꯅ ꯂꯩꯔꯦ. ꯇꯥꯟꯖꯥꯁꯦ ꯆꯞ ꯆꯥꯔꯦ. ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ. ꯏꯈꯨꯠ ꯑꯁꯤꯅ ꯃꯈꯧꯔꯤ ꯆꯔꯝꯁꯤꯗ ꯃꯦꯠꯇꯨꯅ ꯃꯥꯕꯨ ꯍꯥꯠꯂꯒꯦ. ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯤꯠ ꯃꯅꯥꯗꯨ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯃꯅꯦꯝꯒꯤ ꯀꯥ ꯑꯗꯨꯗ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯏ. ꯃꯅꯦꯝꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ. ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯅꯪ. ꯅꯄꯨꯟꯁꯤ ꯑꯣꯏꯅ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯣꯀꯣ. ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯅꯪꯗꯤ. ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯏ. ꯅꯪꯅ ꯁꯤꯔꯣ. ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯃꯦꯠꯂꯤ. ꯇꯨꯝꯂꯝꯕ ꯂꯩꯃꯍꯜꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ. ꯑꯗꯨꯝꯅ ꯃꯥꯒꯤ ꯃꯈꯧꯔꯤꯗꯨꯗ ꯀꯟꯅ ꯃꯦꯠꯁꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯂꯥꯎꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯉꯝꯗꯦ. ꯑꯔꯨꯕꯤꯅ ꯍꯥꯏ, ꯍꯦ ꯍꯅꯨꯕꯤ, ꯅꯪꯅ ꯁꯤꯔꯣ. ꯅꯆꯥ ꯅꯨꯄꯥꯗ ꯅꯪꯅ ꯄꯥꯎ ꯍꯦꯟꯖꯤꯟ ꯇꯝꯗꯅ ꯑꯩꯕꯨ ꯐꯨꯍꯜꯂꯤꯕ ꯅꯠꯇ꯭ꯔꯥ?
ꯂꯩ ꯃꯍꯜꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯀꯥꯎꯏ ꯇꯥꯟꯖꯥꯁꯤꯗ ꯂꯥꯡꯂꯦꯟꯗꯨ ꯃꯃꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯂꯛꯏ ꯃꯅꯥꯃꯅ ꯃꯃꯥꯗ ꯇꯧꯔꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯏꯅꯝꯃ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯝꯃꯕꯨ ꯆꯤꯡꯊꯣꯛꯏ ꯏꯅꯝꯃꯕꯨ ꯁꯥ ꯑꯣꯜꯂꯕꯣ ꯏꯅꯝꯃꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯏꯃꯥꯁꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕ ꯁꯥꯕ ꯂꯩ ꯃꯍꯜꯗꯣ ꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯐꯨꯟꯈꯤꯕꯒꯤ ꯋꯥꯅ ꯂꯩꯔꯤ ꯑꯔꯨꯕꯤꯗꯤ ꯃꯥꯅ ꯃꯅꯦꯝꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯨꯕꯗꯨꯁꯨ ꯍꯥꯠꯄ ꯉꯝꯍꯧꯗ ꯃꯆꯟꯅꯨꯄꯤꯅꯁꯨ ꯎꯊꯣꯛꯈꯤ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯂꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯍꯦꯛꯇ ꯉꯥꯎꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯉꯣ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛ ꯈꯨꯏ ꯂꯥꯡꯂꯦꯟ ꯃꯅꯝꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯏꯅꯝꯃ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯅꯝꯃ ꯑꯔꯨꯕꯤꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯪꯍꯥꯏꯇ ꯍꯥꯏ ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯦ ꯑꯉꯥꯎꯕꯤ ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯦ ꯏꯅꯝꯃ ꯑꯗꯨꯝꯅ ꯇꯧꯁꯤꯟꯅꯕꯗ ꯀꯥꯟꯅꯔꯣꯏ ꯇꯥꯆꯧꯗꯣ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ ꯄꯥꯎ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯝꯒꯅꯤ ꯑꯔꯨꯕꯤꯅ ꯐꯟꯐꯟ ꯆꯣꯡꯗꯨꯅ ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯦ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯏꯃꯥ ꯁꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯁꯤꯃ ꯁꯣꯔ ꯇꯞꯅ ꯍꯣꯟꯁꯤ ꯑꯔꯨꯕꯤꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ ꯑꯩ ꯀꯃꯥꯏ ꯇꯧꯅꯤ ꯃꯈꯣꯏꯗꯁꯨ ꯍꯜꯂꯛꯂꯕꯗꯤ ꯂꯥꯡꯂꯦꯟꯅ ꯄꯥꯎ ꯇꯝꯗꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯇꯝꯊꯤꯅ ꯐꯨꯔꯅꯤ ꯑꯩꯕꯨ ꯏꯄꯥꯝꯗ ꯆꯠꯍꯧꯕꯅ ꯐꯔꯗ꯭ꯔꯥ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯈꯣꯝꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯑꯔꯨꯕꯤꯗꯨ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯂꯥꯡꯂꯦꯟꯅ ꯄꯥꯎ ꯄꯨꯝꯕ ꯃꯕꯨꯡꯗ ꯂꯣꯏꯅ ꯇꯝꯃꯤ ꯇꯥꯆꯧ ꯏꯅꯝꯃꯅ ꯏꯃꯥꯁꯤꯕꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤꯅꯤ ꯍꯥ ꯏꯃꯥꯁꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯃꯥꯅ ꯉꯥꯎꯁꯤꯟꯅꯅ ꯂꯩꯔꯤ ꯅꯅꯝꯃ ꯀꯗꯥꯏ ꯂꯩ ꯈꯣꯝꯕꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯔꯨꯕꯤꯗ ꯌꯦꯡꯗꯨꯅ ꯑꯔꯨꯕꯤ ꯅꯪꯅ ꯏꯃꯥꯕꯨ ꯍꯥꯠꯀꯦ ꯇꯧꯋꯦ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯔꯨꯕꯤꯗꯤ ꯉꯥꯎꯁꯤꯟꯅꯗꯨꯅ ꯑꯩ ꯈꯪꯗꯦ ꯑꯩ ꯀꯥꯎꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯩꯗꯤ ꯁꯤꯗ ꯂꯩꯅꯤꯡꯗꯦꯌꯦ ꯑꯩ ꯆꯠꯂꯒꯦ ꯑꯣ ꯅꯪꯒꯤꯁꯦ ꯉꯥꯎꯁꯤꯟꯅꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯗꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯀꯟꯕ ꯍꯧꯏ ꯑꯔꯨꯕꯤꯅ ꯍꯥꯏ ꯑꯩ ꯑꯉꯥꯎꯕꯤꯅꯦ ꯀꯅꯥꯒꯤ ꯑꯉꯥꯎꯕꯤ ꯍꯥ ꯀꯅꯥꯒꯤ ꯑꯉꯥꯎꯕꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯠ ꯀꯜꯂꯤ ꯆꯩꯅꯥꯗꯨꯅ ꯀꯣꯟꯅ ꯊꯪꯗ ꯑꯔꯨꯕꯤꯅ ꯑꯩ ꯉꯥꯎꯗꯦ ꯃꯈꯣꯏꯗꯁꯨ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯌꯥꯝ ꯅꯥꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯡꯕꯤꯌꯨ ꯃꯈꯣꯏꯗꯁꯨ ꯑꯗꯨ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯅꯪꯗꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯈꯣꯝꯕꯅ ꯃꯥꯒꯤ ꯃꯕꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯁꯦꯝꯗꯣꯛꯄꯗ ꯌꯥꯔꯣꯏꯗꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯄꯥꯝꯗ ꯂꯩꯍꯟꯈꯤ ꯌꯨꯝꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯈꯤꯔꯝꯗꯦ